ꯅꯁꯨ ꯂꯤꯕꯔꯇꯤ ꯄꯤꯕꯤꯔꯒ ꯃꯥꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯒꯤ ꯃꯥ ꯉꯁꯥꯏ ꯑꯩꯅ ꯊꯝꯖꯩ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯅꯤꯡꯕ ꯈꯔꯁꯨ ꯑꯗꯨꯝ ꯊꯝꯕꯤꯔꯝꯃꯨ ꯑꯗꯨꯒ ꯑꯆꯧꯕ ꯇꯥꯟꯊꯥ ꯍꯥꯏꯁꯤ ꯀꯃꯥꯏꯅ ꯄꯨꯈꯠꯀꯗꯒꯦ ꯑꯩꯈꯣꯏꯒꯤꯁꯤꯕꯨ ꯃꯤꯃꯥꯟꯅꯅꯕ ꯃꯥꯂꯦꯝꯁꯤꯗ ꯀꯥ ꯍꯦꯟꯅ ꯌꯥꯝ ꯈꯟꯕ ꯍꯧꯖꯤꯛꯇ ꯃꯥꯅ ꯋꯥꯔꯤ ꯇꯧꯕꯗ ꯑꯩꯉꯣꯟꯗ ꯍꯥꯏ ꯁ꯭ꯀꯨꯜꯁꯤ ꯌꯥꯝ ꯐꯕ ꯕꯤꯖꯤꯅꯦꯁꯅ ꯍꯥꯏꯅꯔꯦꯗꯅ ꯃꯣꯏ ꯁ꯭ꯀꯨꯜꯁꯤ ꯌꯥꯝ ꯐꯕ ꯕꯤꯖꯤꯅꯦꯁꯅ ꯍꯥꯏꯅꯔꯦꯗꯅ ꯃꯣꯏꯅ ꯄꯥꯏꯔꯤꯕ ꯄꯩꯁꯥ ꯈꯨꯠꯄꯥꯏꯁꯤꯗ ꯁ꯭ꯀꯨꯜ ꯐꯖꯕ ꯑꯃ ꯇꯧ ꯌꯥꯏ ꯃꯤ ꯃꯌꯥꯝꯅ ꯃꯉꯣꯟꯗ ꯁꯖꯦꯁ ꯇꯧꯏ ꯃꯥꯅ ꯑꯩꯅ ꯁ꯭ꯀꯨꯜ ꯐꯖꯕ ꯇꯧꯔꯅꯤ ꯑꯉꯥꯡ ꯃꯌꯥꯝ ꯊꯥꯗꯣꯛꯈ꯭ꯔꯅꯤ ꯍꯌꯦꯡ ꯊꯕꯛꯁꯨ ꯐꯪꯉꯣꯏ ꯃꯣꯏ ꯁꯦꯝꯕꯤꯔꯨꯕꯩ ꯀꯩ ꯀꯥꯟꯅꯒꯦ ꯁꯦꯝꯃꯗꯤ ꯊꯕꯛꯁꯨ ꯄꯤꯕ ꯉꯝꯕ ꯃꯈꯜꯒꯤ ꯁ꯭ꯀꯨꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯁꯦꯝꯕ ꯉꯝꯃꯀꯥꯟꯗ ꯑꯩ ꯁ꯭ꯀꯨꯜ ꯂꯤꯡꯈꯠꯀꯅꯤ ꯅꯠꯇ꯭ꯔꯒꯗꯤ ꯂꯤꯡꯈꯠꯂꯣꯏ ꯑꯗꯨꯝꯕ ꯃꯈꯜꯒꯤ ꯃꯤꯑꯣꯏꯅꯤ ꯑꯗꯨꯅ ꯄꯨꯜꯂꯤꯕ ꯈꯔꯁꯤꯅ ꯍꯣꯔꯦꯟ ꯍꯪꯕꯤꯅꯤꯡꯕ ꯈꯣꯠꯄꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯄ꯭ꯂꯤꯖ ꯐꯤꯜ ꯐ꯭ꯔꯤ ꯑꯗꯣ ꯚꯥꯏꯔꯟꯒꯤ ꯃꯇꯝ ꯌꯥꯝꯅ ꯆꯤꯟꯅ ꯍꯧꯖꯤꯛ ꯊꯕꯛ ꯑꯃꯁꯨ ꯂꯩꯅ ꯇꯥꯛꯄꯤ ꯑꯗꯨꯅ ꯃꯌꯥꯝꯒ ꯄꯤꯔꯤꯕ ꯇꯣꯄꯤꯛꯁꯤꯗ ꯈꯔ ꯒꯤ ꯔꯦꯁꯄꯣꯟꯁ ꯎꯔꯀꯥꯟꯗ ꯈꯪꯉꯦꯕ ꯑꯩꯈꯣꯏꯒꯤ ꯃꯤ ꯍꯥꯏꯕꯁꯦ ꯁꯣꯁꯤꯌꯦꯜ ꯑꯦꯅꯤꯃꯦꯜꯅꯤ ꯄꯨꯜꯂꯒ ꯆꯥꯔꯒ ꯍꯔꯥꯎꯃꯤꯟꯅ ꯌꯦꯡꯕꯒꯤ ꯐꯤꯜꯗꯣ ꯄꯥꯝꯃꯦꯁꯦ ꯁꯤꯅꯦꯃꯥꯗꯨ ꯎꯕ ꯐꯪꯉꯦꯕ ꯁꯤꯅꯦꯃꯥ ꯍꯣꯜꯗ ꯂꯥꯛꯑ ꯌꯦꯡꯕꯗꯣ ꯌꯨꯝꯗ ꯇꯨꯃꯤꯟꯅ ꯐꯝꯃ ꯆꯥꯕꯗꯣ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯦ ꯑꯗꯨꯝ ꯈꯪꯉꯦꯕ ꯁꯤꯒꯤ ꯁꯣꯁꯤꯌꯦꯜ ꯐꯦꯛꯇꯔꯁꯦ ꯌꯥꯝ ꯐꯖꯅ ꯌꯥꯎꯋꯦ ꯑꯩꯈꯣꯏꯅ ꯍꯣꯜ ꯂꯣꯟꯁ ꯇꯧꯀꯥꯟ ꯑꯚꯇꯥꯔꯒꯤꯗ ꯑꯩꯈꯣꯏꯁꯨ ꯑꯣꯜꯃꯣꯁ 45 days ꯐꯨꯜ ꯄꯦꯛꯇ ꯀꯥꯞꯈꯤꯕ ꯏꯟꯅꯔꯒ ꯑꯗꯨ ꯀꯣꯔꯣꯅꯥ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯑꯥꯐꯇꯔ ꯀꯣꯔꯣꯅꯥ ꯔꯤꯀꯣꯕꯔꯤ ꯂꯥꯛꯈ꯭ꯔ ꯃꯇꯨꯡꯗ ꯇꯧꯈꯤꯕꯅꯤꯅ ꯈꯜꯂꯦ ꯃꯤ ꯂꯥꯛꯀꯗ꯭ꯔꯥ ꯂꯥꯛꯑꯣꯏꯗ꯭ꯔꯥꯅ ꯕꯠ ꯄꯕ꯭ꯂꯤꯛ ꯔꯦꯁꯄꯣꯟꯁ ꯌꯥꯝ ꯐꯖꯈꯤꯕ ꯑꯗꯨꯅ ꯍꯥꯏꯕꯗꯤ सिनेमा येंब चटपगी चटनबीजे अखोइदे लैदि लैरी अदुबु होलजे अपग्रेड तौरक्तबा न्यू मॉडर्न थीम्स पुसलक्तबदगी ने खल्लगा अखोइना ट्राई तौदो सक्सेसफुल दुदी ओइगी अदु मतुंगदा इन टर्न कै लाके हाकानना मु लासदी अखोइ एक्सपेंडिंग पावर हाइबम लाएबा मीदुना कैम स्पेंड तौबा ngamgena सिमा अखोइ सिमा टिकेट से 230 दगी 400 पुक लैबनेबा अदो कितंग लाम चथोक कांदरी लुपा चनिया कै स्पेंड तौ हाइबजे हम वाबा थबमदि ओएबा Now, adugi cinema do koina adu tana pula yengana bo hona bada at least tha ama or ani thada da biya deba tha mani thadra matung cinema je akhoi population concentration gwang da recover to har matung da dang sorry whole je upgrade to kan da dang cinema do khoi hai ta khar lesser fee da lupa cham de horga or 70 de horga yeng ba yani ba so adugi mana advantages lei hai taren amana whole chakhala ga di manipur cinema ju chamana na same time manipur cinema gi price yam tang budi oide ado अदुजु तांगबो इदि हाइजे लोकल ओइबनिना मु डॉलर गुम यावबनि चौंगा याव लिसिंग याव लिसिंग अनि याव सो अदुजु मार्केटिंग फॉर्म अमने अदुगी फॉर्म दा अखोइगी मार्केटिंग टीम ना पैसा रिकवर तौबदि यावजे अखोइ टोनर लाकपा और स्पेशल वीआईपी कौदना बट अदु दंग नतना बियॉन्ड अखोइगी स्टेट की बियॉन्ड चटके खल्ला कानि हदा अखोइना सीमा अमा मपान दा थागे खल्ले मपानगी होल थादबा यागद्रना अखोइदा हांगे अबदा हाइरे ब्राइन मार्केटिंग तौरबा कमाइ तौर प्रमोशन कापब्रा अना हांकांदा सर अदुजी तौद्रि अदुन मोइना हाइरे डिस्ट्रीब्यूटर ए अदुदी यारोइ कमाइ तौदुइनो नोइ पैसा खा थाददबदि यारोइना बट मपानदा पीवीआर गुमदा मणिपुर सिमाम थादरगा हिंदी और कनो दब तो थादरकांदा ओके कागी कॉस्ट से ऑलमोस्ट 10-20 लाख सब चलेब अदुजु गातंग मिनिस्क्यूल ओनली 1-2 वीक मुक्तंग ओइनि थामा थादबदा पॉपुलेशन कंसंट्रेशन टारगेट तब ngमदब हाइबम लैरि अदुना अखोइगी सिनेमाना मींस फेस्टिवल चटप सिमा अदुगा अखोइगी कमर्शियल ओइन चटप सिमाना अपान तोप ngमदबगी ओनली रीजन कमर्शियल ओइबगिदी स्केल दुनेब मागी कैपिटल स्केल ngमदेब लाख कुंथ्रा नम सिमा दमाना लाख कुंथ्रा चंगा मार्केटिंग तौदुनेब और 60 लाख चंग्रेब अदुना मपान तोप ngमदबगी कैपेसिटी दि अदुदम लेरे फास्टिंग याब्रा हाइदी कै तौबा यागेदो promotion sing matang specifically trailer thadokna tawriba interview ka tawriba ko adagi behind the scene footage ka si thaga tawriba technique mayam ka se sumba ka si hajukti khangudi loi khangnarba ngaktani yengbade da dum khanga bane ba o mi smai tone ko su tobu yai do alo ajke Brian na haibi gi basis da commercial film gi dadi khudamuna 30 lakh changmadu 30 lakh promotion marketing distribution da thadanari ni tangkhai ma mana haiba sida nate aikhoi gi workshop ta Azab Energy na su asimo dum haibirami magi cost production do chamana na distribution marketing promotion sida thadaba ngaktani hai adugi commercial gi thaktu yauna aikoina technology jang wangdana su pudok puding ngamaroi na
practically independent film making gi matang sida Brian da kari knowledge lay bige sini independent film maker sing na toriba type of film se अखोई की मतम दबड़ी गुड सिनेमा आर्ट फिल्म मेन स्ट्रीम दकी खरा हाइदोपा पैरेलल फिल्म का सो हाई याम लाइग्रे चे अगा छाम इमासी बिनुदनी गाय तौरीबा मोगी मतुंगी लपुता से पावन खोने का तौरीबा टाइप की फिल्म से असुम बगी फिल्म इंडिपेंडेंट फिल्म मेकर सिंग असीनेबा प्रैक्टिकली मणिपुर दा साखलन गदुदी अगा छानो याम हाइदु सुदुनी मीगी टेक्नोलॉजी वांगबा मोगी अखोई कंपटीशन तौबा कैसु ngамरoi avatar की फोटो खोई ngамरoi हारिबको ngамसु काना दि हाइनिंगे मरमदी मोइना तौ लेरदु येंबदा खोई दुम नुंगाइरि अद मैतेना मचानो कुमुबगी कैनोमा नुंगाइबम पोइ हाइगदो ngaire सेम अखोइना तौरबि कैसु काना दि हाइजबनि दा सुमनेगी It's always boring to say seminar do loy grep seminar do follow up tawra project ma follow up tawragadi pura chatpiragadi hai tarene so institutional funding do na hojiki project to partner mo hanga kanda di keno do moina practically thengna hogado poto masana individually thengna do so institution hana assist tawra chatledan adu oragadi akoi gi keno ma jol tama pi hai tarene certain najama pi um yawidana adu oragadi hena market area or independent film making hena changchaning ba helakani ba adu nata bidasima tamlo organ sa loi putho tok dong ne habu di yam thina means lakh tara putho kam dabla lakh ma putho kam dabla riba story di phajabla jaba or educational background yam ling lak chaba hai tare so moi gi didi adu gi jaga duna platform oi do ne try out tong na ba so adu moi within themselves also competition ni dana so the best one gets to be the director for example aduna nang CEO yu khulu haiba magi adum lak chagani hierarchy ma but point the institution na guide tawraga capital thadaraga project ama work tor market mo adu model work tor matung dadi then after he learns and comes out masana market tamba yarni adu so sigi theory to practical models he chatmi na bam chang in khala khale ba ko sida adu do main tawraga di independent film making gi market se laigani at the same time independent film maker na tawbuda ko gi serious cinema zabazum na mane modi festival entry gum jam chagal le ba ado na chang ba gi revenue na tong ale but red rest samne festival tha khotona tawbude chatpade expenses chakibay mo hong develop da haragadi so aduna regional oina market lehen gi hire kan ki institute assisted oiba government gi policy ki makhada chahi khardang hai tare after that masam thanda chachagi bam change art and culture art and culture na pai okay pa ado industry hai je akoi industry ne lauthok pa da bagi means in what sense akoi industry oil have akoi no de haijaba but skill gi output and mawong do khenari means professionalism watli then rules and dictates for example producer gi right kai no contract am leina di akoi bani society da akoi just hera geri dum nungsina ba bai char yeng na ga hai tare ne producer review ko view producer oil la adu contract am change ba aduna sigi seminar sin the rights se ta akada enforce to hormam change adu enforce to work under the hujiki system do automatically dum masana tajara kani khale ba and adugi format to lakpam change khale pa aduna adugi system do ne ba kunai ji aduna independent film making di once adu to work di masama thanda publicity and promotion di institution gi study factor do yaw go do ne social media ra to go ko loi to na ri but Pawon ju haja gibdo akoi je art ki talent yam rina hyper competitive oy sima je chahi yang kai puturak panina for example market hatok na ba haibam jule ningo chako matam na sima je mari manga juk lo la kani so everybody is trying their like hai tare ne ko kadi pasa thok matang le khangmuni na but other than commercial sima na makanda apaw sima na chakhi do ne che ti chatna gari thor yang kan ko ba so success to kon uri do pawon bayan la su commercial na puri but hujiki indie filmmakers ingi changmam jidi hoji concentrated on yang kan impal dang lai si jakuna dalu tok thoga inthorkum change but inthorok pa haize bawm cost yang bio impal bi cost ka sai bi cost ka mana ko yadre so adugi dynamics man do para kanda di numbers som samdan thola kanda independent filmmaker gi market to thola kadi do moina ju commercial lives dagi adu do masana hai tare moi ingenuity na dum phoidokpam change market city it's very brutal and honest saying that ona public ni decide to ne last akuni sima phajai ha ga ju ei nungai ti public ne pa akoi ju le pa isai thado kan isai je chale
ꯑꯩꯈꯣꯏꯅ ꯏꯁꯩ ꯌꯥꯝ ꯐꯖꯅ ꯅꯝꯃꯦ ꯂꯨꯄꯥ ꯂꯥꯛ 2 ꯆꯪꯉ ꯅꯝꯃꯦ ꯑꯁ ꯐꯖꯅ ꯆꯠꯂꯅꯤ ꯍꯥꯏ ꯊꯥꯗꯣꯛꯀꯥꯟ ꯆꯠꯇꯦꯕ ꯀꯩꯁꯨ ꯅꯠꯇꯕ ꯂꯨꯄꯥ ꯂꯥꯛ ꯑꯃ ꯅꯝꯕ ꯏꯁꯩ ꯆꯠꯈꯤꯕ ꯌꯥꯎꯋꯦꯕ ꯂꯤꯔꯤꯛꯁ ꯐꯖꯔꯝꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯃ꯭ꯌꯨꯖꯤꯛ ꯐꯖꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯂꯥꯁꯇꯗꯤ ꯃꯥꯔꯀꯦꯠꯁꯦ ꯄꯕ꯭ꯂꯤꯛꯀꯤ ꯁꯦꯟꯇꯤꯃꯦꯟꯅ ꯂꯣꯏ ꯄꯨꯏꯌꯦꯕ ꯑꯗꯨꯅ ꯃꯣꯏꯅ ꯀ꯭ꯂꯤꯛ ꯇꯧꯔꯒꯗꯤ ꯇꯧꯈ꯭ꯔꯦ ꯇꯧꯗ꯭ꯔꯒꯗꯤ ꯇꯧꯗ꯭ꯔꯦ ꯍꯧꯖꯤꯛ ꯕꯨꯡ ꯄꯨꯔꯥ ꯃꯤ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯍꯣꯜ ꯂꯥꯛꯇ ꯕꯨꯡ ꯌꯦꯡꯒꯦ ꯀꯥꯞꯄꯣ ꯍꯥꯏꯌꯦꯕ ꯑꯩꯈꯣꯏ ꯀꯥꯞꯇ꯭ꯔꯤꯕ ꯍꯧꯖꯤꯛ ꯕꯨꯡꯗꯣ ꯀꯃꯔꯁꯤꯌꯦꯜꯂꯤ ꯍꯥꯏꯇꯥꯔꯦ ꯁꯣ ꯑꯗꯨꯅ ꯁꯤꯒꯤ ꯋꯦꯕ ꯑꯃ ꯂꯥꯛꯄꯁꯦ ꯁꯤ ꯄꯕ꯭ꯂꯤꯛꯅ ꯑꯦꯠ ꯗ ꯑꯦꯟ ꯑꯣꯐ ꯗ ꯗꯦ ꯄꯕ꯭ꯂꯤꯁꯤꯇꯤ ꯑꯦꯟ ꯄ꯭ꯔꯃꯣꯁꯟ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯇꯧꯕ ꯋꯥꯅꯦꯕ ꯕꯠ ꯄꯕ꯭ꯂꯤꯛꯅ ꯗꯤꯁꯥꯏꯠ ꯇꯧꯋꯦꯕ ꯑꯦꯠ ꯗ ꯑꯦꯟ ꯑꯣꯐ ꯗ ꯗꯦ ꯄꯕ꯭ꯂꯤꯛꯅ ꯄꯥꯝꯕ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯂꯝꯗꯝꯁꯤꯒꯤ ꯄꯥꯎꯡꯁꯦ ꯍꯥꯏꯖꯈꯤꯕꯗꯣ ꯂꯩꯍꯥꯎ ꯂꯩꯅꯤꯡꯁꯤꯒ ꯆꯥꯟꯅꯕ ꯁꯤꯅꯦꯃꯥ ꯍꯥꯏꯔꯀꯥꯟꯗꯗꯤ ꯑꯗꯨꯗ ꯂꯥꯛꯑꯦꯕ ꯑꯗꯨꯒꯤ ꯃꯅꯤꯟꯗꯣ ꯃꯥꯟꯅꯕ ꯆꯥꯟꯅꯕꯗꯨꯒꯤ ꯗꯒꯤ ꯅꯝꯕꯅꯦꯕ ꯃꯣꯁꯂꯤ ꯑꯗꯨꯁꯨ ꯈꯪꯕꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯐꯤꯂꯝ ꯏꯟꯗꯁꯇ꯭ꯔꯤ ꯀꯥꯡꯕꯨꯅ ꯇꯧꯔꯤꯁꯦ ꯑꯗꯨꯒꯤ ꯃꯅꯤꯟꯗꯨꯅꯅꯦꯕ ꯁꯤꯃꯥ ꯐꯥꯎꯁꯦ ꯁꯣ ꯏꯟꯗꯤꯄꯦꯟꯗꯦꯟ ꯑꯥꯔꯇꯤꯁꯅꯁꯨ ꯑꯗꯨꯒꯤ ꯃꯅꯤꯟꯗꯣ ꯈꯪꯅ ꯆꯠꯀꯗ꯭ꯔꯥ ꯑꯣꯔ ꯑꯩꯈꯣꯏꯒꯤ ꯑꯦꯖꯨꯀꯦꯁꯅꯦꯜ ꯃꯣꯗꯦꯜ ꯍꯥꯏꯇꯥꯔꯦꯀꯣ ꯕꯥꯕꯣ ꯊꯥꯏꯅꯒꯤ ꯑꯗꯨꯒꯤ ꯃꯣꯗꯦꯜꯗꯣ ꯐꯣꯂꯣ ꯇꯧꯒꯗ꯭ꯔꯥ ꯍꯥꯏꯕꯗꯣ ꯃꯣꯏꯁꯨ ꯑꯗꯨꯗꯣ ꯄ꯭ꯔꯦꯛꯇꯤꯀꯦꯂꯤ ꯁ꯭ꯇꯗꯤ ꯇꯧꯕ ꯑꯃ ꯆꯪꯉꯦ ꯃꯥꯔꯀꯦꯠꯇꯤꯡ ꯁꯨꯝ ꯈꯟꯖꯕꯗꯣ ꯃꯥꯔꯀꯦꯠꯇꯤ ꯂꯩꯇꯕꯗꯤ ꯅꯠꯇꯦ ꯕꯠ ꯁꯦꯝ ꯊꯤꯡ ꯄꯣꯂꯤꯁꯤ ꯋꯥꯏꯁ ꯇꯞꯅ ꯍꯧꯖꯤꯛ ꯑꯦꯕ꯭ꯔꯤ ꯁ꯭ꯇꯦꯠ ꯄꯦꯅꯤꯇ꯭ꯔꯦꯠ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯃꯣꯜ ꯄꯣꯀꯦꯠꯁ ꯑꯣꯐ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯍꯥꯡꯉꯒ ꯑꯩꯈꯣꯏ ꯗꯤꯖꯤꯇꯦꯜ ꯀ꯭ꯂꯥꯁꯦꯁ ꯌꯥꯝ ꯂꯧꯅꯔꯦꯅ ꯍꯧꯖꯤꯛꯇꯤ ꯁꯣ ꯑꯗꯨꯃꯥꯏꯅ ꯌꯧꯍꯟꯕ ꯌꯥꯏ ꯑꯩ ꯁꯨꯝ ꯈꯟꯕꯗꯗꯤ ꯂꯣꯀꯦꯁꯟꯗ ꯔꯤꯁꯇ꯭ꯔꯦꯟ ꯇꯧꯐꯝ ꯊꯣꯛꯇꯦꯅ ꯈꯜꯂꯦꯕ ꯀꯩꯅꯣ ꯑꯩꯈꯣꯏ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯗꯣ ꯃꯍꯥꯔꯥꯁꯇ꯭ꯔꯗ ꯌꯦꯡꯕ ꯌꯥꯎꯏ ꯃꯄꯥꯟꯗ ꯌꯨ ꯑꯦꯁꯇ ꯌꯦꯡꯕ ꯌꯥꯎꯏ ꯃꯈꯜ ꯃꯈꯜ ꯌꯦꯡꯕ ꯂꯣꯏ ꯌꯥꯎꯋꯦꯕ ꯀꯣꯃꯦꯟꯗ ꯑꯗꯨꯝ ꯈꯪꯉꯦꯕ ꯑꯗꯨꯗꯩꯗꯤ ꯁꯣ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯗꯤꯖꯤꯇꯦꯜ ꯏꯀꯣꯅꯣꯃꯤ ꯑꯃ ꯂꯥꯛꯑꯕꯅꯤꯅ ꯑꯗꯨꯒꯤ ꯕꯦꯔꯤꯌꯔꯗꯨ ꯀꯥꯏꯔꯛꯀꯅꯦꯕ ꯑꯦꯟ ꯂꯥꯁꯂꯤ ꯏꯟꯗꯤꯄꯦꯟꯗꯦꯟ ꯐꯤꯜꯝ ꯃꯦꯀꯔꯅ ꯍꯣꯜ ꯊꯥꯗꯔ ꯃꯇꯨꯡꯗ ꯗꯤꯖꯤꯇꯦꯜꯂꯤ ꯑꯗꯨꯝ ꯊꯥꯗꯣꯛꯄ ꯌꯥꯏꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯃꯣꯏꯅ ꯊꯥꯅꯩꯁꯦ ꯅꯦꯠꯐ꯭ꯂꯤꯛꯁꯀꯨꯝꯕ ꯑꯦꯃꯥꯖꯣꯟꯒꯨꯝꯕꯗꯗꯤ ꯊꯥꯔꯤ ꯑꯩꯈꯣꯏꯒꯤ ꯑꯦꯞ ꯏꯀꯣꯅꯣꯃꯤꯁꯦ ꯄꯤꯕꯅꯤꯅ ꯕꯠ ꯂꯥꯁꯇꯗꯤ ꯑꯩꯈꯣꯏ ꯀꯟꯖꯨꯃꯔꯁꯦ ꯁꯤꯃꯥ ꯁꯤꯔꯤꯁ ꯁꯤꯃꯥ ꯑꯣꯏꯔꯀꯥꯟꯗꯗꯤ ꯐꯖꯩ ꯑꯦꯋꯥꯔꯗ ꯌꯥꯝ ꯐꯪꯉꯦ ꯍꯥꯏꯔ ꯀꯥꯟꯗꯗꯤ ꯃꯄꯥꯟꯒꯤ ꯃꯤꯅ ꯀꯟꯖꯨꯝ ꯇꯧꯋꯦꯕ ꯕꯠ ꯈꯪꯗ꯭ꯔꯒꯗꯤ ꯅꯣꯕꯗꯤ ꯋꯤꯜ ꯂꯨꯛ ꯑꯦꯠ ꯏꯠ ꯑꯗꯨꯅꯦꯕ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣ ꯄꯥꯕꯟ ꯍꯣꯏꯅ ꯄꯨꯊꯣꯛꯄꯗ ꯁꯤꯃꯥ ꯐꯥꯎꯔꯀꯥꯟꯗ ꯃꯄꯥꯟꯗ ꯍꯦꯟꯅ ꯔꯦꯀꯣꯛꯅꯦꯁꯟ ꯐꯪꯉꯀꯥꯟꯗ ꯍꯦꯟꯅ ꯆꯠꯂꯤꯗꯣ ꯑꯦꯃꯥꯖꯣꯟꯅꯒ ꯅꯦꯠꯐ꯭ꯂꯤꯛꯁꯅꯒ ꯂꯧꯔꯤꯁꯦ ꯚꯦꯂꯨ ꯄ꯭ꯔꯄꯣꯖꯤꯁꯟ ꯑꯃ ꯌꯦꯡꯕ ꯑꯃ ꯆꯪꯉꯦꯅ ꯈꯜꯂꯦ ꯑꯗꯨꯃꯥꯏꯅ ꯂꯩ ꯄꯥꯕꯣ ꯁꯨꯝ ꯈꯪꯕꯗ ꯌꯥꯝ ꯐꯖꯅ ꯑꯗꯨꯝ ꯇꯥꯛꯄꯤꯔꯦ ꯕ꯭ꯔꯥꯏꯟꯅ ꯑꯗ ꯑꯩꯈꯣꯏ ꯑꯣꯗꯤꯌꯟꯁꯅ ꯈꯤꯇꯪ ꯀꯟꯐ꯭ꯌꯨꯖꯤꯡ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯑꯩꯅ ꯈꯟꯖꯕꯅꯤꯀꯣ ꯑꯗꯨꯝ ꯑꯩ ꯈꯤꯇꯪ ꯍꯥꯏꯖꯒꯦ ꯁꯄꯣꯁ ꯏꯟꯗꯤꯄꯦꯟꯗꯦꯟ ꯐꯤल्म मेकर ꯍꯥꯏꯔꯦ ꯀꯅꯥꯕꯨꯅꯣ ꯍꯥꯏꯁꯦ ꯏꯟꯗꯤꯄꯦꯟꯗꯦꯟ ꯐꯤल्म मेकर ꯍꯥꯏꯁꯦ ꯑꯆꯧꯕ ꯕꯦꯅꯔ ꯑꯃꯒꯤ ꯀꯝꯄꯥꯅꯤ ꯑꯃꯒꯤ ꯃꯈꯥꯗ ꯂꯩꯇꯕ ꯅꯣꯔꯃꯦꯂꯤ ꯂꯣ ꯕꯖꯦꯠ ꯉꯥꯛꯇꯅꯤ ꯑꯗꯨ ꯍꯥꯏꯔꯤꯕꯁꯦ ꯄꯩꯁꯥ ꯌꯥꯝ ꯂꯩꯇꯕ ꯑꯆꯧꯕ ꯄꯩꯁꯥꯒ ꯄꯨꯊꯣꯛꯄ ꯉꯝꯗꯕ ꯈꯨꯠꯁꯥꯏꯗ ꯄꯨꯡꯗꯣꯛ ꯇꯧꯕꯒꯤ ꯋꯥ ꯅꯠꯇꯦ ꯋꯥꯔꯜ ꯋꯥꯏꯗꯅꯤ ꯏꯟꯗꯤꯄꯦꯟꯗꯦꯟ ꯐꯤल्म मेकर ꯍꯥꯏꯁꯦ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯏꯟꯗꯤꯄꯦꯟꯗꯦꯟ ꯐꯤल्म मेकरꯁꯤꯡ ꯑꯁꯤꯅꯦꯕ ꯃꯅꯥ ꯃꯊꯨꯝꯒ ꯌꯥꯝ ꯐꯪꯉꯤꯁꯦ ꯄꯩꯁꯥ ꯆꯪꯗꯅ ꯐꯖꯕ ꯐꯤꯂꯝ ꯇꯨꯡ ꯀꯣꯏꯅ ꯂꯩꯍꯧ ꯌꯥꯕ ꯀꯔꯤ ꯊꯤꯒꯦ ꯀꯥꯏꯅ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯇꯨ ꯁꯝ ꯑꯞ ꯕ꯭ꯔꯥꯏꯟ ꯍꯥꯏꯕꯤꯁꯤꯗ ꯒꯚꯔꯟꯃꯦꯟꯠꯒꯤ ꯏꯟꯇꯔꯚꯦꯟꯁꯟ ꯌꯥꯝ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯔꯦ ꯃꯅꯤꯄꯨꯔꯗꯗꯤ ꯃꯌꯥꯝ ꯈꯪꯕꯤꯕ ꯌꯥꯎꯔꯝꯒꯅꯤ ꯐꯤꯂꯝꯁꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯒꯤ ꯃꯈꯥꯗ ꯂꯩꯌꯦꯕ ꯑꯩꯈꯣꯏꯁꯦ ꯐꯤꯂꯝꯁꯦ ꯑꯗꯨꯅꯗꯤ ꯐꯤꯂꯝ ꯆꯥꯎꯈꯠꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ आर्ट एंड कल्चर की मखादगी अखोइना सेंथंग अमा लौदना खोतना तौबगी लंबीदु लेतब वायरस केरला ददी डिपार्टमेंट ऑफ इंडस्ट्री की मखाद लई है फिल्म मेकिंग सी कोनसल लेबा तो अदुना मरम ओइदना ngसाइगी मेशिन लैगे हायरगसु फिल्म स्टूडियो अमाइ लिंकर के हायरगसु whatever मदुगी चंगिबा मचाक मथुम मयाम कैमरा एनीथिंग लोइना कनो तौब यागदु सब्सिडी दु लौब यागदुइने अदुगी लंबीदु मखोइदा लेतबा अदुदि अखोइ लैबा यादबर हाय कन ngसाइ ब्राइन पनबिग्रीदु हौजिक लैरिबा अखोइगी फिल्म मेकर सिंग फिल्म फ्रेटर्निटी फिल्म की टेक्नीशियन सिंग लैरिबा सिंग असिगी लेबर अमदि मोइना फंगिबा इनकम सिंगदु येंगुबा मतमदा इंडस्ट्री ने हाइना लाउथोकपा दुदि मतिक साद्रि हाइबनेबा फिल्म की मेकअप मैन अमना हिंगबा ngमब्रा हाइबा मा फिल्म मेकअप तौरगा वारमगनी म्यूजिक डायरेक्टर बाउटी खरा फजना चली हाइना टाइ sei sakpasu pusparaनी को अममको सुमाइन तौदना इन्वॉल्व तौरिबा मागे टेक्नीशियन सिंग मयाम पुनम अदु मागे थबक अदुना मरम ओरग मा हिंगबा ngamba ama oirappa kandadi industry ni haigidune अदुसु ओइ फातम ने को इंडस्ट्री नि हाइबसु यादबा वायर इंडस्ट्री हाइबदि हे याग्रदि अमो ngसाइ सेंथंग मयाम लोकलगा ngसाइ एस्थेटिक की पॉलिटरी वैल्यू की दुना तोंगामगनी को मागी
ꯀꯩꯅꯣꯒꯤ ꯆꯪꯉꯤꯕ ꯄꯣꯠ ꯃꯌꯥꯝꯗꯨꯒꯤꯗꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯒꯤ ꯃꯌꯥꯝꯒꯤ ꯄꯨꯝꯅꯃꯛꯇꯨꯗꯤ ꯂꯣꯏꯅ ꯑꯃꯨꯛ ꯇꯥꯟꯕꯁꯤ ꯌꯥꯒꯗꯣꯏꯅꯤ ꯍꯥꯏꯕꯀꯣ ꯁꯦꯟꯊꯪ ꯂꯧꯗꯅ ꯈꯣꯠꯇꯅ ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯦꯡꯕ ꯍꯥꯏꯕꯗꯨꯅꯤ ꯀꯔꯝꯕ ꯃꯇꯝꯗ ꯀꯔꯝꯕ ꯒꯣꯔꯃꯦꯟꯅꯒ ꯄꯥꯏꯔꯀꯥꯟꯗ ꯏꯟꯗꯁꯇ꯭ꯔꯤ ꯑꯣꯟꯊꯣꯛꯄ ꯌꯥꯅꯅꯕ ꯑꯩꯈꯣꯏꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯀꯣꯟꯇꯦꯛꯁꯁꯤꯗ ꯋꯥꯏ ꯅꯣꯠ ꯀꯩꯗꯧꯕꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ ꯀꯦꯔꯂꯥꯒ ꯆꯥꯡꯗꯝꯅꯔꯨꯕ ꯌꯥꯕ ꯅꯠꯇꯦ ꯀꯩꯅꯣꯒ ꯑꯇꯩ ꯑꯇꯩ ꯃꯄꯥꯟ ꯂꯝꯒ ꯍꯥꯏꯗꯅ ꯇꯧꯕꯁꯨ ꯀꯅꯥꯅ ꯈꯪꯅꯤ ꯑꯣꯏꯔꯛꯄꯁꯨ ꯌꯥꯏ ꯑꯗꯒꯤ ꯑꯃꯨꯛ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯩ ꯑꯗꯨꯃꯥꯏꯅ ꯐꯤꯂꯝꯗꯨꯗ ꯇꯥꯡꯉꯦ ꯍꯥꯏꯔꯒ ꯃꯥꯒꯤ ꯍꯤꯡꯕ ꯉꯝꯕꯒꯤ ꯄꯣꯠꯇꯨ ꯃꯁꯥꯛ ꯃꯇꯝꯗꯨ ꯒꯣꯔꯃꯦꯟꯅ ꯄꯤꯕꯤꯔꯒꯗꯤ ꯁꯕꯁꯤꯗꯤ ꯄꯤꯕꯤꯔꯒꯗꯤ ꯃꯥ ꯍꯤꯡꯕ ꯉꯝꯗꯦ ꯀꯦꯃꯦꯔꯥ ꯑꯃ ꯂꯩꯕꯗ ꯑꯐꯕ ꯀꯩꯅꯣꯗꯨꯝ ꯂꯩꯕꯗ ꯏꯁꯇꯨꯗꯤꯑꯣ ꯑꯃ ꯄꯣꯁ ꯄ꯭ꯔꯣꯗꯛꯁꯟꯒꯤ ꯀꯩꯀꯩ ꯆꯪꯉꯤ ꯃꯌꯥꯝꯗꯨ ꯁꯦꯝꯒꯠꯅꯕ ꯍꯣꯠꯅꯕꯗ ꯒꯣꯔꯃꯦꯟꯅ ꯑꯗꯨ ꯊꯥꯗꯕꯤꯅꯤ ꯍꯥꯏꯔꯒꯗꯤ ꯑꯩ ꯇꯧꯒꯦ ꯍꯥꯏꯕ ꯃꯤꯗꯨ ꯃꯌꯥꯝ ꯑꯃ ꯊꯣꯔꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯃꯥ ꯍꯤꯡꯕꯁꯨ ꯉꯝꯕ ꯉꯝꯍꯟꯅꯕꯁꯨ ꯍꯣꯠꯅꯔꯛꯄ ꯒꯣꯔꯃꯦꯟꯅ ꯑꯗꯨꯒꯤ ꯄꯣꯠꯀꯥꯗꯨ ꯌꯧꯔꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏ ꯏꯟꯗꯁꯇ꯭ꯔꯤꯒꯤ ꯃꯈꯥꯗꯒ ꯂꯥꯛꯀꯗ꯭ꯔꯥ ꯑꯗꯨ ꯇꯥꯃꯣ ꯃꯦꯀꯔꯆꯟꯗ꯭ꯔ ꯒꯣꯏꯅ ꯃꯦꯀꯔꯆꯟꯗ꯭ꯔ ꯀꯣꯡꯕꯝ ꯒꯣꯏꯅ ꯈꯔ ꯍꯦꯟꯅꯗꯤ ꯈꯪꯕꯤꯒꯅꯤ ꯁꯤ ꯃꯇꯥꯡꯗ ꯃꯣꯏꯅ ꯉꯥꯡꯉꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯏꯟꯗꯁꯇ꯭ꯔꯤꯅ ꯂꯥꯎꯊꯣꯛꯄ ꯑꯗꯨꯝ ꯌꯥꯕꯗꯧꯅ ꯃꯣꯏꯅ ꯍꯦꯛꯇꯤ ꯄꯟꯕꯤ ꯍꯥꯏꯕꯀꯣ ꯒꯣꯔꯃꯦꯟꯒꯤ ꯉꯁꯥꯏꯒꯤ ꯊꯋꯥꯏ ꯌꯥꯎꯕ ꯋꯥꯠꯄꯒꯤꯅꯤ ꯁꯤ ꯃꯣꯏ ꯍꯥꯏꯁꯦ ꯍꯥꯏꯕ ꯑꯃꯁꯨ ꯃꯣꯏꯅ ꯁꯨꯝ ꯀꯦꯖꯨꯋꯦꯂꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯒ ꯃꯣꯏ ꯍꯦꯛ ꯄꯟꯕꯤꯕ ꯑꯃꯁꯨ ꯂꯩ ꯑꯦꯅꯤꯋꯦ ꯁꯤꯃ ꯃꯌꯥꯝꯁꯨ ꯃꯥꯏꯟꯗ ꯑꯗꯨꯝ ꯊꯝꯕꯤꯔꯣ ꯑꯗꯨꯒꯤ ꯄꯣꯠ ꯑꯃ ꯂꯩ ꯑꯗꯒꯤ ꯏꯟꯗꯤꯄꯦꯟꯗꯦꯟ ꯐꯤꯂꯝ ꯃꯦꯀꯔꯁꯤꯡ ꯑꯁꯤ ꯑꯩꯒꯤ ꯑꯣꯏꯅ ꯌꯥꯝ ꯏꯟꯇꯔꯦꯁ ꯇꯧꯖꯩ ꯍꯧꯖꯤꯛ ꯑꯌꯥꯝꯕꯅ ꯏꯝꯐꯥꯜꯗ ꯂꯣꯏ ꯀꯟꯐꯥꯏꯟ ꯇꯧ ꯂꯩꯔꯦꯅ ꯍꯥꯏꯔꯤꯗꯣ ꯄꯥꯕꯟ ꯀꯨꯃꯥꯔ ꯐꯣꯔꯦꯟ ꯌꯥꯝ ꯆꯠꯂꯕꯅꯤ ꯃꯥ ꯌꯥꯝ ꯐꯨꯝꯁꯪ ꯑꯗꯒꯤ ꯀꯩꯅꯣ ꯖꯣꯁꯦꯞ ꯁꯟ ꯂꯣꯛꯇꯥꯛ ꯂꯥꯏꯔꯦꯝꯕꯤ ꯑꯗꯒꯤ ꯗꯣꯔꯦꯟ ꯑꯣꯏꯅꯥꯝꯒꯤ ꯔꯤꯕꯦꯟ ꯃꯁꯥꯡꯕꯥꯒꯤ ꯇꯥꯡꯈꯨꯜ ꯐꯣꯛ ꯀꯩꯅꯣꯒꯤ ꯑꯗꯨꯒꯤ ꯉꯥꯛꯇꯤ ꯌꯥꯝ ꯆꯠꯈ꯭ꯔꯕꯅꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯃꯤꯅꯥ ꯂꯣꯡꯖꯝꯒꯤ ꯑꯣꯇꯣ ꯔꯤꯛꯁꯣ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯗꯣꯀꯨꯃꯦꯟꯇꯔꯤꯗꯁꯨ ꯌꯥꯝ ꯇꯧꯏ ꯑꯩꯈꯣꯏ ꯏꯟꯗꯤꯄꯦꯟꯗꯦꯟ ꯐꯤꯂꯝ ꯃꯦꯀꯔꯁ ꯍꯟꯗꯛꯇ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯊꯥꯐꯝ ꯀꯥꯕ ꯃꯌꯥꯝ ꯈꯪꯕꯤꯔꯝꯃꯅꯤ ꯈꯥꯕ ꯃꯥꯏꯃꯣꯝꯒꯤ ꯑꯗꯣ ꯃꯌꯥꯝꯁꯨ ꯌꯥꯝꯁꯨ ꯄꯥꯝꯅꯈꯤ ꯁꯤꯒꯨꯝꯕꯁꯤꯕꯨꯅꯤ ꯍꯥꯏꯖꯔꯤꯕꯀꯣ ꯏꯟꯗꯤꯄꯦꯟꯗꯦꯟ ꯐꯤꯂꯝ ꯃꯦꯀꯔ ꯍꯥꯏꯕꯁꯤ ꯗꯣꯀꯨꯃꯦꯟꯇꯔꯤꯗꯁꯨ ꯇꯧꯏ ꯑꯗꯨꯒ ꯁꯣꯔꯠ ꯐꯤꯂꯝꯗꯁꯨ ꯇꯧꯏ ꯁꯣꯔꯠ ꯐꯤꯂꯝꯗ ꯐꯤꯆꯔ ꯐꯤꯂꯝ ꯐꯤꯛꯁꯟ ꯑꯣꯏꯕ ꯑꯆꯧꯕ ꯐꯤꯂꯝꯗꯁꯨ ꯂꯣ ꯕꯖꯦꯠꯇ ꯑꯗꯨꯝ ꯇꯧꯕ ꯌꯥꯏ ꯑꯗꯣ ꯀꯟꯇꯦꯟꯇꯨ ꯐꯖꯗ꯭ꯔꯒꯗꯤ ꯌꯥꯗꯕ ꯍꯧꯖꯤꯛꯀꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁꯔ ꯍꯥꯏꯕ ꯑꯃ ꯕ꯭ꯔꯥꯏꯟꯅ ꯄꯟꯕꯤꯈ꯭ꯔꯦ ꯏꯟꯐ꯭ꯂꯨꯌꯦꯟꯁꯔ ꯍꯥꯏꯔꯤꯁꯦ ꯃꯥꯒꯤ ꯕ꯭ꯂꯣꯛ ꯑꯃ ꯍꯥꯡꯉꯒ ꯕ꯭ꯂꯣꯛ ꯑꯃ ꯀ꯭रिꯌꯦꯠ ꯇꯧꯔꯒ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯑꯃꯅ ꯐꯖ ꯐꯖꯕ ꯐꯤꯂꯝ ꯃꯌꯥꯝꯁꯤ ꯑꯦꯗꯚꯔꯇꯥꯏꯁ ꯇꯧꯕꯒꯤ ꯋꯥꯅꯦꯕ ꯃꯥꯅ ꯃꯇꯦꯛ ꯃꯇꯦꯛꯁꯤ ꯊꯥꯗꯣꯛꯇꯅ ꯑꯗꯩ ꯉꯥꯡꯕꯁꯨ ꯍꯩꯕ ꯇꯥꯔꯦ ꯐꯤꯂꯝꯒꯤ ꯔꯤꯚ꯭ꯌꯨꯁꯨ ꯃꯥ ꯈꯪꯕ ꯇꯥꯔꯦ ꯃꯅꯤꯄꯨꯔꯗꯁꯨ ꯑꯁꯤꯒꯨꯝꯕ ꯐꯤꯂꯝꯒꯤ ꯄ꯭ꯔꯣꯃꯣꯠ ꯇꯧꯒꯤ ꯕ꯭ꯂꯣꯛ ꯈꯔꯗꯤ ꯂꯩꯕꯅꯤ ꯑꯩ ꯃꯃꯤꯡ ꯉꯁꯥꯏ ꯍꯥꯏꯐꯦꯠꯀꯥꯗꯤ ꯏꯁꯤꯟꯒꯤ ꯁꯤꯔꯤꯌꯁ ꯐꯤꯂꯝ ꯃꯃꯤꯒꯤ ꯇꯥꯏꯕꯪ ꯀꯩꯅꯣ ꯑꯃꯅꯤ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯂꯩꯕꯅꯤ ꯑꯗꯨ ꯄ꯭ꯔꯣꯐꯦꯁꯅꯦꯜꯂꯤ ꯃꯌꯥꯝꯒꯤ ꯃꯄꯥꯟꯗ ꯇꯧꯔꯤꯕ ꯑꯗꯨꯃꯥꯏꯅ ꯐꯤꯂꯝ ꯑꯁꯤ ꯀꯃꯥꯏꯅ ꯌꯦꯡꯒꯅꯤ ꯐꯤꯂꯝ ꯑꯁꯤ ꯀꯃꯥꯏꯅ ꯅꯩꯅꯅꯤ ꯀꯥ ꯌꯥꯝ ꯈꯪꯉꯒ ꯇꯧꯕꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯄꯨꯊꯣꯛꯏꯕ ꯐꯤꯂꯝ ꯈꯔꯁꯤ ꯃꯣꯏꯅ ꯆꯠꯅꯅꯕ ꯍꯥꯏꯅ ꯄꯥꯝꯅꯅꯕ ꯍꯥꯏꯅ ꯃꯣꯏꯁꯨ ꯃꯣꯏ ꯊꯣꯛꯄ ꯍꯣꯠꯅꯕꯅꯤ ꯌꯥꯝ ꯁꯦꯡꯅ ꯀꯩꯅꯣꯗꯤ ꯅꯠꯇꯦ ꯑꯦꯅꯤꯋꯦ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯏꯟꯐ꯭ꯂꯨꯌꯦꯟꯁꯔ ꯀꯥꯏꯅ ꯍꯥꯏꯔꯤꯕꯁꯦ ꯑꯗꯨꯒꯨꯝꯂꯕ ꯏꯟꯐ꯭ꯂꯨꯌꯦꯟꯁꯔ ꯑꯗꯨ ꯑꯩꯈꯣꯏꯕꯨ ꯇꯝꯕꯤꯔꯛꯄ ꯑꯣꯖꯥ ꯕꯦꯅꯔꯁꯤꯅꯁꯨ ꯍꯥꯏ ꯑꯩꯒꯤ ꯐꯤꯂꯝ ꯑꯃ ꯄ꯭ꯔꯣꯃꯣꯠ ꯇꯧꯒꯦ ꯍꯥꯏꯅ ꯏꯟꯐ꯭ꯂꯨꯌꯦꯟꯁꯔ ꯑꯃꯗ ꯆꯪꯉꯨꯀꯥꯟꯗ ꯌꯨ ꯁꯨꯗ ꯍꯦꯞ ꯑ ꯒꯨꯗ ꯀꯟꯇꯦꯟ ꯃꯁꯤ ꯍꯦꯛꯇ ꯍꯥꯏꯔꯛꯑꯦ ꯍꯥꯏꯕ ꯀꯟꯇꯦꯟꯗꯨ ꯐꯖꯗ꯭ꯔꯒꯗꯤ ꯋꯥꯔꯤꯗꯨ ꯐꯖꯗ꯭ꯔꯒꯗꯤ ꯐꯪꯉꯣꯏꯕ ꯏꯟꯐ꯭ꯂꯨꯌꯦꯟꯁꯔ ꯐꯪꯉꯣꯏ ꯃꯥꯔꯀꯦꯠ ꯐꯪꯉꯣꯏ ꯁꯤꯅꯦꯕ ꯑꯗ ꯐꯦꯁꯇꯤꯚꯦꯜꯒꯤꯁꯨ ꯑꯃꯁꯨ ꯀꯩꯅꯣꯅ ꯍꯥꯏꯐꯦꯠꯁꯨ ꯄꯟꯕꯤꯈ꯭ꯔꯦ ꯐꯦꯁꯇꯤꯚꯦꯜꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯄ꯭ꯂꯦꯠꯐꯣꯝ ꯑꯃꯅꯤ ꯏꯟꯗꯤꯄꯦꯟꯗꯦꯟ ꯐꯤꯂꯝ ꯃꯦꯀꯔꯒꯤꯗꯃꯛꯇꯗꯤ ꯑꯗ ꯑꯩꯈꯣꯏ ꯑꯌꯥꯝꯕꯁꯨ ꯏꯟꯗꯤꯄꯦꯟꯗꯦꯟ ꯐꯤꯂꯝ ꯃꯦꯀꯤꯡꯁꯤꯗ ꯇ꯭ꯔꯥꯏꯁꯨ ꯇꯧꯕꯤꯌꯨ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯏꯟꯇꯔꯅꯦꯁꯅꯦꯜꯂꯤ ꯑꯗꯨꯝ ꯃꯅꯥ ꯃꯊꯨꯝ ꯑꯦꯋꯥꯔꯗ ꯑꯣꯅꯔ ꯃꯌꯥꯝꯁꯨ ꯐꯪꯒꯅꯤ ꯐꯖꯔꯗꯤ ꯑꯗꯨꯝ ꯐꯖꯕꯅꯤ ꯏꯁꯥꯅꯧꯒꯁꯤ ꯑꯩ ꯅꯍꯥꯔꯣꯜ ꯃꯌꯥꯝ ꯑꯗꯨꯝ ꯍꯪꯉꯦ ꯌꯦꯡꯕ ꯑꯉꯥꯡꯁꯤꯡ ꯑꯩꯈꯣꯏꯒꯤ ꯖꯦꯔꯣꯁꯀꯤ ꯗꯨꯀꯥꯟ ꯑꯃꯒ ꯍꯥꯡꯉꯒ ꯁꯨꯝ ꯂꯩꯕ ꯄꯥꯈꯪ ꯏꯁꯥꯅꯧ ꯐꯖꯩꯅꯦ ꯍꯥꯏꯌꯦꯕ ꯑꯁ ꯏꯁꯥꯅꯧ ꯐꯖꯩ ꯀꯩꯅꯣꯅꯦ ꯍꯧꯖꯤꯛꯁꯨ ꯇꯧꯔꯗꯤ ꯌꯦꯡꯒꯦ ꯍꯥꯏꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯅ ꯑꯁꯤꯒꯨꯝꯂꯕ ꯐꯤꯂꯝꯒꯁꯤꯁꯨ ꯇ꯭ꯔꯥꯏ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯝꯒꯁꯨ ꯆꯥꯟꯅꯕ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯏꯖꯨꯀꯦꯠ ꯇꯧꯈ꯭ꯔꯀꯥꯟꯗ ꯑꯗꯨꯝꯕ ꯐꯤꯂꯝ ꯌꯦꯡꯕꯁꯨ ꯍꯩꯅꯔꯛꯀꯅꯤ ꯇꯨꯡ ꯀꯣꯏꯅꯁꯨ ꯂꯩꯍꯧꯒꯅꯤ ꯍꯧꯖꯤꯛ ꯐ꯭ꯔꯥꯟꯁꯇ ꯏꯁꯥꯅꯧꯁꯤ ꯋꯥꯔꯜꯒꯤ ꯑꯐꯥꯎꯕ ꯀ꯭ꯂꯥꯁꯤꯛ ꯑꯣꯏꯕ ꯐꯤꯂꯝꯁꯤꯡ ꯃꯣꯏꯅ ꯑꯥꯔꯀꯥꯏꯞꯇ ꯊꯝꯕꯗ ꯏꯁꯥꯅꯧ ꯈꯟꯒꯠꯈ꯭ꯔꯦ ꯍꯟꯗꯛ ꯏꯀꯨꯏ ꯀꯨꯏꯗꯅ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯅ ꯀꯦꯟꯁ ꯐꯤꯂꯝ ꯐꯦꯁꯇꯤꯚꯦꯜꯗ ꯍꯧꯗꯣꯛꯄꯒꯤ ꯏꯅꯣꯒ꯭ꯔꯦꯜꯒꯤ ꯐꯤꯂꯝ ꯑꯣꯏꯅꯁꯨ ꯀꯥꯞꯈ꯭ꯔꯦ ꯋꯥꯔꯤꯕꯨ ꯍꯥꯏꯔꯤꯕꯀꯣ
ꯀꯨꯏꯅ ꯂꯩꯍꯧꯔꯒꯗꯣꯏꯅꯤ ꯑꯆꯧꯕ ꯑꯣꯅꯔ ꯑꯃꯅꯤ ꯃꯣꯏꯒꯤ ꯑꯥꯔꯀꯥꯏꯞꯇ ꯆꯪꯕ ꯉꯝꯕ ꯍꯥꯏꯕꯁꯤ ꯃꯃꯥꯡꯒꯤ ꯁꯦꯟꯆꯨꯔꯤꯁꯤꯒꯤ ꯐꯖꯕ ꯐꯤꯂꯝꯁꯤ ꯈꯪꯒꯠꯂꯤꯅꯤ ꯍꯥꯏꯖꯔꯤꯕꯀꯣ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯔꯤꯕ ꯌꯦꯔꯧ ꯆꯣꯡꯕ ꯑꯉꯥꯡ ꯑꯃꯅ ꯍꯥꯏꯗꯨꯅꯦꯕ ꯑꯗꯨꯝ ꯐꯖꯩ ꯑꯗꯨꯝ ꯌꯦꯡꯕ ꯅꯨꯡꯉꯥꯏꯅꯦꯕ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯐꯨꯅꯕ ꯆꯠꯅꯕ ꯏꯁꯩ ꯑꯗꯨꯒꯤ ꯕꯣꯂꯤꯋꯨꯗꯀꯤ ꯐꯣꯔꯃꯦꯠꯇ ꯁꯨꯝ ꯆꯥꯎꯔꯛꯈꯤꯕꯗꯒꯤ ꯀꯩꯅꯣꯝꯃꯅ ꯁꯨꯝ ꯆꯠꯈꯤꯕꯅꯦ ꯐꯤꯂꯝ ꯍꯥꯏꯁꯦ ꯑꯁꯤ ꯍꯥꯏꯖꯩ ꯍꯥꯏꯅ ꯀꯃꯔꯁꯤꯌꯦꯜ ꯐꯤꯂꯝ ꯇꯧꯔꯤꯕꯁꯤꯡꯁꯦ ꯑꯩꯅ ꯑꯟꯗꯔ ꯑꯦꯁꯇꯤꯃꯦꯠ ꯇꯧꯕ ꯅꯠꯆꯗꯦꯀꯣ ꯖꯣꯔꯥꯁꯤꯛ ꯄꯥर्क कमर्शियल फिल्म प्राइवेट राइन कमर्शियल फिल्म फाउरी मसे अवतार कमर्शियल नाकनी अदुम कमर्शियल अफाव फजब मैम अदुम लेरी मयाई लंबी हाइब मसु लई याम सांदोक्चररोय अदुना आइन हाइजब इंडिपेंडेंट फिल्म मेकर सिंगना फिल्म फेस्टिवल अमदा मागी फिल्म सी उत्पम मतन आइन सा हाइजरितु कंटेंट टु फजरगदी हाइदि मोय डिस्ट्रीब्यूशन सिंगसी इंटरनेशनल गोइना याम लेरी हेबको वर्ल्ड वाइड फिल्म से मोइना थीरीबा एनवायरमेंटल द बेस्ड ऑफ फिल्म कल्चर द बेस्ड ऑफ फिल्म वुमेन के एम्पावरमेंट द बेस्ड ऑफ फिल्म मखन मोइना पाम फिल्म से फेस्टिवल अमा लाप मतमदा आइना कल्चर का मरी लेनबा फिल्म थीरेनी अमना सोशल इशू अमना पॉलिटिकल मरी लेनबा इशू की फिल्म अमना एनवायरमेंटल मरी लेनबा फिल्म हिबा डिस्ट्रीब्यूटर मैमदो लाकदुइने हैबा अदु ममा लाकपा कांदा आइगी फिल्म दु का चानबा थेंगनरगदी मोइना नंग फिल्म से फजरे आई लेरगे और नतगना को प्रोड्यूसर ओइसेना मोइना ऑफर तौबा नंग से फजरे अदु नंग पैसा क्या चंगी हाबेदा सिगी रोल अमा लई हाय ओजा बेनजिना तामबम चंगी पैसा दु आई हजिक मक्ति निसिंग जत्रे परसेंटेज असो आइनोना हंजल्ले अदुगा सेंदोंग लाप कांदना अखोनी येनरसे इंटरनेशनली फावन बिरगे नतगना खरा हापचलगा फिल्म सिगी सीजन हाउबा फुटे यामदो हापचलगा खरा अमगा उनमगा फिल्म चों साउथोन सी कायना कंटेंट न फजरगदी असुमाइना को प्रोड्यूसर का याम थोरकनी हायना कोदा हाइबिरमी हाइरि बसिंग अदुगे प्लेटफॉर्म दो फेस्टिवल ना ओय इंडिपेंडेंट फिल्म मेकर गिदी अदुना सोमदा आईदी पुनिंग खिदंग चिंगसिन जनिंगी मतंग साबा मदा सिगा मरि लेनबा वारि वटाई टॉक प्रोग्राम गासु खरा सिनबिराउ आइना हाइजनिंगसी मतम अमदा इमा सिगोय लेरिङै ओजा दामोदर लेमपोम दामोदर गो लेरिङै कइनो सि अखोय फिल्म की सेमिनार का स्याप तौरमे हजिक तोखरे चप चाखरे सिने क्लब ना याम कन्ना एक्टिव ओइरिङै दा हजिकसु अखोय तसेना फिल्म चाखल हानिङगदी अखोय गी अंगांसिंग इथक इरांग द पामग थोरेब अंगांसिंग दो कमर्शियल की मक्तग तौरगसु मीनिंगफुल एबा कमर्शियल तौननबा नत्रे हारगना इंडिपेंडेंट फिल्म मेकर ओइगे हारगसु कम हाइना चटकदगे हाइबदुगी पोटा से मेसिन हाइबिसि मी लोय गाउनेबको मेसिन सिदा गाउरगा लापन आयाम बटोबा एस्थेटिक्स की पोर्ट्स कासी खंगबा याम वाटपा अदगी थीम थीबदा वारे सब्जेक्ट मैटर थीबदा थीबम खंगद्रे का हाइगुम अदना वारी मचादा नोबेल द बेस तौरगा पुथकन त्रो पालेते गुम्बा नो आर्टिस्ट अमा ओइगे हारगदी सोशली कमिटेड ओइबा फिल्म मेकर अमा ओइगे हारगदी सोसाइटी सिदा येंबियोको सो मेनी थीम्स गातनी मणिपुर थीम याम लै खरजाने अखोइगी होजेजु थोइबा इरांग याम स्ट्रैटेजी ओरबा लम अमदा लैरिनी अखोइसी याम लैहेबा अदुना आइना हाइजबदी सिगा मरि लेनबदा समटाइम्स मतुंगदा तंजा फंगगदी आई इंटरेक्शन तौनिंगी अनोबा थोरइबा अखोइगी न्यू टैलेंट सिंगसिदा अदुना ngasi pibiriba topics da distribution and marketing si ga mari lainana kidang remotely related su oiba pot khara su thaidok jare adugi maram da inga sa haijabaduni marketing gi distribution gi yamna sangsallu ba haiba se aikoi gi film makhan gi standard si da kaisu yam sangsalli nungai oide influencer nga sa gi haiba sing distributor sing sina what is the content haiba si hangakani content cha ina brief te iraga thagi doini wahi asute iba moi niyom mayam su lei aina handa yaw jo workshop te kidang khangjarapani aduna amo hanjin jarabata kaisu nate da kok phaba yamna kin ozabor oiba punsibu masak khangba psychology khara leiba philosophy khara khangba adi comedy makta tawge hariga su karamba potna tung koina lehugani haiba adumba makhangi पोट कमायन थोकदगी अदुगुम्बा पोथोक कमायन पुथोकदगी हाइबगी तोंगानबा खन्ननैनबा मदा कयाम ओइ हाइजरिबको अदुगुम्बा मतांगदा आइना चांस फंगन आइ ngangjege नेहरू इरा काइना खै इंडिया की फिल्म हिस्ट्री द लेरी नेहरू इरा मतम की फिल्म दु यौना जे कांदा फजर पोंती
फजन हौजी यंगसो अदुम फजनी मदर इंडिया अदुम फजनी दो बिगा जमीन से ऑस्कार यानन चंग फिल्म दे मैम खंबियो दो बिगा जमीन से अदुना सिगी वारी मोटाई मयाम सिने हेन मरु ओय ओजा बेनर्जी न अखोय द हायरमे एमएस टेप काइनोना सिनबा मार्केटिंग एंड डिस्ट्रीब्यूशन की वर्कशॉप तुमक हायरमे मार्केटिंग एंड डिस्ट्रीब्यूशन हाइबिसदि कोना लाकदबनी फज फिल्म हाना पुथोक तमगोना हाइबिरमे सेम अदुगी वाफमदु आइन ngasisu panjani adunida aduna kamaina phajaba tokatege haibdugi matang sisida nainabagi mipamaya mamasu anthawna na kaina akhoi literary organization writers sabha committee ga leba writers forum ga leba collaborator ga sin bi bai yai nimhalom gi khare ga supul ga tum sin bai yai madu yam kanani haiba suggestion simaga thamjage ado in the meantime kainona Brian na kitang wa lawe na khambi ba kai kai laibiraga su khara adum thambiba yabra natragana matamgi kaino yengbiraga Robert kamai toba wind up toba yarabra practically try to distribution channel and marketing के हाल की कोई लाइक बखा जाती जिक ऐसा से sometimes की बखा दा होल से अपडेट हो गया वो मैं अपन चलो मैं सुनो थाने को चलो रे थोपा चलो रे ये कच्ची ये लाइन चंगे दिखले सीगी अपग्रेडेशन की चंगे तो सी अपग्रेड तो का दे तुम सामने मार्केट को लगनी अदु मार्केट तो once अपन की प्लेटफॉर्म को सार गदी पब्लिक ने कंज्यूम तो दोनी ना लास्ट दी स्माल चट का ने प्रोड्यूसर कंजरनी डायरेक्टर कैसी बात है तो लास्ट दी मार्केट ने डिसाइड तो है सिर्फ अपन जब मैं जब बजाना थी पब्लिक ने डिसाइड तो है कितनी बार पब्लिक ने डिसाइड तो है अपन डिसाइड तो करते हैं अपन जस्ट पुल सारा था वो थम नहीं दुकान था नहीं भी हो है वो पामे ने भी पब्लिक ने डिसाइड तो है फने आशी मार्केट मुझे पूरा टीवी से मारो एकदम क्लिक तो होगा थी चारों से मता में और बदल सकती so at the end of the day अपन की infrastructure है ताकि distribution तो लोग infrastructure लाइव चाहे चीज़ें सरकार की स्कीम की मखादा लाकर तो बरोइना अदुम मतुमना अपन की general masses से सिनेमा तो तब तक नहीं के तो कोई for example मुझे कोई फोन नहीं पाए everyday तुम Instagram YouTube पर scroll तो ये ना होगा नहीं hyper और ना चला बा short attention words दा अपन ना market competitive और ना चल रहा थी अपन जे अपन की तकपुन है तारे अपन की Jackson thầm số khi ra Jackson thầm market nó số oil này mà pan compete nó chẳng cái hai cái mà pan attitude to yong chẳng cái adu làm gì pick này na coi gì phải là gì tu nói hay ta pot khi đang thâu gì phải là ta oi ba adu pot đi cái đó là cái hai cái đó coi na sima gì nằm cái đó coi yam serious over sima lấy then coi commercial sima lấy makan lấy cái sci-fi lấy cái horror lấy cái the love ki lai gre then phajaba documentary man makhan lai gre aduna hujikti maroina manipur chali je commercial se mane but commercial se ma ja koi manipur se ma je akoi ki story narrative se pick am hit tau gre sidagi hena chalo yatre akoi ki population ratio to koi je 15 lakhs ne mitim ja je so akoi na kari gumba hena sidagi hena mi target to gi ador mapa gi mi target to gi higher kan di larger than life cinema ko namam change for example dabonium hoina hojik cinema ma yakan tawba dubai da gana umdi lei hai thaduk tri but concept ti akhoi je nungti gi khoi gi life ki honor ga halakan cinema eng je pothabam oi dong ne tawba thoi da ba ai puji da thoi da potu yeng doi ne entertainment hai ne khoi di atang gi nungai ba pothan ma ne awa thabo pan tawla ga awa cinema nga ni life to pe loe commercial ki aspect adu ne akhoi gi masala sum habzau du ne life mathen mau sum bizau du ne ti kangsoi sum za le vidia da yen ka nga kha sa tok tam ne but si gi je ma gi pick am hit to gi ni na sidagi beyond chat paje society ne ju decide to we at the same time industry gi manung do ju khona hong trok pom chang e so si gi story narrative poro cinema filming style boiro muji pabung na habi gi ba ko independent film maker indie maker da phaja phaja ba handak bizuk thang jam da pabung ma south da ma khib le kham bi bra sima ma कोई नोटिस की मैथिम जा साउथ की होटल थबक तो साब हम लगी अखोई मपान दा मैथिम जान लाइक तम द स्ट्रगल तो बीपीओ दा थबक तो की सीमा त नम देब कनाम त साइड अदुगुम हाय तारे इंडिविजुअल स्ट्रगल की सीमा जे याव दे
ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯑꯗꯨꯝ ꯀꯩꯅꯣꯁꯤ ꯑꯣꯏꯕ ꯑꯗꯨꯅꯦꯕ ꯏꯟꯗꯤꯄꯦꯟꯗꯦꯟ ꯐꯤꯜꯝ ꯃꯦꯀꯔꯅ ꯇꯧꯕ ꯌꯥꯏꯁꯦ ꯁꯤꯒꯤ ꯃꯄꯥꯟꯒꯤ ꯂꯩꯔꯤꯕ ꯀꯜꯆꯔꯒꯤ ꯕꯦꯔꯤꯌꯔꯁꯦ ꯁꯤ ꯎꯠꯊꯣꯔꯛꯄ ꯌꯥꯏꯕ ꯕꯠ ꯑꯦꯠ ꯗ ꯑꯦꯟ ꯑꯣꯐ ꯗ ꯗꯦ ꯄꯕ꯭ꯂꯤꯛꯅ ꯑꯦꯛꯁꯦꯞ ꯇꯧꯕ ꯑꯃ ꯆꯪꯉꯦ ꯑꯦꯛꯁꯦꯞ ꯇꯧꯕꯁꯦ ꯑꯩꯈꯣꯏꯗꯤ ꯑꯃꯨꯛ ꯁꯣꯁꯤꯌꯦꯜ ꯃೀಡಿಯಾꯗ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏ ꯁꯣꯁꯤꯌꯦꯜ ꯃೀडियाꯁꯦ ꯀꯩꯅꯣ ꯑꯣꯏꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯣꯔꯠ ꯑꯣꯏꯔꯦꯕ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯄ꯭ꯔꯦꯁꯟ ꯄꯤꯊꯣꯛꯄꯗ ꯀꯣꯔꯠ ꯀꯥꯕꯩ ꯇꯥꯏꯞ ꯇꯧꯔꯦꯕ ꯀꯩꯅꯣꯝ ꯊꯥꯒꯠꯂꯨꯕꯗ ꯖꯠꯁꯅꯦꯕ ꯊꯣꯛꯂꯛꯏꯁꯦ ꯀꯣꯃꯦꯟ ꯁꯦꯛꯁꯟꯗ ꯌꯥꯎꯔꯤꯁꯦ ꯖꯁ ꯉꯥꯛꯇꯅꯦꯕ ꯃꯣꯏꯅ ꯃꯣꯔꯦꯜ ꯑꯣꯊꯣꯔꯤꯇꯤꯁꯨ ꯑꯣꯏꯅꯤ ꯃꯣꯏꯁꯦ ꯀꯣꯔꯁꯁꯦ ꯂꯣꯏ ꯇꯝꯕꯩ ꯇꯥꯏꯞꯇ ꯂꯥꯏꯔꯤꯛ ꯂꯣꯏ ꯇꯝꯕꯩ ꯇꯥꯏꯞ ꯇꯧꯕ ꯑꯃ ꯌꯥꯎꯔꯦꯕ ꯐꯤꯜ ꯂꯣꯏꯅꯃꯛ ꯇꯝꯕ ꯂꯥꯛꯑꯒ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯐꯃꯨꯡꯗ ꯐꯝꯃ ꯀꯣꯃꯦꯟ ꯇꯛ ꯂꯥꯎ ꯇꯧꯁꯜꯂꯒ ꯖꯁ ꯇꯧꯋꯦꯕ ꯃꯤꯁꯦ ꯑꯗꯣ ꯑꯩ ꯈꯟꯕꯗ ꯑꯗꯨꯒꯤ ꯁꯤꯒꯤ ꯌꯥꯝꯅ ꯅꯦꯒꯦꯇꯤቭ ꯑꯣꯏꯕ ꯁꯤꯁꯦ ꯃꯔꯝꯗꯤ ꯑꯩ ꯈꯟꯕꯗ ꯃꯣꯁꯂꯤ ꯄ꯭ꯔꯣꯕꯦꯕꯂꯤ ꯑꯩꯈꯣꯏꯒꯤ ꯐꯤꯜꯗꯨꯗ ꯆꯪꯉꯨꯗꯕ ꯈꯪꯗꯕ ꯑꯟꯗꯔꯁꯇꯦꯟ ꯇꯧꯗꯕ ꯃꯥꯒꯤ ꯃꯤꯅꯤꯁꯀ꯭ꯌꯨꯜ ꯑꯣꯏꯕ ꯄꯔꯁꯄꯦꯛꯇꯤꯚ ꯑꯃꯗꯒꯤ ꯌꯦꯡꯉꯛꯄ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯂꯥꯏꯐꯇ ꯃꯥꯒꯤ ꯑꯦꯡꯒꯜꯗ ꯌꯦꯡꯉꯛꯄꯅꯦꯕ ꯃꯤꯗꯨꯒꯤ ꯈꯣꯡꯗ ꯇꯣꯡꯉ ꯃꯥ ꯌꯦꯡꯉꯨꯕ ꯅꯠꯇꯦꯕ ꯁꯣ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯖꯁ ꯇꯧꯔ ꯂꯩꯔꯒ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯗ ꯑꯩꯈꯣꯏꯒꯤ ꯃꯥꯔꯀꯦꯠꯁꯦ ꯑꯣꯔ ꯇ꯭ꯔꯦꯟꯁꯦ ꯁꯤꯙꯔꯛꯏꯁꯦ ꯀꯩꯁꯨ ꯅꯠꯇꯦꯕ ꯁꯤꯒꯤ ꯀ꯭ꯔꯣꯁ ꯖꯁꯃꯦꯟ ꯁꯣꯁꯥꯏꯇꯤ ꯄꯤꯛꯄꯅꯤꯅ ꯉꯥꯛꯇꯪ ꯑꯁ꯭ꯋꯥꯏ ꯇꯧ ꯏꯝꯐꯥꯜ ꯇꯧꯈꯤꯕꯗꯣ ꯁ꯭ꯋꯥꯏ ꯌꯧꯕ ꯈꯪꯍꯧꯗꯦꯕ ꯐꯣꯟꯗ ꯑꯗꯨꯝ ꯌꯧꯈꯤꯕ ꯑꯗꯨꯅ ꯃꯥꯔꯀꯦꯠꯁꯦ ꯁꯣꯛꯂꯛꯑꯦꯕ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝ ꯄꯨꯊꯣꯛꯄꯕꯨ ꯑꯣꯏꯔꯣ ꯑꯗꯣ ꯀꯃꯔꯁꯤꯌꯦꯜ ꯐꯤꯂꯝꯗꯁꯨ ꯋꯥꯔꯤꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯕꯁꯦ ꯁꯤꯅꯦꯕ ꯁ꯭ꯇꯣꯔꯤ ꯔꯥꯏꯇꯤꯡ ꯑꯣꯔ ꯁ꯭ꯇꯣꯔꯤ ꯇꯦꯂꯤꯡ ꯑꯣꯔ ꯇꯥꯏꯞ ꯑꯣꯐ ꯃꯨꯚꯤ ꯄꯨꯊꯣꯛꯄꯗ ꯂꯤꯃꯤꯇꯦꯁꯟ ꯂꯩꯔꯦꯕ ꯁꯣꯁꯥꯏꯇꯤꯗ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯗ ꯆꯠꯅꯗꯦꯅ ꯍꯥꯏ ꯑꯗꯨꯗꯤ ꯂꯥꯁꯇꯗꯤ ꯍꯧꯖꯤꯛꯀꯤ ꯀꯣꯔꯤꯌꯟ ꯁꯣꯁꯥꯏꯇꯤꯗ ꯑꯩꯈꯣꯏꯒꯤ ꯕꯤ ꯇꯤ ꯑꯦꯁꯅ ꯍꯧꯖꯤꯛ ꯕꯦꯟ ꯑꯃ ꯂꯩꯔꯤꯁꯦ ꯀꯣꯔꯤꯌꯟꯒꯤ ꯏꯀꯣꯅꯣꯃꯤꯗ 1 ꯕꯤꯂꯤꯌꯟ ꯄꯩꯁꯥ ꯄꯨꯁꯜꯂꯛꯑꯦꯕ ꯁꯣꯐ ꯄꯥꯋꯔ ꯃꯥꯔꯀꯦꯇꯤꯡꯅꯦꯕ ꯃꯣꯏ ꯇꯧꯔꯤꯁꯦ ꯃꯣꯏꯒꯤ ꯃꯔꯆꯦꯟꯗꯥꯏꯁ ꯂꯩꯗꯅ ꯀꯣꯟꯁꯔꯠ ꯇꯧꯗꯅ ꯇꯧꯋꯦꯕ ꯁꯣ ꯑꯩꯈꯣꯏꯒꯤ ꯁꯤꯅꯦꯃꯥꯅ ꯀꯩꯗꯧꯕꯩ ꯉꯝꯃꯣꯏꯗꯣꯏꯅꯣ ꯍꯥꯏꯕ ꯀꯣꯏꯁꯟ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯁꯤꯅꯦꯃꯥꯗꯨ ꯄꯨꯊꯣꯛꯑꯒ ꯕꯤꯍꯥꯔꯗ ꯂꯩꯀꯥꯏ ꯈꯔ ꯊꯧꯔꯨꯕꯗ ꯀꯔꯣꯔ ꯍꯦꯟꯅ ꯇꯥꯅꯤꯕ ꯂꯨꯄꯥ 10 ꯄꯤꯔꯒꯁꯨ ꯄꯣꯄꯨꯂꯦꯁꯟꯒꯤ ꯄꯣꯠꯅꯦꯕ ꯂꯥꯁꯇꯤ ꯑꯩꯈꯣꯏꯗꯗꯤ ꯀꯃꯔꯁꯤꯌꯦꯜ ꯂꯥꯛꯀꯥꯟꯗꯤ ꯄꯩꯁꯥꯗ ꯌꯦꯡꯀꯥꯟꯗ ꯄꯣꯄꯨꯂꯦꯁꯟ ꯌꯦꯡꯉꯦꯕ ꯑꯗꯨꯅ ꯕꯤꯍꯥꯔꯗ ꯃꯤ ꯀꯔꯣꯔ 50 ꯂꯩꯕꯗꯣ ꯀꯔꯣꯔ ꯑꯃꯇꯪ ꯌꯦꯡꯉ ꯂꯣꯏꯔꯦ ꯂꯨꯄꯥ ꯄꯤꯔꯁꯨ ꯀꯔꯣꯔ ꯑꯃ ꯇꯥꯜꯂꯦꯕ ꯁꯤꯅꯦꯃꯥꯗꯣ ꯂꯨꯄꯥ ꯂꯥꯛ 1 ꯆꯪꯉꯒꯁꯨ ꯁꯣ ꯁꯤꯒꯤ ꯑꯦꯁꯄꯦꯛꯁꯦ ꯑꯩꯈꯣꯏꯅ ꯍꯤꯟꯗꯤꯗ ꯗꯕ ꯇꯧꯕ ꯈꯣꯠꯄ ꯌꯥꯝ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯐꯤल्मꯒꯤ ꯑꯍꯟꯁꯤꯡꯅꯁꯨ ꯍꯥꯏ ꯍꯤꯟꯗꯤꯗ ꯗꯕ ꯇꯧꯔ ꯃꯥꯔꯀꯦꯠ ꯇꯧꯕ ꯌꯥꯏ ꯈꯣꯠꯄ ꯌꯥꯏ ꯌꯦꯡꯉꯨꯕ ꯌꯥꯏ ꯍꯥꯏꯅ ꯁꯦꯝ ꯊꯤꯡ ꯍꯧꯖꯤꯛ ꯍꯥꯏꯖꯈꯤꯕꯗꯨꯅꯦꯕ ꯑꯗꯨꯒꯤ ꯔꯤꯆ ꯑꯥꯎꯠꯀꯤ ꯐꯣꯔꯃꯦꯠꯁꯦ ꯂꯩꯇ꯭ꯔꯤ ꯑꯩꯈꯣꯏ ꯁꯥꯏꯠꯇꯒꯤ ꯍꯧꯖꯤꯛ ꯌꯥꯝ ꯁ꯭ꯂꯣ ꯆꯠꯂꯤ ꯍꯥꯏꯇꯥꯔꯦ ꯁꯤꯁꯦ ꯀꯃꯥꯏꯅ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯒꯗꯧꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯦ ꯀꯩꯒꯤꯅꯣꯗꯤ ꯔꯣꯗ ꯕ꯭ꯂꯣꯛ ꯑꯃꯁꯨ ꯂꯩꯔꯤ ꯁꯦꯝ ꯊꯤꯡ ꯑꯩꯈꯣꯏꯅ ꯁꯤꯗ ꯍꯤꯟꯗꯤ ꯀꯥꯞꯄ ꯌꯥꯗꯕꯅꯤꯅ ꯃꯄꯥꯟꯗ ꯑꯩꯈꯣꯏ ꯁꯤꯃꯥꯗꯣ ꯀꯥꯞꯄꯗ ꯃꯤꯅ ꯔꯦꯁꯄꯣꯟꯁ ꯐꯖꯒꯗ꯭ꯔꯥ ꯍꯥꯏꯕ ꯀꯣꯏꯁꯟ ꯑꯃꯁꯨ ꯂꯩꯔꯤ ꯁꯤꯒꯤ ꯒꯤꯚ ꯑꯦꯟ ꯇꯦꯛꯁꯦ ꯌꯦꯡꯉ ꯃꯇꯨꯡꯗꯗꯤ ꯂꯥꯁꯇ ꯑꯩꯈꯣꯏꯅ ꯁꯤꯗꯤ ꯐ꯭ꯌꯨꯆꯔꯗ ꯂꯥꯛꯀꯗꯧꯕ ꯃꯥꯒꯤ ꯑꯦꯗ꯭ꯔꯦꯁ ꯇꯧꯕ ꯌꯥꯕ ꯄꯣꯂꯤꯁꯤ ꯈꯔꯅꯤ ꯀꯩꯅꯣꯗꯤ ꯏꯟꯗꯤ ꯐꯤꯂꯝ ꯃꯦꯀꯔꯈꯩꯗꯤ ꯍꯧꯖꯤꯛ ꯄꯥꯕꯨꯡꯅ ꯍꯥꯏꯕꯤꯈꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯏꯀꯣꯅꯣꯃꯤꯗ ꯌꯦꯡꯉꯀꯥꯟꯗꯗꯤ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ 10 ꯂꯥꯛ ꯆꯪꯉ ꯅꯝꯃꯦꯕ ꯁꯤꯃꯥ ꯐꯖꯕ ꯑꯃ ꯏꯟꯗꯤ ꯃꯦꯀꯔꯅ ꯌꯨꯔꯣꯞꯇ ꯌꯦꯡꯈ꯭ꯔꯦꯕ ꯌꯨꯔꯣꯞꯇꯗꯤ ꯇꯤꯀꯦꯠ ꯂꯨꯄꯥ ꯑꯃ ꯍꯥꯏꯕꯁꯤ ꯂꯨꯄꯥ 86 ꯔꯨꯄꯤꯁꯅꯦꯕ ꯑꯗꯨꯅ ꯂꯨꯄꯥ 10 ꯄꯤꯕꯗ 860 ꯔꯨꯄꯤꯁꯅꯦꯕ ꯇꯤꯀꯦꯠ ꯑꯗꯨ ꯄꯤꯔꯤꯁꯦ ꯏꯀꯣꯅꯣꯃꯤ ꯆꯥꯎꯕꯅꯤꯅ ꯃꯅꯤ ꯚꯦꯂꯨꯗꯣ ꯆꯥꯎꯋꯦꯕ ꯁꯣ ꯃꯣꯏꯗ ꯃꯤ ꯆꯥꯝꯃ ꯌꯦꯡꯉꯤꯕꯗ ꯁꯤꯃꯥ ꯄꯩꯁꯥ ꯍꯟꯖꯤꯟꯈꯤꯕ ꯌꯥꯏꯑꯕ ꯈꯦꯠꯅꯔꯦꯕ ꯗꯥꯏꯅꯥꯃꯤꯛꯁꯦ ꯑꯩꯈꯣꯏ ꯁꯤꯗ ꯃꯤ ꯆꯥꯝꯃ ꯂꯨꯄꯥ ꯆꯥꯝꯃ ꯂꯨꯄꯥ 50 ꯌꯦꯡꯕꯗ ꯂꯨꯄꯥ 5,000ꯗꯪꯅꯦꯕ ꯑꯗꯨ ꯑꯁ ꯑꯩ ꯁꯤꯃꯥ ꯂꯨꯄꯥ ꯂꯥꯛ 5 ꯆꯪꯉꯤ ꯑꯗꯨ ꯍꯥꯏꯔꯛꯀꯅꯦꯕ ꯁꯣ ꯁꯤꯒꯤ ꯀꯣꯟꯁꯦꯞꯁꯤꯅꯦꯕ ꯑꯩꯈꯣꯏ ꯏꯀꯣꯅꯣꯃꯤ ꯁꯣꯟꯕꯅꯤꯅ ꯄꯤꯄꯜꯒꯤ ꯄꯔꯆꯦꯁꯤꯡ ꯄꯋꯥꯔ ꯄꯦꯔꯤꯇꯤꯁꯦ ꯌꯥꯝ ꯁꯣꯜꯂꯦ ꯑꯗꯨꯅ ꯁꯤꯃꯥꯗꯁꯨ ꯍꯦꯟꯅ ꯏꯟꯚꯦꯁꯃꯦꯟ ꯉꯝꯗꯦ ꯀꯩꯅꯣꯅꯤ ꯃꯥꯅ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯃ ꯊꯥꯗꯖꯗ ꯃꯥ ꯆꯤꯡꯈꯠꯂꯒ ꯍꯦꯟꯅ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ 30 ꯊꯥꯗꯕꯗ ꯀꯔꯣꯔ 2 ꯊꯣꯛꯑꯒꯗꯤ ꯃꯥ ꯃꯊꯪꯗ ꯂꯥꯛ 50 ꯁꯤꯃꯥ ꯅꯝꯃꯛꯄ ꯌꯥꯏꯑꯕ ꯁꯤꯒꯤ ꯁ꯭ꯀꯦꯜꯒꯤ ꯃꯣꯗꯦꯜꯁꯦ ꯁꯨꯡꯂꯩ ꯂꯩꯇꯦꯕ ꯑꯩꯈꯣꯏꯗ ꯉꯝꯗꯦꯕ ꯄꯣꯁꯤꯕꯜ ꯑꯣꯏꯗꯦꯕ ꯕꯠ ꯑꯣꯏꯗꯦ ꯍꯥꯏꯁꯦ ꯅꯊꯤꯡ ꯏꯁ ꯏꯝꯄꯣꯁꯤꯕꯜ ꯃꯇꯝꯒꯤ ꯃꯇꯨꯡꯗ ꯂꯥꯛꯄ ꯆꯦꯟꯖ ꯑꯃꯗ ꯂꯥꯛꯈꯤꯅꯦꯕ ꯑꯗꯨꯃꯥꯏꯅ ꯏꯟꯗꯤ ꯐꯤꯂꯝ ꯃꯦꯀꯔ ꯍꯧꯖꯤꯛ ꯐꯖꯕ ꯁꯤꯃꯥ ꯄꯨꯊꯣꯛꯈꯤꯕꯗ ꯑꯩꯈꯣꯏꯒꯤ ꯌꯨꯔꯣꯞ ꯇꯨꯔ ꯇꯧꯕꯗ ꯂꯥꯛ 10, 50, 90 ꯑꯗꯨꯝ ꯇꯥꯟꯈꯤꯅꯦꯕ ꯂꯥꯛ 5 ꯆꯪꯉ ꯅꯝꯃꯒꯁꯨ ꯄꯥꯎ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯒꯤ ꯐꯖꯕꯁꯦ ꯑꯗꯨꯅꯦꯕ ꯑꯩꯈꯣꯏꯒꯤ ꯁꯤꯔꯤꯌꯁ ꯐꯤꯂꯝ ꯃꯦꯀꯔ ꯀꯥꯡꯕꯨꯒꯤ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯤ ꯔꯤꯆ ꯑꯥꯎꯠ ꯉꯝꯕ ꯁꯤꯃꯥ ꯇꯥꯏꯞ ꯈꯦꯠꯅꯕꯗꯣ ꯁꯣ ꯃꯅꯤꯄꯨꯔꯗ ꯁꯤꯃꯥ ꯅꯝꯕꯁꯦ ꯃꯈꯜ ꯑꯅꯤꯅꯦꯕ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯃꯔꯨꯑꯣꯏꯅ ꯑꯗꯣ ꯑꯅꯧꯕ ꯇ꯭ꯔꯦꯟ ꯑꯃ ꯀꯟꯅ ꯊꯣꯛꯂꯛꯑꯦ ꯍꯧꯖꯤꯛ ꯀꯥꯡꯕꯨꯁꯦ ꯑꯩꯈꯣꯏꯒꯤ ꯅꯍꯥꯁꯤꯡꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯋꯦꯕ ꯁꯤꯔꯤꯁ ꯇꯧꯕ ꯈꯣꯠꯄ ꯇꯧꯔꯛꯏꯁꯦ ꯁꯤꯁꯦ ꯌꯥꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯁꯔꯀꯥꯔ ꯊꯕꯛꯇꯨ ꯂꯣꯏ ꯇꯧꯕ ꯄꯤꯕ ꯉꯝꯗꯕꯅꯤꯅ ꯑꯉꯥꯡꯁꯤꯡꯁꯨ ꯃꯈꯨꯠꯇꯨ ꯂꯦꯡꯉꯕꯅꯤꯅ ꯃꯁꯥꯒꯤ ꯂꯝꯕꯤ ꯑꯃ ꯊꯤꯔꯛꯏꯅꯦꯕ ꯁꯤ ꯊꯤꯔꯛꯄꯁꯤꯗ ꯃꯣꯏꯁꯨ ꯈꯔ ꯍꯩꯔꯨꯕ ꯇꯝꯖꯔꯨꯕꯗꯨꯅ ꯑꯗꯨꯝ ꯃꯣꯏꯒꯤ ꯋꯦꯕ ꯁꯤꯔꯤꯁ ꯅꯝꯗꯅ ꯈꯣꯠꯇꯅ ꯌꯨꯇ꯭ꯌꯨꯕ ꯊꯥꯗꯣꯛꯇꯅ ꯄꯩꯁꯥ ꯇꯥꯟꯗꯅ ꯇꯧꯔꯤꯕ ꯃꯁꯥ ꯆꯦꯅꯦꯜ ꯍꯥꯡꯗꯅ ꯁꯤ ꯕ꯭ꯔꯦꯗ ꯑꯦꯟ ꯕꯇꯔꯅꯦꯕ ꯑꯦꯠ ꯗ ꯑꯦꯟ ꯑꯣꯐ ꯗ ꯗꯦ ꯑꯦꯚ꯭ꯔꯤꯊꯤꯡ ꯏꯁ ꯑꯕꯥꯎꯠ ꯕ꯭ꯔꯦꯗ ꯑꯦꯟ ꯕꯇꯔ ꯄꯩꯁꯥ ꯇꯥꯜꯂꯒ ꯃꯥ ꯏꯃꯨꯡ ꯊꯥꯅꯕ ꯍꯣꯠꯅꯖꯕꯅꯦꯕ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯗꯅ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯗ ꯌꯥꯝ ꯊꯤꯅ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯄ꯭ꯔꯣꯕ꯭ꯂꯦꯃꯦꯇꯤꯛ ꯑꯣꯏꯕ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯖꯒꯥ ꯑꯃꯗ ꯊꯦꯡꯉꯦꯕ ꯑꯩꯈꯣꯏꯁꯦ ꯀꯃꯔꯁꯤꯌꯦꯜ ꯑꯣꯔ ꯂꯦꯠꯁꯦ ꯃꯤꯗꯤꯌꯥ ꯑꯃ ꯇꯧꯕꯗ ꯑꯦꯚ꯭ꯔꯤꯊꯤꯡꯁꯦ ꯑꯩꯈꯣꯏ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯩꯈꯣꯏ ꯂꯦꯠꯁꯦ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯇꯧꯁꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯃ꯭ꯌꯨꯖꯤꯛ ꯑꯣꯡꯂꯤ ꯄꯦꯅꯥꯗꯪꯅꯦꯕ ꯁꯣ ꯑꯦꯚ꯭ꯔꯤ ꯑꯩꯈꯣꯏ ꯃ꯭ꯌꯨꯖꯤꯛ ꯊꯤꯝ ꯁꯤꯖꯤꯟꯅꯩ ꯃꯌꯥꯝꯁꯦ ꯄꯦꯅꯥ ꯂꯣꯏ ꯈꯣꯡꯅꯕꯗꯤ ꯌꯥꯔꯣꯏꯕ ꯃꯇꯝꯒꯤ ꯃꯇꯨꯡ ꯃꯣꯗꯔꯅꯤꯇꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯏꯕ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯑꯃꯁꯦ ꯆꯪꯉꯀꯥꯟꯗ ꯂꯥꯛꯄ ꯆꯦꯟꯖ ꯃꯥꯔꯀꯦꯠꯇꯨꯒꯤ ꯆꯦꯟꯖꯅꯦꯕ ꯑꯗꯨꯃꯥꯏꯅ ꯍꯧꯒꯠꯂꯛꯏꯕ ꯅꯍꯥꯁꯤꯡꯁꯤꯗ
ꯃꯄꯥꯟꯗ ꯊꯦꯡꯅꯅꯕ ꯍꯥꯏꯇꯥꯔꯦ ꯂꯥꯟ ꯊꯥꯖꯟꯕꯗ ꯑꯩꯈꯣꯏꯗꯤ ꯊꯥꯡ ꯄꯥꯏꯔ ꯍꯧꯔꯛꯈꯤꯕꯅꯤ ꯊꯥꯡ ꯑꯗꯨꯝ ꯄꯥꯏ ꯂꯩꯅꯤꯗꯤ ꯌꯥꯔꯔꯣꯏꯕ ꯑꯦꯀꯦ ꯄꯥꯏꯔꯛꯄ ꯇꯥꯕꯅꯦ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯅ ꯄꯥꯏꯔꯛꯑꯒꯗꯤ ꯀꯩꯅꯣ ꯊꯦꯡꯅꯕ ꯉꯝꯅꯕ ꯑꯗꯨꯃꯥꯏꯅ ꯆꯞ ꯃꯥꯟꯅꯅ ꯑꯉꯥꯡꯁꯤꯡ ꯍꯧꯒꯠꯂꯛꯏꯕꯁꯦ ꯁ꯭ꯀꯤꯜꯗꯣ ꯇꯥꯛꯄꯤꯅ ꯇꯦꯛꯅꯤꯀꯦꯂꯤꯇꯤꯁꯨ ꯇꯥꯛꯂꯅ ꯅꯪ ꯃꯤꯒꯤ ꯃꯥꯔꯀꯦꯠ ꯀꯃꯥꯏꯅ ꯆꯪꯕ ꯉꯝꯒꯅꯤ ꯃꯤꯒꯤ ꯀꯃꯥꯏꯅ ꯄꯨꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯈꯟꯕꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯍꯟꯁꯤꯡꯅ ꯃꯣꯏꯒꯤ ꯁꯣꯜ ꯗ꯭ꯌꯨꯇꯤꯅꯤ ꯍꯥꯏꯇꯥꯔꯦꯅꯦ ꯃꯃꯥ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯃꯁꯥꯒꯤ ꯐꯥꯎꯟꯗꯦꯁꯟ ꯁꯦꯝꯃꯝꯗꯅ ꯃꯃꯥ ꯃꯄꯥ ꯀꯅꯥꯝꯇ ꯄꯥꯁ ꯑꯥꯎꯠ ꯇꯧꯈꯤꯕ ꯂꯩꯇ꯭ꯔꯤꯕ ꯃꯆꯥꯒꯤ ꯈꯤꯇꯪ ꯈꯜꯂ ꯁꯦꯝꯃꯝꯃꯦꯕ ꯑꯩꯒꯤ ꯏꯆꯥꯔꯣꯟꯁꯦ ꯀꯃꯥꯏꯅ ꯇꯧꯅꯣ ꯑꯗꯨꯃꯥꯏꯅ ꯆꯞ ꯃꯥꯟꯅ ꯑꯦꯕ꯭ꯔꯤ ꯐꯦꯃꯤꯂꯤ ꯍꯦꯁ ꯄꯦꯔꯦꯟꯁ ꯑꯗꯨꯃꯥꯏꯅ ꯁꯣꯁꯥꯏꯇꯤꯒꯤꯁꯨ ꯀꯂꯦꯛꯇꯤꯚ ꯑꯣꯏꯅ ꯑꯍꯟ ꯃꯌꯥꯝꯁꯤꯅ ꯄꯦꯔꯦꯟꯁꯇ ꯑꯣꯏꯔꯤꯕꯅꯤꯅ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯗ ꯌꯥꯝꯅ ꯇ꯭ꯔꯥꯟꯁꯐꯣꯔꯃꯦꯇꯤꯚ ꯆꯦꯟꯖ ꯑꯃ ꯂꯥꯛꯇ꯭ꯔꯤꯈꯩꯗꯤ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯁ꯭ꯇꯦꯛꯅꯦꯟ ꯑꯣꯏꯅ ꯂꯩꯗꯣꯔꯦꯕ ꯐꯝꯃꯒ ꯍꯥꯏꯇꯥꯔꯦ ꯖꯒꯥ ꯑꯝꯗ ꯑꯗꯨꯒ ꯑꯗꯨꯒꯤ ꯕꯤꯌꯣꯟ ꯆꯠꯄꯒꯤ ꯀꯦꯄꯥꯁꯤꯇꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯦꯜ ꯍꯥꯏꯇꯥꯔꯦ ꯃꯦꯟꯇꯥꯂꯤꯇꯤ ꯆꯦꯟꯖ ꯑꯃ ꯆꯪꯉꯦ ꯑꯗꯨꯒ ꯗꯤꯐ꯭ꯔꯦꯟꯁꯤꯌꯦꯠ ꯇꯧꯕ ꯑꯃ ꯆꯪꯉꯦꯕ ꯀꯃꯔꯁꯤꯌꯦꯜꯅ ꯀꯩꯅꯣ ꯁꯤꯔꯤꯌꯁ ꯃꯨꯚꯤꯗ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯃꯨꯚꯤꯅ ꯀꯔꯝꯕꯅꯣ ꯀꯜꯆꯔ ꯃꯨꯚꯤꯅ ꯀꯔꯝꯕꯅꯣ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯩꯈꯣꯏꯒꯤ ꯊꯤꯌꯦꯇꯔ ꯑꯥꯔꯠ ꯌꯥꯝ ꯂꯤꯡꯉꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯏꯟꯗꯤꯒꯤꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯥꯞꯄꯕ ꯅꯣꯏ ꯐꯥꯎꯗꯅ ꯍꯧꯖꯤꯛ ꯕꯨꯡ ꯆꯦꯃꯤꯅꯥ ꯍꯣꯏ ꯐꯖꯅ ꯆꯠꯂꯒ ꯑꯩꯈꯣꯏ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯥꯏ ꯄꯨꯈꯠꯂꯤ ꯑꯦꯠ ꯗ ꯁꯦꯝ ꯇꯥꯏꯝ ꯀꯃꯔꯁꯤꯌꯦꯜ ꯑꯦꯁꯄꯦꯛꯁꯤꯁꯨ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯁꯤꯗꯒꯤ ꯄꯨꯊꯣꯛꯑꯒ ꯃꯄꯥꯟ ꯆꯠꯍꯟꯒꯗꯒꯦ ꯍꯥꯏꯕꯗꯨꯅꯦꯕ ꯕꯠ ꯌꯨꯇ꯭ꯌꯨꯕꯇ ꯍꯧꯖꯤꯛ ꯁꯤꯃꯥ ꯊꯥꯗꯣꯛꯀꯥꯟꯗ ꯌꯦꯡꯉꯤ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯀꯣꯃꯦꯟ ꯁꯦꯛꯁꯟ ꯆꯪꯕꯤꯌꯨ ꯃꯄꯥꯟꯗꯩ ꯑꯗꯨꯝ ꯀꯣꯃꯦꯟ ꯇꯧꯔꯝꯒꯅꯤꯕ ꯑꯣꯔꯤꯁꯥꯗꯩ ꯏꯃꯥꯟꯅꯕ ꯀꯣꯜ ꯇꯧꯔꯛꯑꯦ ꯅꯣꯡꯃ ꯅꯣꯏ ꯃꯅꯤꯄꯨꯔ ꯁꯤꯃꯥꯁꯦ ꯌꯥꯝ ꯐꯥꯎꯔ ꯃꯥꯜꯂꯦ ꯑꯣꯔꯤꯁꯥꯒꯤ ꯏꯃꯥꯟꯅꯕꯅ ꯌꯦꯡꯉꯦ ꯍꯥꯏꯔꯛꯑꯦꯅ ꯁꯣ ꯆꯠꯇꯕꯗꯤ ꯅꯠꯇꯦꯕ ꯀꯣꯟꯇꯦꯟꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯍꯟꯖꯟ ꯍꯟꯖꯟ ꯄꯨꯊꯣꯛꯄꯅꯤꯅ ꯅꯣꯔꯠ ꯏꯁꯇꯁꯦ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯐꯖꯅ ꯈꯪꯅꯔꯝꯅꯦꯕ ꯀꯩꯅꯣꯗꯤ ꯑꯩꯈꯣꯏ ꯔꯤꯗꯟꯗꯦꯟꯁꯤ ꯌꯥꯝꯃꯛꯄꯁꯦ ꯚꯣꯜꯌꯨꯝꯅꯦꯕ ꯚꯣꯜꯌꯨꯝ ꯑꯦꯠ ꯗ ꯑꯦꯟ ꯑꯣꯐ ꯗ ꯗꯦ ꯁꯤꯅꯦꯃꯥꯁꯤꯁꯨ ꯚꯣꯜꯌꯨꯝ ꯒꯦꯝꯅꯦꯕ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯇꯤ ꯁꯤꯔꯤꯁꯅ ꯍꯧꯖꯤꯛ ꯐꯥꯎꯔꯤꯁꯤ ꯊꯥꯏꯅꯗꯒꯤ ꯄꯨꯊꯣꯛꯄ ꯃꯥꯒꯤ ꯚꯣꯜꯌꯨꯝ ꯌꯥꯝꯅ ꯊꯥꯒꯠꯂ ꯌꯨꯇ꯭ꯌꯨꯕ ꯊꯥꯒꯠꯄꯗ ꯃꯥ ꯋꯥꯟ ꯑꯣꯐ ꯗ ꯍꯥꯏꯌꯦꯁ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯆꯦꯅꯦꯜ ꯑꯣꯏꯈ꯭ꯔꯤꯅꯦꯕ ꯁꯣ ꯖꯒꯥꯁꯦ ꯁꯤꯅꯦꯃꯥ ꯍꯥꯏꯔꯛꯄ ꯌꯦꯡꯀꯥꯟꯗ ꯃꯥꯒꯤ ꯁ꯭ꯄꯦꯁꯤꯐꯤꯛ ꯖꯒꯥ ꯈꯔ ꯂꯩꯔꯤꯕ ꯑꯩꯅ ꯂꯣꯏ ꯈꯪꯕ ꯅꯠꯇꯦꯕ ꯑꯩꯅ ꯊꯦꯡꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯈꯔꯗꯨꯗꯪ ꯁꯤꯌꯔ ꯇꯧꯖꯕꯅꯤ ꯕꯠ ꯃꯁꯥ ꯃꯁꯥꯒꯤ ꯁ꯭ꯀꯤꯜ ꯑꯣꯔ ꯃꯁꯥ ꯃꯁꯥꯒꯤ ꯆꯠꯂꯤꯕ ꯐꯤꯜꯗꯨꯒꯤ ꯑꯦꯔꯤꯌꯥꯗꯨꯒꯤ ꯃꯥꯒꯤ ꯑꯦꯁꯄꯦꯛ ꯑꯃ ꯑꯗꯨꯝ ꯂꯥꯛꯑꯦꯕ ꯁꯤꯁꯦ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯣꯡꯉꯛꯇ ꯌꯥꯗꯦꯕ ꯁ꯭ꯇꯦꯛꯅꯦꯟ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯊꯥꯏꯅꯒꯤ ꯀꯦꯝ ꯀꯣꯗꯔ ꯁꯤꯖꯤꯟꯅꯔ ꯍꯧꯖꯤꯛ ꯁꯤꯃꯥ ꯅꯝꯕ ꯌꯥꯔꯣꯏꯕ ꯏꯠꯁ ꯅꯣꯠ ꯄꯣꯁꯤꯕꯜ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯁꯦꯂꯨꯂꯔ ꯅꯝꯕ ꯌꯥꯗꯦꯕ ꯑꯩꯈꯣꯏꯒꯤ ꯏꯀꯣꯅꯣꯃꯤꯀꯦꯜꯂꯤ ꯚꯥꯏꯕꯜ ꯁꯨꯡꯑꯣꯏ ꯑꯣꯏꯗ꯭ꯔꯦꯕ ꯀꯣꯁꯇꯣ ꯀꯦꯃꯦꯔꯥ ꯅꯝꯕ ꯔꯤꯜ ꯂꯩꯕꯗꯨꯗ ꯑꯗꯨꯝ ꯆꯪꯈ꯭ꯔꯅꯤꯕ ꯁꯤꯃꯥ ꯑꯃꯒꯤ ꯀꯣꯁꯇꯣ ꯑꯗꯨꯅ ꯁꯤꯒꯤ ꯂꯥꯛꯏꯕ ꯇ꯭ꯔꯥꯟꯁꯐꯣꯔꯃꯦꯁꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯍꯥꯁꯤꯡꯁꯦ ꯀꯃꯥꯏꯅ ꯀꯝꯄꯤꯇꯤꯇꯤꯚ ꯑꯣꯏꯅ ꯆꯠꯄ ꯌꯥꯒꯦ ꯍꯥꯏꯕꯁꯦ ꯑꯍꯟꯁꯤꯡ ꯑꯃꯁꯨꯡ ꯁꯔꯀꯥꯔꯒꯤ ꯄꯣꯂꯤꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯤꯁꯥꯏꯠ ꯇꯧꯔꯒ ꯄꯤꯕꯤꯒꯗꯧꯕ ꯃꯥꯔꯀꯦꯠ ꯑꯃꯅꯦꯕ ꯑꯣꯔ ꯊꯥꯕꯤꯒꯗꯧꯕ ꯂꯝꯕꯤ ꯑꯃꯅꯦꯕ ꯂꯝꯕꯤ ꯁꯣꯔꯣꯛꯇꯣ ꯊꯥꯔꯝꯗꯅ ꯑꯗꯨꯝ ꯍꯥꯟꯅꯒꯤ ꯑꯗꯨꯝ ꯀꯣꯏꯂꯥꯁ ꯐꯠꯇꯅ ꯁꯨꯝ ꯊꯧꯍꯜ ꯂꯩꯕꯗꯨꯗꯤ ꯂꯥꯁꯇꯗꯤ ꯍꯥꯟꯅꯒꯤ ꯂꯩꯈꯤꯕ ꯖꯦꯅꯦꯔꯦꯁꯅꯦꯜ ꯃꯦꯟꯇꯥꯂꯤꯇꯤꯗꯣ ꯁꯦꯝ ꯃꯦꯟꯇꯥꯂꯤꯇꯤꯗꯣ ꯑꯗꯨꯝ ꯂꯩꯔꯛꯑꯅꯤꯕ ꯑꯗꯨꯗꯣ ꯁꯤꯁꯦ ꯃꯅꯤꯄꯨꯔꯗ ꯌꯥꯝ ꯆꯠꯅꯩꯌꯦꯕ ꯑꯉꯥꯡꯁꯤꯡꯗ ꯕꯣꯛ ꯗꯥꯎꯟ ꯇꯧꯔ ꯂꯩꯔꯦꯕ ꯁꯤꯒꯤ ꯔꯤꯒ꯭ꯔꯦꯁꯤꯞ ꯑꯣꯏꯕ ꯁ꯭ꯂꯣ ꯑꯃ ꯂꯩꯔꯤꯕ ꯑꯩꯅ ꯃꯅꯤꯄꯨꯔꯗ ꯊꯕꯛ ꯇꯧꯔ ꯂꯥꯛꯀꯥꯟꯗ ꯐꯥꯎꯕ ꯑꯃ ꯂꯩꯔꯤꯕ ꯗ꯭ꯔꯦꯛ ꯑꯣꯏꯕ ꯃꯦꯟꯇꯥꯂꯤꯇꯤ ꯑꯃ ꯁꯤꯁꯦ ꯑꯍꯟꯁꯤꯡꯅ ꯆꯦꯟꯖ ꯇꯧꯕꯒꯤ ꯑꯩꯈꯣꯏꯅ ꯑꯩꯒꯤꯁꯤꯗꯤ ꯍꯧꯖꯤꯛ ꯔꯤꯆ ꯑꯥꯎꯠ ꯇꯧꯔꯤꯅꯦꯕ ꯑꯍꯟꯁꯤꯡꯗ ꯈꯨꯇꯤꯛ ꯊꯣꯛꯏꯅꯦꯕ ꯁꯨꯃꯥꯏꯅ ꯑꯃꯗꯤ ꯂꯩ ꯑꯍꯟꯁꯤꯡꯗꯁꯨ ꯁꯣꯂꯨꯁꯟ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯕꯤꯀꯣꯁ ꯑꯩꯈꯣꯏꯁꯨ ꯍꯣꯡꯅꯤꯡꯕꯅꯤꯅ ꯆꯦꯟꯖꯁꯨ ꯂꯥꯛꯄꯗ ꯊꯦꯡꯅꯕ ꯍꯔꯗꯜ ꯃꯌꯥꯝꯗꯨꯅꯦꯕ ꯁꯦꯝ ꯊꯤꯡ ꯏꯠ ꯑꯦꯄ꯭ꯂꯥꯏꯁ ꯑꯣꯟ all of the factors of our society, not only on cinema. So ꯁꯤꯁꯦ ꯂꯝꯕꯤ ꯂꯥꯛꯄꯗ ꯑꯩ ꯀꯛꯆꯤꯡꯕꯣꯛ ꯂꯥꯛꯄꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯂꯝꯕꯤꯁꯦ ꯌꯥꯝ ꯊꯤ ꯄꯥꯝꯅ ꯅꯦꯠꯊꯔ ꯊꯨꯅ ꯂꯥꯛꯑꯦꯕ ꯋꯥꯕ ꯀꯥꯏꯗꯒꯤ ꯁꯣꯝ ꯆꯠꯀꯦ ꯈꯟꯕꯗ ꯂꯝꯕꯤꯁꯦ ꯅꯨꯡꯉꯥꯏꯇꯦꯕ ꯁꯤꯁꯦ ꯆꯍꯤ 30 ꯃꯥꯡꯗ ꯑꯗꯨꯝ ꯁꯦꯝ ꯔꯣꯗꯇ ꯑꯗꯨꯝ ꯂꯩꯌꯦꯕ ꯑꯗꯨꯃꯥꯏꯅ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯁꯇ꯭ꯔꯤꯗꯁꯨ ꯂꯩꯔꯤꯕ ꯁꯦꯝ ꯐꯣꯔꯃꯦꯠꯇꯨꯗ ꯑꯗꯨꯝ ꯆꯠꯂ ꯂꯩꯌꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯔꯣꯗ ꯕ꯭ꯂꯣꯛ ꯑꯝꯗ ꯂꯩꯈ꯭ꯔꯕ ꯑꯗꯨꯒꯤ ꯕꯤꯌꯣꯟꯗ ꯂꯤꯞ ꯐ꯭ꯔꯣꯛ ꯇꯧꯈꯤꯗꯤ ꯀꯩꯅꯣ ꯍꯥꯏꯕꯗꯨꯅꯦꯕ ꯃꯤ ꯑꯃ ꯑꯅꯤꯗꯤ ꯊꯣꯛꯂꯛꯄ ꯌꯥꯏ ꯌꯦꯁ ꯅꯝꯐꯨꯗ ꯇꯧꯔꯒ ꯆꯠꯈꯤꯕ ꯑꯃ ꯕꯠ ꯑꯗꯨꯒꯤ ꯔꯤꯖꯜꯗꯣ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯁꯣꯁꯥꯏꯇꯤꯅ ꯀꯃꯥꯏꯅ ꯑꯦꯛꯁꯦꯞ ꯇꯧꯔꯛꯀꯅꯤ ꯑꯩꯈꯣꯏꯒꯤꯁꯦ ꯌꯥꯝ ꯖꯖꯃꯦꯟꯇꯦꯜ ꯑꯣꯏꯕ ꯁꯣꯁꯥꯏꯇꯤ ꯑꯃ ꯑꯣꯏꯔꯦ ꯈꯤꯇꯪ ꯊꯥꯗꯣꯛꯎꯕꯗ ꯑꯗꯨꯅ ꯁꯤꯒꯤ ꯃꯦꯟꯇꯥꯂꯤꯇꯤꯁꯤꯒꯤ ꯕꯤꯌꯣꯟ ꯀꯃꯥꯏꯅ ꯆꯠꯂꯒ ꯑꯩꯈꯣꯏꯁꯦ ꯏꯀꯣꯅꯣꯃꯤꯀꯦꯂꯤ ꯆꯥꯎꯈꯠꯄ ꯁꯣꯁꯥꯏꯇꯤ ꯑꯃ ꯀꯃꯥꯏꯅ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯗꯨꯗ ꯐꯣꯀꯁ ꯇꯧꯍꯟꯅꯤꯡꯉꯦ ꯈꯜꯂꯦ ꯑꯩꯈꯣꯏ ꯈꯟꯕꯗ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯁꯤꯅꯦꯃꯥꯒꯤ ꯂꯥꯛꯀꯗꯧꯕ ꯃꯥꯒꯤ ꯑꯗꯨꯝ ꯃꯨꯚꯃꯦꯟ ꯑꯗꯨꯝ ꯂꯥꯛꯀꯅꯤꯕ ꯑꯩꯈꯣꯏꯒꯤ ꯁꯤꯅꯦꯃꯥꯇꯤꯛ ꯔꯦꯚꯣꯂꯨꯁꯟꯁꯦ ꯑꯩꯈꯣꯏꯒꯤ ꯋꯦꯁꯇ ꯍꯧꯔꯛꯈꯤꯕꯗ ꯃꯁꯥ ꯃꯁꯥꯒꯤ ꯁ꯭ꯇꯣꯔꯤ ꯇꯦꯂꯤꯡ ꯐꯖꯅ ꯂꯥꯛꯈꯤꯕ ꯌꯥꯝ ꯂꯩ ꯑꯗꯨꯒ ꯃꯨꯚꯃꯦꯟꯗꯨꯒ ꯆꯥꯟꯅꯅ ꯊꯣꯛꯈꯤꯕ ꯁꯤꯅꯦꯃꯥꯁꯨ ꯌꯥꯝ ꯂꯩ ꯄꯥꯕꯨꯡ ꯑꯩꯁꯨ ꯈꯪꯖꯕ ꯃꯥꯅꯁꯨ ꯂꯩꯕ ꯃꯥꯜꯂꯦ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯒꯤ ꯃꯨꯚꯃꯦꯟꯗꯨꯗ ꯆꯠꯈꯤꯕ ꯁꯤꯃꯥ ꯍꯥꯏꯇꯥꯔꯦꯅꯦ ꯏꯝꯕꯥꯏꯞ ꯇꯧꯕꯗꯣ ꯍꯥꯏꯇꯥꯔꯦ ꯏꯟꯗꯁꯇ꯭ꯔꯤꯌꯦꯜ ꯔꯦꯚꯣꯂꯨꯁꯟꯒꯤ ꯁꯤꯃꯥ ꯃꯇꯝꯒꯤ ꯁꯤꯃꯥ ꯌꯥꯝ ꯈꯦꯠꯅꯔꯝꯒꯅꯤ ꯑꯩꯈꯣꯏ ꯚꯤꯛꯇꯣꯔꯤꯌꯟ ꯑꯦꯔꯤꯌꯥꯒꯤ ꯁꯤꯃꯥ ꯑꯗꯨꯝ ꯅꯝꯃꯛꯄꯗ ꯍꯥꯏꯇꯥꯔꯦ ꯂꯦꯒꯦꯁꯤ ꯑꯗꯨꯃꯥꯏꯅ ꯍꯧꯖꯤꯛꯀꯤ ꯃꯣꯗꯔꯟ ꯑꯦꯔꯤꯌꯥꯗ ꯑꯩꯈꯣꯏꯒꯤ ꯃꯥꯔꯚꯦꯜ ꯁꯤꯅꯦꯃꯥ ꯍꯥꯏꯂꯤ ꯑꯣꯒꯃꯦꯟꯇꯦꯠ ꯔꯤꯌꯦꯂꯤꯇꯤꯅ ꯅꯝꯕ ꯁꯤꯃꯥꯁꯦ ꯌꯥꯝ ꯆꯠꯂꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯣꯜꯗ ꯀꯥꯞꯄꯗ ꯍꯧꯖꯤꯛ ꯃꯥꯔꯚꯦꯜꯒꯤ ꯃꯣꯏ ꯀꯥꯞꯄꯗꯤ ꯁꯤꯃꯥꯁꯦ ꯁꯤꯠꯂꯦꯕ ꯀꯩꯒꯤꯅꯣꯗꯤ ꯅꯦꯛꯁ ꯇꯨ ꯏꯝꯄꯣꯁꯤꯕꯜ ꯏꯚꯦꯟ ꯃꯌꯥꯝꯅꯦꯕ ꯑꯩꯈꯣꯏꯅ ꯌꯦꯡꯉꯤꯁꯦ ꯀꯣꯃꯤꯛꯇ ꯎꯔꯝꯕꯗꯣ ꯔꯤꯌꯦꯂꯤꯇꯤ ꯑꯣꯏꯔꯤꯅꯦꯕ ꯑꯗꯨꯃꯥꯏꯅ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏ ꯁꯤꯅꯦꯃꯥꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯎꯔ ꯂꯥꯛꯄ ꯁꯤꯅꯦꯃꯥꯗꯨꯗꯒꯤ ꯗꯤꯐ꯭ꯔꯦꯟ ꯑꯣꯏꯕꯁꯦ ꯀꯃꯥꯏꯅ ꯄꯤꯕ ꯌꯥꯒꯦꯁꯦ ꯄꯤꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯤꯝꯒꯤ ꯀꯦꯄꯥꯁꯤꯇꯤꯗꯣ ꯃꯥꯡꯉꯅꯤꯕ ꯌꯨ ꯀꯦꯅꯣꯠ ꯗ꯭ꯔꯤꯝ ꯕꯤꯌꯣꯟ ꯗꯤꯁ ꯍꯥꯏꯕ ꯑꯃ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏꯗ ꯃꯩꯇꯩ ꯃꯆꯥ ꯑꯣꯏꯅ ꯅꯪ ꯁꯤꯗꯒꯤ ꯅꯪ ꯗ꯭ꯔꯤꯝ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯦ ꯍꯨ ꯋꯤꯜ ꯗꯤꯁꯥꯏꯠ ꯑꯗꯨꯗꯣ ꯏꯁꯥꯅ ꯗꯤꯁꯥꯏꯠ ꯇꯧꯗꯧꯅꯦꯕ ꯑꯗꯣ ꯋꯤ ꯀꯦꯟ ꯗ꯭ꯔꯤꯝ ꯕꯤꯌꯣꯟ ꯋꯥꯠ ꯏꯁ ꯄꯣꯁꯤꯕꯜ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯇꯥꯛꯄꯤꯕ ꯑꯃ ꯆꯪꯉꯦꯕ ꯑꯩꯈꯣꯏ ꯑꯅꯧꯕ ꯖꯦꯅꯦꯔꯦꯁꯟꯁꯤꯗ
ꯀꯩꯅꯣꯗꯤ ꯃꯅꯤꯄꯨꯔꯒꯤ ꯕꯦꯔꯤꯌꯔꯁꯤ ꯃꯅꯤꯄꯨꯔꯗꯪ ꯅꯠꯇꯦꯕ ꯋꯥꯔꯜ ꯑꯃ ꯂꯩꯔꯤꯕ ꯅꯣꯏꯅ ꯑꯦꯛꯁꯄꯣꯖ ꯇꯧꯅꯕ ꯁꯣ ꯅꯍꯥꯁꯤꯡꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯦ ꯃꯣꯏ ꯑꯗꯨꯗꯣ ꯇꯆ ꯇꯧꯅꯕ ꯍꯣꯠꯅꯕ ꯗꯤꯖꯤꯇꯦꯜ ꯋꯥꯔꯜꯗꯅꯤ ꯑꯦꯛꯁꯄꯣꯖ ꯇꯧ ꯑꯗꯨꯒ ꯁꯤꯅꯦꯃꯥꯁꯤꯁꯨ ꯅꯣꯏꯒꯤ ꯑꯦꯇꯤꯇ꯭ꯌꯨꯠꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯃꯇꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯣꯡꯉꯛꯀꯅꯤꯕ ꯃꯦꯟꯇꯥꯂꯤꯇꯤ ꯍꯣꯡꯉꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯅꯦꯃꯥꯁꯤ ꯍꯣꯡꯉꯛꯏꯅꯦ ꯆꯞ ꯃꯥꯟꯅ ꯑꯗꯨꯒꯤ ꯑꯃ ꯂꯥꯛꯅꯤ ꯈꯜꯂꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯃꯥꯔꯀꯦꯠ ꯁꯨꯝ ꯆꯥꯎꯊꯣꯔꯛꯀꯅꯤ ꯍꯧꯖꯤꯛ ꯃꯄꯥꯟ ꯑꯦꯛꯁꯄꯣꯔꯠ ꯆꯠꯈꯤꯕ ꯇꯤꯟꯅꯕ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯗꯦꯜꯂꯤꯗ ꯁꯤꯅꯦꯃꯥ ꯀꯥꯞꯄ ꯌꯥꯏ ꯑꯩꯈꯣꯏ ꯈꯪꯉꯛꯑꯦꯕ ꯀ꯭ꯔꯥꯎꯗꯁꯦ ꯇꯞ ꯇꯞꯅ ꯁꯣ ꯁꯤꯒꯤ ꯒ꯭ꯔꯣꯠꯁꯦ ꯇꯞ ꯇꯞꯅ ꯂꯥꯛꯄ ꯐꯦꯁ ꯑꯃꯅꯤ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯄꯤꯛꯄꯅꯤꯅ ꯍꯥꯟꯅ ꯏꯟꯋꯥꯔꯗ ꯌꯦꯡꯖꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤ ꯐꯤꯂꯝ ꯃꯦꯀꯔꯅꯦ ꯑꯗꯨꯒ ꯀꯃꯔꯁꯤꯌꯦꯜ ꯃꯦꯀꯔꯁꯤꯒꯤ ꯃꯥꯔꯀꯦꯠ ꯑꯃ ꯁꯦꯝꯕꯤꯒꯦ ꯍꯥꯏꯔꯒꯗꯤ ꯒꯣꯔꯃꯦꯟ ꯄꯣꯂꯤꯁꯤꯅ ꯋꯥꯟ ꯁꯦꯝꯈ꯭ꯔ ꯃꯇꯨꯡꯗ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯒ ꯇꯥꯏ ꯑꯞ ꯇꯧꯔꯒ ꯄꯥꯕꯨꯡꯉꯩ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯏꯟꯗꯤ ꯐꯤꯂꯝ ꯃꯦꯀꯤꯡꯒꯤ ꯐꯖꯕꯁꯤꯗꯤ ꯍꯧꯖꯤꯛꯀꯤ ꯃꯦꯟ ꯔꯤꯖꯟꯗꯨꯅꯦꯕ ꯃꯣꯏ ꯄꯨꯊꯣꯛꯈ꯭ꯔꯒ ꯃꯄꯥꯟꯗ ꯆꯠꯄꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯚꯦꯂꯨ ꯃꯌꯥꯝ ꯆꯥꯎꯅ ꯂꯩꯔꯦ ꯁꯦꯝ ꯊꯤꯡ ꯔꯤꯖꯅꯦꯜ ꯑꯣꯏꯅ ꯀꯃꯥꯏꯅ ꯃꯥꯔꯀꯦꯠ ꯁꯦꯝꯒꯅꯤ ꯔꯤꯖꯅꯦꯜ ꯃꯥꯔꯀꯦꯠ ꯈꯤꯇꯪ ꯋꯥꯔꯤꯕ ꯑꯩꯈꯣꯏꯅ ꯑꯗꯨꯒꯤ ꯃꯉꯥꯏꯔ ꯄꯥꯕꯨꯡꯉꯩ ꯊꯝꯒꯗꯕ ꯑꯗꯨꯅ ꯌꯥꯝ ꯀꯥ ꯍꯦꯟꯅꯗꯤ ꯂꯩꯇꯦ ꯍꯜꯂꯣ ꯀꯣꯏꯁꯟ ꯑꯝꯇꯪ ꯑꯩ ꯕ꯭ꯔꯥꯏꯟꯗ ꯀꯣꯏꯁꯟ ꯑꯝꯇꯪ ꯊꯝꯖꯒꯦ ꯁꯥꯎꯟꯁꯦ ꯈꯤꯇꯪ ꯍꯥꯞꯄꯤꯌꯨꯕ ꯚꯣꯂꯨꯝ ꯈꯤꯇꯪ ꯍꯥꯞꯄꯤꯌꯨ ꯌꯥꯝ ꯕꯦꯁꯤꯛ ꯑꯣꯏꯕ ꯑꯉꯥꯡ ꯃꯆꯥ ꯑꯃꯅ ꯍꯪꯒꯗꯕ ꯃꯑꯣꯡꯒꯤ ꯀꯣꯏꯁꯟ ꯈꯨꯍꯪꯅꯤ ꯑꯩꯒꯤꯁꯦ ꯑꯩꯈꯣꯏ ꯏꯃꯦꯖꯤꯟ ꯇꯧꯔꯁꯤꯀꯣ ꯍꯧꯖꯤꯛꯁꯦ ꯌꯥꯝ ꯐꯖꯕ ꯃꯩꯇꯩꯔꯣꯟ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝ ꯑꯃ ꯌꯥꯝ ꯄꯥꯝꯖꯕꯗꯒꯤ ꯀꯣꯟꯇꯦꯟꯠꯁꯤ ꯌꯥꯝ ꯐꯖꯅ ꯁꯦꯝ ꯁꯥꯗꯨꯅ ꯅꯝꯃꯦ ꯐꯤꯂꯝꯁꯤ ꯅꯝꯕ ꯂꯣꯏꯔꯦ ꯀꯝꯄ꯭ꯂꯤꯠ ꯅꯝꯕ ꯂꯣꯏꯔꯦ ꯄ꯭ꯔꯤꯃꯤꯌꯔ ꯇꯧꯗ꯭ꯔꯤ ꯐꯤꯂꯝꯁꯤ ꯑꯩꯈꯣꯏ ꯃꯩ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯕꯗ ꯌꯥꯝ ꯐꯖꯔꯦ ꯌꯥꯝ ꯁꯥꯊꯤꯅ ꯐꯖꯔꯦ ꯀꯣꯟꯇꯦꯟꯠꯁꯤ ꯑꯗꯨꯕꯨ ꯃꯥꯔꯀꯦꯇꯤꯡꯒꯤ ꯅꯣꯂꯦꯖꯇꯤ ꯁꯨꯡꯂꯩ ꯂꯩꯍꯧꯗꯕ ꯑꯗꯨꯒ ꯐꯖꯕ ꯐꯤꯂꯝ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯂꯦꯞꯇ ꯂꯩꯔꯦ ꯍꯧꯖꯤꯛꯁꯦ ꯁꯨꯃꯥꯏꯅ ꯏꯃꯦꯖꯤꯟ ꯇꯧꯃꯤꯟꯅꯔꯁꯤꯀꯣ ꯑꯗꯨꯀꯥꯟꯗ ꯕ꯭ꯔꯦꯟꯅ ꯃꯔꯨꯞ ꯃꯄꯥꯡ ꯑꯃ ꯁꯥꯎꯟꯗ ꯈꯤꯇꯪ ꯁꯦꯝꯕꯤꯌꯨꯕ ꯌꯥꯔ ꯃꯥꯜꯂꯦ ꯃꯔꯨꯞ ꯃꯄꯥꯡ ꯑꯃ ꯑꯣꯏꯅ ꯑꯗꯨ ꯐꯖꯔꯦ ꯐꯤꯂꯝꯁꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯥꯔꯀꯦꯠꯇ ꯌꯥꯝ ꯁꯤꯠꯅꯕ ꯄꯩꯁా ꯌꯥꯝ ꯐꯪꯅꯕ ꯌꯥꯝ ꯄ꯭ꯔꯥꯛꯇꯤꯀꯦꯜ ꯑꯣꯏꯕ ꯁꯖꯦꯁꯟ ꯄꯣꯏꯟꯠꯁ ꯑꯣꯏꯅ ꯑꯗꯨꯗꯤ ꯁꯤ ꯇꯧꯔꯣ ꯁꯤ ꯇꯧꯔꯣ ꯁꯤ ꯇꯧꯔꯣ ꯁꯤ ꯇꯧꯔꯣ ꯍꯥꯏꯕ ꯌꯥꯝ ꯄ꯭ꯔꯥꯛꯇꯤꯀꯦꯜ ꯑꯣꯏꯕ ꯁꯖꯦꯁꯟ ꯄꯣꯏꯟꯠꯁ ꯑꯣꯏꯅ ꯔꯤꯄꯤꯠ ꯇꯧꯔꯅꯤ ꯉꯁꯥꯏꯗꯩ ꯉꯥꯡꯉꯤꯕꯁꯤꯗ ꯌꯥꯎꯔꯕꯅꯤ ꯇꯧꯕꯇꯕꯨ ꯀꯣꯏꯁꯟꯁꯤꯒꯤ ꯑꯟꯁꯔ ꯑꯣꯏꯅ ꯑꯩꯅ ꯄꯥꯝꯖꯕ ꯊꯝꯃꯣ ꯑꯩꯅ ꯈꯟꯕꯗ ꯃꯥꯔꯀꯦꯇꯤꯡ ꯑꯦꯟ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯍꯥꯏꯁꯦ ꯁꯤꯅꯦꯃꯥ ꯑꯃ ꯍꯦꯛ ꯅꯝꯒꯦ ꯈꯟꯈꯤꯕꯗ ꯑꯩꯈꯣꯏ ꯍꯦꯔꯣꯏꯟ ꯈꯟꯈꯤꯕꯗ ꯄ꯭ꯔꯃꯣꯁꯟ ꯌꯥꯎꯈ꯭ꯔꯦꯕ ꯄ꯭ꯔꯃꯣꯁꯟ ꯑꯦꯟ ꯄꯕ꯭ꯂꯤꯁꯤꯇꯤ ꯌꯥꯎꯖꯈ꯭ꯔꯕꯅꯦꯕ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯒꯨꯝꯕ ꯑꯩ ꯕꯂꯥ ꯀꯨꯝꯍꯟꯒꯦ ꯑꯩ ꯁꯣꯃꯥ ꯀꯨꯝꯍꯟꯒꯦ ꯍꯥꯏꯕꯁꯤ ꯃꯥ ꯌꯥꯎꯈ꯭ꯔꯕꯅꯦꯕ ꯐꯥꯎꯔꯅꯤ ꯈꯟꯈ꯭ꯔꯕꯅꯦꯕ ꯍꯧꯈ꯭ꯔꯕꯅꯦꯕ ꯃꯁꯥꯅ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯔ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯃꯅ ꯍꯦꯛ ꯃꯤ ꯍꯦꯛ ꯈꯟꯈꯤꯕꯗ ꯍꯧꯈ꯭ꯔꯦꯕ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯕꯤꯀꯣꯁ ꯑꯥꯎꯠ ꯑꯣꯐ ꯅꯣ ꯕꯗꯤ ꯅ꯭ꯌꯨꯕꯤ ꯑꯃ ꯈꯜꯂꯒꯗꯤ ꯄꯥꯅ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯏꯟꯚꯦꯁꯠꯃꯦꯟ ꯑꯃ ꯄꯤꯗꯣꯏꯅꯤꯅ ꯃꯥ ꯁꯨꯡꯈꯪ ꯈꯪꯗꯕ ꯃꯤ ꯑꯃꯗꯤ ꯄꯨꯊꯣꯛꯔꯣꯏꯗꯕꯅꯤꯅ ꯁꯣ ꯑꯗꯨꯗ ꯃꯥꯒꯤ ꯀꯩꯅꯣꯗꯣ ꯌꯥꯎꯊꯈ꯭ꯔꯕꯅꯦꯕ ꯀꯥꯜꯀꯨꯂꯦꯁꯟ ꯑꯃ ꯂꯩꯈ꯭ꯔꯦꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯇ ꯑꯗꯨꯝ ꯌꯥꯎꯔꯕ ꯑꯗꯣ ꯕꯠ ꯍꯧꯖꯤꯛ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯣ ꯑꯗꯨ ꯂꯣꯏ ꯂꯣꯏꯔꯀꯥꯟꯗꯗꯤ ꯂꯥꯁꯇ ꯍꯧꯖꯤꯛꯐꯥꯎ ꯑꯩꯈꯣꯏ ꯈꯪꯕꯗ ꯃꯅꯤꯄꯨꯔꯒꯤ ꯀꯣꯚꯤꯠ ꯂꯥꯛꯄꯗ ꯑꯩꯈꯣꯏꯒꯤ DVD ꯃꯥꯔꯀꯦꯠ ꯁꯤꯈ꯭ꯔꯦ DVD ꯃꯥꯔꯀꯦꯠꯇ ꯁꯤꯜꯆꯔ ꯀꯩꯀꯥꯗ ꯂꯣꯏ ꯆꯠꯂꯝꯃꯦ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯅ ꯁꯤꯒ ꯍꯧꯖꯤꯛꯇꯤ ꯂꯩꯔꯤꯕ ꯃꯥꯔꯀꯦꯠꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯦꯔꯤꯇꯤꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯆꯠꯂꯒ ꯀꯥꯞꯄꯒꯤ ꯐꯣꯔꯃꯦꯠꯁꯦ ꯁꯤꯁꯦ ꯇꯨ ꯋꯥꯠ ꯄꯣꯏꯟꯠ ꯀꯗꯥꯏ ꯇꯥꯅ ꯀꯥꯟꯅꯒꯦ ꯍꯥꯏꯕꯁꯦ ꯌꯥꯝ ꯀꯥꯟꯅꯕꯗꯤ ꯌꯥꯎꯋꯦ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯒꯤ ꯇꯤꯝ ꯃꯁꯥꯃꯛꯅ ꯆꯦꯜꯂꯒꯗꯤ ꯀꯥꯟꯅꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯥꯔꯀꯦꯇꯤꯡꯒꯤ ꯇꯤꯝꯅ ꯄꯥꯏꯔꯀꯥꯟꯗꯁꯨ ꯃꯥꯒꯤ ꯑꯦꯗꯚꯥꯟꯇꯦꯖꯦꯁ ꯑꯦꯟ ꯗꯤꯁꯑꯦꯗꯚꯥꯟꯇꯦꯖꯦꯁ ꯂꯩꯌꯦꯕ ꯕꯠ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯄ꯭ꯂꯦꯠꯐꯣꯝꯁꯦ ꯑꯦꯛꯖꯦꯛꯠꯂꯤ ꯄ꯭ꯔꯤꯁꯥꯏꯁ ꯑꯣꯏꯗꯕ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄ꯭ꯔꯤꯃꯤꯌꯔ ꯇꯧꯕꯗ ꯅꯦꯛꯁ ꯗꯦ ꯍꯣꯜ ꯊꯥꯗꯒꯦ ꯍꯥꯏꯕꯗ ꯍꯣꯜꯗ ꯊꯥꯗꯅꯤꯡꯗꯕ ꯌꯥꯝ ꯌꯥꯎꯋꯦꯕ ꯃꯤꯟꯁ ꯍꯣꯜꯗꯣ ꯆꯥꯟꯅꯗꯦ ꯈꯣꯠꯅꯗꯦ ꯁꯤꯗ ꯀꯥꯞꯍꯟꯅꯤꯡꯗꯦ ꯍꯥꯏꯕꯁꯨ ꯕꯠ ꯅꯝꯐꯨꯗ ꯂꯥꯁꯇ ꯑꯃꯨꯛ ꯀꯥꯞꯄꯦꯕ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕ ꯑꯗꯨꯝ ꯂꯥꯛꯑꯦꯕ ꯁ꯭ꯀꯤꯝ ꯋꯥꯏꯁ ꯍꯣꯜꯁꯦ ꯁ꯭ꯇꯦꯟꯗꯔꯠ ꯑꯃꯗ ꯏꯟꯈꯠꯄꯤꯕ ꯁꯣ ꯗꯦꯠ ꯄꯕ꯭ꯂꯤꯛꯁꯤꯡꯁꯦ ꯂꯥꯛꯑꯒ ꯑꯩ ꯍꯣꯜꯁꯦ ꯌꯦꯡꯅꯤꯡꯉꯤ ꯍꯥꯏꯕꯗꯣ ꯕꯁꯇꯦꯠ ꯑꯣꯏꯗꯕ ꯊꯥꯏꯅꯒꯤ ꯑꯔꯤꯕ ꯃꯣꯗꯦꯜꯗꯨ ꯅꯠꯇꯕꯤꯗ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯒꯤ ꯑꯃ ꯂꯩꯔꯦ ꯁꯦꯀꯦꯟ ꯊꯤꯡꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯗꯤꯖꯤꯇꯦꯜ ꯏꯀꯣꯅꯣꯃꯤꯗ ꯑꯦꯞꯀꯤ ꯇꯤꯝ ꯂꯩꯔꯤꯁꯦ ꯁꯤꯗ ꯑꯃ ꯑꯩꯈꯣꯏꯅ ꯁꯦꯜꯁ ꯇꯧꯕ ꯌꯥꯏ ꯑꯗꯨꯗ ꯃꯥꯔꯀꯦꯇꯤꯡ ꯍꯥꯏꯔꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯊꯥꯗꯣꯛꯄꯁꯤꯗ ꯃꯥꯔꯀꯦꯇꯤꯡ ꯍꯧꯔꯕꯅꯦꯕ ꯇꯥꯃꯣ ꯁꯣ ꯋꯥꯟꯁ ꯏꯁꯩ ꯊꯥꯗꯣꯛꯄꯗ ꯏꯁꯩꯗꯣ ꯚꯥꯏꯔꯦꯜ ꯑꯣꯏꯔꯒꯗꯤ ꯐꯖꯔꯒꯗꯤ ꯃꯤꯅ ꯁꯤꯃꯥ ꯅꯨꯡꯉꯥꯏꯅꯩꯌꯦꯕ ꯑꯗꯣ ꯌꯥꯝ ꯁꯥꯡꯅ ꯊꯥꯗꯣꯛꯈꯤꯕ ꯂꯩ ꯃꯥꯒꯤ ꯗ꯭ꯌꯨꯔꯦꯁꯟ ꯑꯃꯗꯤ ꯂꯩ ꯐꯥꯎꯔꯛꯄ ꯃꯇꯝꯗꯨꯗ ꯊꯥꯗꯣꯛꯍꯧꯒꯗꯧꯅꯦꯅ ꯃꯥꯔꯀꯦꯠꯇ ꯑꯗꯣ ꯁꯤꯃꯥ ꯂꯣꯏꯔꯝꯗꯕꯒꯨꯝꯕ ꯌꯥꯝ ꯁꯝꯅ ꯍꯥꯏꯔꯒ ꯄ꯭ꯔꯣꯖꯦꯛꯁꯦ ꯁꯨꯅ ꯑꯗꯨꯝ ꯊꯥꯗꯣꯛꯅꯤꯡꯕ ꯉꯥꯏꯉꯝꯗꯕ ꯌꯥꯝ ꯌꯥꯎꯋꯦꯕ ꯁꯤꯃꯥꯁꯦ ꯐꯥꯎꯍꯟꯅꯤꯡꯕꯒꯤ ꯊꯨꯅ ꯊꯥꯗꯣꯛꯈꯤꯕ ꯑꯗꯨ ꯇꯧꯗꯕꯤꯗ ꯁꯤꯃꯥꯁꯦ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯃꯥꯔꯀꯦꯇꯤꯡ ꯑꯦꯟ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟꯒꯤ ꯇꯤꯝꯁꯦ ꯄꯕ꯭ꯂꯤꯁꯤꯇꯤ ꯑꯦꯟ ꯄ꯭ꯔꯣꯃꯣꯁꯟꯒꯤꯗꯨꯒ ꯐꯝꯃꯤꯟꯅꯕ ꯑꯃ ꯆꯪꯉꯦꯕ
ꯃꯣꯏꯅ ꯗꯤꯁꯥꯏꯠ ꯇꯧꯗꯣꯏꯅꯦꯕ ꯁꯤꯃꯥꯒꯤ ꯄꯦꯁꯁꯦ ꯀꯃꯥꯏꯅ ꯄꯨꯒꯦꯅ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯑꯗꯨꯒꯤ ꯐꯣꯔꯃꯦꯠꯇꯣ ꯌꯥꯎꯗꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯁꯤꯃꯥꯁꯦ ꯍꯥꯟꯅ ꯏꯁꯩ ꯊꯥꯗꯣꯔꯒ ꯚꯥꯏꯔꯦꯜ ꯑꯣꯏꯈ꯭ꯔ ꯃꯇꯨꯡꯗ ꯊꯥ 6-7 ꯂꯩꯔ ꯊꯣꯛꯂꯛꯄ ꯌꯥꯎꯋꯦꯕ ꯌꯥꯝ ꯐꯥꯎꯔꯒꯗꯤ ꯑꯗꯨꯝ ꯆꯠꯂꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯥꯒꯤ ꯍꯤꯠ ꯍꯥꯏꯕ ꯑꯃ ꯂꯩꯌꯦꯕ ꯑꯩꯈꯣꯏꯒꯤ ꯗꯤꯖꯤꯇꯦꯜ ꯍꯤꯠꯇꯣ ꯋꯥꯏꯉꯩꯗꯗꯤ ꯃꯥꯔꯀꯦꯠ ꯇꯧꯕ ꯂꯥꯏꯍꯧꯋꯦꯕ ꯀꯩꯅꯣꯗꯤ ꯃꯤꯒꯤ ꯃꯦꯃꯣꯔꯤꯗꯨꯗ ꯂꯩꯍꯧꯗꯣꯏꯅꯦꯕ ꯑꯗꯨ ꯅꯠꯇꯕꯤꯗ ꯋꯤꯗꯤꯟ ꯊꯥ ꯑꯃ ꯂꯩꯔ ꯊꯥꯗꯣꯛꯀꯥꯟ ꯃꯔꯛꯇꯨꯗ ꯏꯁꯩ ꯑꯐꯥꯎꯕ ꯑꯃ ꯊꯣꯛꯂꯛꯈ꯭ꯔꯣꯕ ꯑꯣꯚꯔꯂꯦꯞ ꯇꯧꯈꯤꯗꯣꯏꯅꯦꯕ ꯍꯧꯖꯤꯛꯇꯤ ꯑꯗꯨꯅ ꯏꯁꯩꯁꯦ ꯃꯊꯪ ꯏꯁꯩ ꯑꯦꯜꯕꯝ ꯇꯣꯉꯥꯟ ꯄꯨꯊꯣꯛꯄ ꯌꯥꯎꯕꯅꯤꯅ ꯁꯤꯃꯥ ꯏꯁꯩꯗꯣ ꯐꯖꯔꯤꯉꯩꯗ ꯍꯞꯇꯥ ꯑꯅꯤ ꯂꯩ ꯁꯤꯃꯥ ꯏꯁꯩ ꯑꯃ ꯊꯣꯛꯆꯜꯂꯛꯑꯒꯗꯤ ꯏꯁꯩꯗꯣ ꯐꯥꯎꯔꯒꯗꯤ ꯑꯃꯗꯣ ꯁꯤꯈꯤꯗꯣꯏꯅꯦꯕ ꯁꯣ ꯁꯤꯗ ꯑꯗꯨꯝ ꯃꯥꯔꯀꯦꯠ ꯁꯤꯔꯦꯕ ꯃꯤꯅ ꯉꯪꯅꯔꯤꯉꯩꯗ ꯇꯧꯍꯧꯒꯗꯧꯅꯦꯕ ꯀꯩꯅꯣ ꯃꯀꯣꯛꯇꯣ ꯌꯥꯎꯔꯤꯉꯩꯗ ꯁꯣ ꯁꯤꯒꯤ ꯒꯦꯞ ꯑꯃ ꯂꯩ ꯁꯤꯒꯤ ꯐꯣꯔꯃꯦꯠꯁꯦ ꯆꯨꯝꯅ ꯆꯠꯂꯒꯗꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯥꯔꯀꯦꯇꯤꯡ ꯇꯤꯝꯒ ꯄꯕ꯭ꯂꯤꯁꯤꯇꯤ ꯇꯤꯝꯒ ꯗꯤꯁꯥꯏꯠ ꯇꯧꯕ ꯑꯃ ꯆꯪꯉꯦꯕ ꯁꯣ ꯄ꯭ꯔꯣꯖꯦꯛꯇꯣ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯏꯁꯩ ꯊꯥꯗꯣꯛꯄꯁꯦ ꯌꯥꯝ ꯇꯧꯒꯜꯂꯦꯕ ꯁꯤꯅ ꯑꯗꯨꯝ ꯈꯔꯗꯤ ꯇꯠꯊꯕ ꯌꯥꯎꯋꯦꯕ ꯃꯅꯤꯄꯨꯔ ꯁꯤꯃꯥ ꯌꯥꯝ ꯁꯣꯏꯗꯦ ꯁꯤꯒꯤ ꯐ꯭ꯂꯣꯁꯦ ꯂꯩꯇꯕꯩꯅꯦꯕ ꯑꯦꯛꯖꯤꯀ꯭ꯌꯨꯁꯟ ꯗꯦꯠ ꯑꯦꯟ ꯇꯥꯏꯝ ꯑꯗꯨꯒ ꯑꯩ ꯁꯨꯝ ꯑꯩꯅ ꯗꯥꯏꯔꯦꯛꯇꯤ ꯑꯩꯈꯣꯏ ꯄ꯭ꯔꯗꯛꯁꯟ ꯌꯥꯎꯗꯕꯅꯤꯅ ꯕꯠ ꯈꯪꯗ꯭ꯔꯤꯕ ꯑꯩꯈꯣꯏꯅ ꯍꯟꯗꯛ ꯁꯤꯃꯥ ꯄ꯭ꯔꯗ꯭ꯌꯨꯁ ꯇꯧꯋꯦ ꯑꯗꯨꯗ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯤꯞ ꯑꯃ ꯀꯦꯛ ꯏꯟꯕꯒꯤ ꯀ꯭ꯂꯤꯞ ꯑꯃ ꯚꯥꯏꯔꯦꯜ ꯆꯠꯈꯤꯕ ꯃꯇꯝꯗꯣ ꯀꯩꯅꯣꯒꯤ ꯏꯔꯥꯡꯒꯤ ꯃꯇꯛꯀꯤ ꯃꯔꯝꯗ ꯇꯥꯈꯤꯕꯅꯦꯕ ꯀꯩꯅꯣ ꯚꯥꯏꯔꯦꯜ ꯆꯠꯈꯤꯕ ꯃꯇꯝꯗ ꯑꯗꯨ ꯃꯇꯝꯗ ꯁꯤꯃꯥꯗꯣ ꯊꯥꯗꯣꯛꯑꯝꯗꯤ ꯆꯠꯇꯣꯏꯅꯦꯕ ꯍꯧꯖꯤꯛꯇꯤ ꯂꯣꯏꯈ꯭ꯔꯕꯅꯤꯅ ꯊꯥꯗꯣꯛꯑꯀꯥꯟꯗ ꯆꯠꯇꯦꯕ ꯁꯣ ꯁꯤꯃꯥ ꯐꯖꯗ꯭ꯔꯒꯁꯨ ꯃꯥꯒꯤ ꯍꯨꯛꯇꯨꯗꯅꯦꯕ ꯇꯥꯔꯒꯦꯠ ꯇꯧꯔꯤꯗꯣ ꯃꯤꯒꯤ ꯍꯨꯛ ꯑꯃ ꯂꯩ ꯍꯧꯖꯤꯛꯀꯤ ꯏꯁꯩ ꯑꯃ ꯚꯥꯏꯔꯦꯜ ꯆꯠꯂꯀꯥꯟꯗ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯆꯠꯂꯀꯥꯟꯗ ꯔꯤꯜ ꯑꯗꯨꯝ ꯁꯦꯝꯅꯔ ꯃꯊꯪ ꯇꯧꯅꯩꯗꯅ ꯑꯗꯨꯃꯥꯏꯅ ꯇ꯭ꯔꯦꯟꯗꯣ ꯑꯗꯨꯒꯤ ꯇ꯭ꯔꯦꯟꯗꯨꯅꯦꯕ ꯑꯗꯨ ꯀꯦꯠꯆ ꯇꯧꯕ ꯑꯃ ꯆꯪꯉꯦ ꯃꯥꯒꯤ ꯋꯦꯞ ꯑꯃ ꯂꯥꯛꯏꯉꯩꯗꯨꯗ ꯑꯗꯨꯒꯤ ꯔꯤꯠ ꯇꯧꯕ ꯑꯃ ꯆꯪꯉꯦ ꯑꯦꯟ ꯁꯦꯀꯦꯟꯗ ꯑꯩꯈꯣꯏꯒꯤ ꯄꯨꯂꯞ ꯃꯇꯝ ꯑꯃꯗ ꯂꯣꯏ ꯄꯨꯊꯣꯛꯃꯤꯟꯅꯕꯁꯦ ꯃꯥꯔꯀꯦꯠ ꯄꯤꯛꯄꯅꯤꯅ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯗ ꯂꯣꯏ ꯇꯥꯔꯒꯦꯠ ꯇꯧꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯃꯁꯛ ꯈꯪꯕ ꯃꯁꯛ ꯅꯥꯏꯔꯕ ꯗꯥꯏꯔꯦꯛꯇꯔꯅ ꯄꯨꯊꯣꯛꯀꯥꯟꯗ ꯆꯠꯈꯤꯕ ꯁꯤꯃꯥ ꯃꯃꯤꯡ ꯍꯥꯟꯅ ꯊꯕꯥꯇꯣꯟꯒꯨꯝꯕ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯗꯩꯗꯤ ꯏꯟꯁꯄꯦꯛꯇꯔ ꯌꯨ ꯍꯦꯟꯕꯒꯨꯝꯕꯁꯦ ꯅꯝꯃꯛꯑꯒꯗꯤ ꯁ꯭ꯀꯨꯜ ꯄꯥꯈꯪ ꯑꯃ ꯅꯝꯃꯛꯑꯒꯗꯤ ꯍꯧꯖꯤꯛ ꯆꯠꯇꯣꯏꯅꯦꯕ ꯕꯠ ꯑꯗꯨꯒꯤꯁꯨ ꯇꯥꯏꯃꯤꯡ ꯂꯩꯌꯦꯕ ꯑꯗꯨꯅ ꯚꯣꯜꯌꯨꯝꯒꯤ ꯇꯥꯏꯃꯤꯡ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ 12 ꯃꯟꯁꯤꯗ ꯁꯤꯃꯥꯁꯦ ꯑꯣꯜꯃꯣꯁ 30+ ꯄꯨꯊꯣꯔꯀꯥꯟꯗꯗꯤ ꯁꯤꯃꯥꯁꯦ ꯗꯦꯠ ꯌꯥꯝ ꯂꯣꯟꯁꯟꯅꯩꯌꯦꯕ ꯑꯩꯈꯣꯏꯒꯤꯁꯦ ꯑꯗꯣ ꯂꯣꯟꯁꯟꯅꯕꯒꯤ ꯑꯣꯟꯂꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯆꯦꯟꯗꯣ ꯐꯖꯅ ꯂꯩꯇꯕꯅꯤꯅ ꯀꯝꯄꯤꯇꯤꯡ ꯑꯣꯟ ꯗ ꯁꯦꯝ ꯐꯣꯔꯃꯦꯠꯇ ꯀꯝꯄꯤꯠ ꯇꯧꯔꯀꯥꯟꯗꯗꯤ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯉꯁꯤ ꯁꯤꯃꯥ ꯑꯃ ꯀꯥꯞꯄꯦ ꯅꯣꯡ ꯅꯤꯅꯤ ꯂꯩ ꯁꯤꯃꯥ ꯀꯥꯞꯄꯦ ꯑꯗꯣ 100 ꯔꯨꯄꯤꯁ ꯁꯨꯝ ꯁ꯭ꯄꯦꯟ ꯇꯧꯍꯜꯂꯛꯄꯁꯦ ꯁꯤ ꯉꯝꯃꯛꯇꯕ ꯌꯥꯎꯋꯦꯕ ꯁꯣ ꯁꯤꯅ ꯑꯩꯈꯣꯏꯒ ꯁꯤꯃꯥ ꯌꯥꯝꯁꯤꯜꯂꯛꯄꯒꯤ ꯑꯩꯈꯣই ꯃꯁꯦꯟ ꯑꯃꯨꯛ ꯃꯥꯔꯀꯦꯠ ꯁꯤꯟꯅꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯍꯥꯏꯄꯔ ꯀꯝꯄꯤꯇꯤꯇꯤቭ ꯑꯣꯏꯔꯕꯅꯤꯅ ꯑꯗꯨꯒꯤ ꯑꯃꯗꯤ ꯂꯩ ꯑꯗꯨꯅ ꯇꯥꯏꯃꯤꯡꯁꯦ ꯑꯦꯛꯖꯦꯛꯂꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯀꯥꯟꯗꯗꯤ ꯍꯧꯖꯤꯛꯀꯤ ꯊꯥꯗꯣꯛꯈꯤꯕ ꯃꯥꯔꯀꯦꯇꯤꯡ ꯇꯤꯝꯁꯤꯒ ꯗꯤꯁꯥꯏꯠ ꯇꯧꯕꯗ ꯌꯥꯎꯗꯕꯁꯦ ꯑꯩꯅ ꯈꯟꯕ ꯌꯥꯎꯒꯟꯗꯦꯕ ꯌꯥꯝꯅ ꯐ꯭ꯂꯣ ꯑꯝꯗ ꯊꯥꯗꯣꯛꯅꯤꯡꯉꯦ ꯇꯧꯅꯤꯡꯉꯦ ꯍꯥꯏꯔ ꯇꯧꯈꯤꯕ ꯁꯣ ꯁꯤꯒꯤ ꯑꯦꯛꯁꯄꯔꯇꯤꯁꯁꯦ ꯌꯥꯝ ꯀꯟꯅ ꯌꯥꯎꯗꯦ ꯐꯤꯂꯝ ꯄ꯭ꯔꯗꯛꯁꯟ ꯇꯤꯝꯗ ꯑꯩꯅ ꯎꯕꯗ ꯑꯩꯈꯣꯏ ꯃꯥꯔꯀꯦꯠ ꯁ꯭ꯇꯗꯤ ꯇꯧꯕ ꯑꯣꯔ ꯄꯕ꯭ꯂꯤꯁꯤꯇꯤ ꯁ꯭ꯇꯗꯤ ꯇꯧꯔꯒ ꯃꯣꯏꯅ ꯗꯤꯁꯤꯖꯟꯁꯦ ꯂꯧꯕ ꯉꯝꯗꯦꯕ ꯗꯦ ꯗꯣꯟ ꯍꯦꯞ ꯗ ꯄꯋꯥꯔ ꯍꯥꯏꯇꯥꯔꯦꯅꯦ ꯃꯣꯏꯗ ꯄꯤꯗꯦꯕ ꯌꯥꯝꯅ ꯄ꯭ꯔꯗ꯭ꯌꯨꯁꯔꯅ ꯑꯗꯨꯝ ꯗꯤꯁꯥꯏꯠ ꯇꯧꯈꯤ ꯃꯥꯒꯤ ꯕꯤꯠ ꯑꯃꯗ ꯑꯗꯨꯝ ꯐ꯭ꯂꯣ ꯑꯝꯗ ꯍꯥꯏꯇꯥꯔꯦꯅꯦ ꯃꯨꯠ ꯑꯃ ꯂꯥꯛꯀꯥꯟꯗ ꯆꯠꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯃꯣꯁꯂꯤ ꯇꯧꯒꯜꯂꯦ ꯑꯗꯨꯒ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯕꯈꯩꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯚꯥꯏꯔꯦꯂꯤꯇꯤ ꯑꯃ ꯂꯩꯈꯤꯕꯗ ꯃꯣꯁꯂꯤ ꯑꯣꯏ ꯑꯩ ꯁꯨꯝ ꯈꯟꯕꯗꯗꯤ ꯑꯩ ꯈꯤꯇꯪ ꯁꯄ꯭ꯂꯤꯃꯦꯟ ꯇꯧꯒꯦꯕꯀꯣ ꯔꯣꯕꯥꯔꯠꯀꯤ ꯋꯥꯍꯪꯗꯨ ꯄꯥꯔꯁꯦꯜꯂꯤ ꯈꯨꯝꯃꯦꯅ ꯈꯜꯂꯤ ꯑꯩ ꯈꯤꯇꯪ ꯁꯄ꯭ꯂꯤꯃꯦꯟ ꯇꯧꯒꯦ ꯑꯁꯦꯡꯕꯒꯤꯗꯤ ꯃꯥꯔꯀꯦꯇꯤꯡ ꯉꯁꯥꯏꯒꯤ ꯃꯦꯗꯤꯌꯥ ꯀꯦꯝꯄꯦꯟꯁꯤ ꯐꯤꯂꯝ ꯅꯝꯕ ꯂꯣꯏꯔꯒ ꯇꯧꯒꯗꯕ ꯅꯠꯇꯦ ꯅꯝꯃꯤꯉꯩ ꯃꯅꯨꯡꯗꯒꯤ ꯍꯧꯔꯒꯗꯕꯅꯦꯕ ꯅꯝꯃꯤꯉꯩ ꯃꯅꯨꯡꯁꯤꯗꯒꯤ ꯊꯥꯗꯣꯛꯄ ꯇꯤꯖꯔ ꯑꯗꯒꯤ ꯇ꯭ꯔꯦꯂꯔꯁꯤꯅ ꯈꯤꯇꯪ ꯁꯥꯡꯕꯅꯤꯀꯣ ꯇꯤꯖꯔꯁꯤꯅ ꯈꯔ ꯇꯦꯟꯕ ꯖꯥꯠꯅꯤ ꯍꯦꯛꯇ ꯃꯤꯠ ꯊꯛꯄ ꯅꯨꯡꯉꯥꯏ ꯀꯔꯤꯅꯣ ꯎꯠꯂꯝꯗꯣꯏꯁꯦ ꯌꯥꯎꯔꯝꯗꯣꯏꯁꯦ ꯀꯥꯏꯅ ꯈꯪꯅꯤꯡꯕ ꯁꯦ ꯀ꯭ꯂꯣꯚꯔ ꯐꯤꯜ ꯍꯥꯏꯔꯤꯕ 2008ꯀꯤ ꯐꯤꯂꯝ ꯑꯃ ꯂꯩꯕꯅꯦ ꯃꯣꯟꯁꯇꯔ ꯍꯔꯔꯒꯤ ꯐꯤꯛꯁꯟ ꯀ꯭ꯂꯣꯚꯔ ꯐꯤꯜ ꯍꯥꯏꯁꯦ ꯑꯁꯤꯁꯦ ꯃꯣꯏꯅ ꯌꯥꯝꯅ ꯃꯥꯔꯀꯦꯇꯤꯡ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯗ ꯃꯣꯏꯅ ꯀꯩꯅ ꯁꯤꯖꯤꯟꯅꯒꯦꯅ ꯃꯣꯏꯒꯤ ꯇ꯭ꯔꯦꯂꯔ ꯇꯤꯖꯔ ꯊꯥꯗꯣꯛꯄꯁꯤꯗ ꯐꯤꯂꯝꯁꯤꯒꯤ ꯃꯃꯤꯡꯁꯤ ꯁꯨꯡꯍꯥꯏ ꯍꯥꯏꯗꯕ ꯋꯥꯟꯗ ꯑꯅꯧꯕ ꯀꯩꯅꯣꯅꯤ ꯃꯥꯅ ꯄꯨꯊꯣꯔꯛꯏꯕ ꯏꯅꯣꯚꯦꯇꯤቭ ꯑꯥꯏꯗꯤꯌꯥꯅꯤ ꯃꯌꯥꯝꯗ ꯈꯪꯅꯤꯡꯕꯁꯦ ꯍꯦꯟꯅ ꯄꯣꯛꯍꯟꯕ ꯑꯗꯨꯒ ꯃꯁꯤꯕꯨ ꯐꯤꯂꯝꯂ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕꯒꯤ ꯋꯥꯔꯤꯔ ꯑꯗꯩ ꯐꯤꯂꯝꯒꯤ ꯋꯥꯔꯤꯗꯨꯗꯁꯨ ꯃꯣꯏꯅ ꯀꯦꯃꯦꯔꯥ ꯑꯃ ꯄꯥꯏꯔꯒ ꯉꯁꯥꯏꯒꯤ ꯍꯔꯔꯒꯤ ꯀꯩꯅꯣꯒꯤ ꯃꯣꯟꯁꯇꯔꯒꯤ ꯄꯣꯠꯀꯥꯁꯤ ꯃꯣꯏꯅ ꯔꯦꯀꯣꯔꯠ ꯇꯧꯍꯧꯕ ꯐꯥꯎꯟ ꯐꯨꯇꯦꯖ ꯍꯥꯏꯕ꯭ꯔꯥ ꯃꯣꯏ ꯇꯥꯝ ꯑꯃ ꯂꯩꯕꯅꯤ ꯑꯗꯨꯒꯤ ꯃꯑꯣꯡꯗꯨ ꯇꯧꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯇꯤꯖꯔ ꯇ꯭ꯔꯦꯂꯔꯁꯤ ꯌꯦꯡꯀꯥꯟꯗꯁꯨ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯃꯒꯤ ꯄꯣꯠꯀꯥꯁꯨ ꯃꯥꯟꯕ ꯐꯤꯂꯝ ꯃꯃꯤꯡꯒꯤ ꯁꯨꯡꯍꯥꯏ ꯍꯥꯏꯗꯕ ꯑꯗꯨꯅ ꯃꯌꯥꯝꯁꯦ ꯌꯥꯝ ꯈꯪꯅꯤꯡꯕ ꯄꯣꯛꯍꯟꯗꯅ ꯇꯦꯛꯅꯤꯛ ꯑꯃ ꯁꯤꯖꯤꯟꯅꯩ ꯍꯥꯏ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯇꯦꯛꯅꯤꯛꯁꯦ ꯌꯥꯝ ꯄꯨꯊꯣꯛꯄ ꯇꯥꯔꯦ ꯐꯤꯂꯝ ꯅꯝꯗ꯭ꯔꯤꯉꯩꯗꯒꯤ ꯍꯧꯅ ꯇꯧꯕꯤꯌꯨ ꯍꯥꯏ ꯃꯁꯤ ꯑꯈꯪ ꯑꯍꯩ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯌꯥꯔꯤꯈꯩ ꯐꯤꯂꯝ ꯅꯝꯃꯤꯉꯩ ꯃꯅꯨꯡꯗꯨꯗ ꯕꯤꯍꯥꯏꯟ ꯗ ꯁꯤꯟ ꯐꯨꯇꯦꯖ ꯌꯥꯝ ꯂꯧꯕꯤꯍꯧꯋꯣ ꯍꯟꯗꯛꯇ ꯑꯩ ꯑꯃ ꯊꯦꯡꯅꯩ ꯀꯩꯅꯣꯒꯤ ꯊꯝꯕꯥꯜ ꯍꯥꯏꯕ ꯐꯤꯂꯝꯗꯨꯒꯤ ꯂꯩꯀꯣꯜ ꯅꯨꯡꯁꯤꯗ ꯍꯥꯏꯅ ꯕ꯭ꯂꯣꯛ ꯑꯃ ꯂꯩꯕꯅꯦ ꯑꯗꯩꯁꯤꯗ ꯐꯤꯂꯝꯁꯤꯅ ꯗꯤꯃꯥꯟ ꯇꯧꯗꯅ ꯅꯤꯡꯊꯝꯊꯥꯒꯤ
ꯏꯪꯒ꯭ꯔꯕꯁꯤꯗ ꯏꯁꯤꯡ ꯃꯌꯥꯏꯗ ꯍꯦꯔꯣꯁꯦ ꯀꯨꯝꯃꯦꯕ ꯑꯗꯨꯒ ꯗꯥꯏꯔꯦꯛꯇꯔꯁꯨ ꯌꯥꯎꯅ ꯀꯨꯝꯃꯤ ꯀ꯭ꯔꯦꯟ ꯁꯤꯖꯤꯟꯅꯒꯗꯕ ꯀ꯭ꯔꯦꯟꯗꯨ ꯊꯥꯡꯗ ꯀꯩꯅꯣꯃ ꯗꯔꯀꯥꯔ ꯂꯩ ꯍꯥꯏ ꯃꯣꯏꯅ ꯑꯗꯨꯅ ꯃꯥꯁꯨ ꯀꯨꯝꯗ ꯌꯥꯗꯅ ꯍꯥꯏ ꯑꯗꯨ ꯍꯥꯏꯔꯤꯕꯗꯨ ꯑꯩꯈꯣꯏꯅ ꯇꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯌꯦꯡꯅꯤꯡꯉꯦꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯗ ꯏꯁꯤꯡꯒꯤ ꯃꯇꯥꯡꯗꯨꯗ ꯐꯤꯂꯝꯗꯨꯗ ꯀꯃꯥꯏꯅ ꯇꯧꯔꯝꯗꯣꯏꯅꯣ ꯀꯥꯏ ꯈꯪꯅꯤꯡꯕ ꯄꯣꯛꯍꯜꯂꯤꯗꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯤꯕ ꯃꯇꯥꯡꯗꯨꯒꯤ ꯐꯨꯇꯦꯖ ꯑꯃ ꯗ꯭ꯌꯨꯔꯤꯡ ꯗ ꯀꯩꯅꯣꯗ ꯁꯨꯇꯤꯡꯗ ꯅꯝꯕꯤꯍꯧꯔꯣ ꯄ꯭ꯔꯥꯃꯥꯅꯤꯀ ꯑꯣꯏꯅ ꯍꯥꯏꯁꯤꯁꯦ ꯑꯗꯨꯒ ꯅꯝꯕ ꯂꯣꯏꯔꯦ ꯍꯥꯏꯔꯛꯄ ꯀꯥꯟꯁꯤꯗꯅ ꯃꯅꯨꯡꯗꯁꯨ ꯑꯗꯨꯝ ꯌꯥꯏ ꯏꯟꯇꯔꯚ꯭ꯌꯨ ꯑꯃ ꯁꯥꯂꯥꯛꯅ ꯄꯤꯊꯣꯛꯑꯣꯕ ꯁꯤꯒꯨꯝꯕ ꯐꯤल्म ꯕ꯭ꯂꯣꯛ ꯇꯧꯔꯤꯕ ꯀꯥꯡꯕꯨꯁꯦ ꯏꯄꯣꯝ ꯃꯦꯗꯤꯌꯥ ꯑꯩ ꯉꯁꯥꯏ ꯍꯥꯏꯕ ꯇꯥꯟꯊꯥꯁꯦ ꯁꯤꯗ ꯏꯟꯇꯔꯚ꯭ꯌꯨꯗꯨꯗ ꯅꯪꯒꯤ ꯂꯤꯗ ꯔꯣꯜ ꯂꯧꯔꯤꯕ ꯅꯨꯄꯤ ꯅꯨꯄꯥꯗꯨ ꯌꯥꯎꯍꯟꯕꯤꯔꯣ ꯃꯌꯥꯝ ꯎꯅꯤꯡꯕꯀꯣ ꯑꯗꯨꯒ ꯐꯤꯂꯝꯗꯨꯒꯤ ꯋꯥꯔꯤꯗꯨ ꯀꯔꯤꯅꯣ ꯀꯥꯏ ꯈꯤꯇꯪ ꯍꯥꯏꯕ ꯈꯪꯅꯤꯡꯕ ꯂꯥꯡꯇꯛꯅꯕ ꯄꯣꯛꯍꯟꯕ ꯀꯃꯥꯏꯅ ꯂꯣꯏꯁꯤꯟꯒꯦ ꯀꯥꯏꯗꯨ ꯂꯣꯏꯅꯗꯤ ꯍꯥꯏꯗꯕ ꯍꯦꯔꯣ ꯍꯦꯔꯣꯏꯟꯒꯤ ꯃꯁꯛꯇꯨꯁꯨ ꯎꯔꯦꯗꯅ ꯃꯣꯏꯅ ꯀꯔꯤ ꯂꯧꯔꯤꯅꯣ ꯈꯣꯠꯂꯤꯅꯣ ꯑꯗꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯗꯤꯐꯤꯀꯜꯇꯤ ꯀꯔꯤ ꯊꯦꯡꯅꯈꯤ ꯍꯥꯏꯕꯒꯤ ꯐꯤꯂꯝ ꯅꯝꯕ ꯃꯅꯨꯡꯒꯤ ꯊꯦꯡꯅꯈꯤꯕ ꯃꯌꯥꯝ ꯂꯩ ꯕꯤꯍꯥꯏꯟ ꯗ ꯁꯤꯟꯒꯤ ꯐꯨꯇꯦꯖꯀꯥꯁꯦ ꯎꯠꯂꯒ ꯑꯗꯨꯒ ꯋꯥꯔꯤꯒꯥꯁꯦ ꯁꯨꯝ ꯁꯥꯕ ꯈꯣꯠꯄ ꯀꯥꯟꯁꯤꯗ ꯐꯤꯂꯝꯁꯤ ꯑꯗꯨꯝ ꯄ꯭ꯔꯣꯃꯣꯠ ꯇꯧꯕ ꯍꯧꯔꯦ ꯃꯁꯤ ꯇꯧꯅꯩ ꯀꯗꯥꯏꯐꯥꯎ ꯇꯧꯅꯒꯦ ꯍꯥꯏꯅ ꯐꯤꯂꯝꯁꯤꯗ ꯁꯨꯡꯌꯥꯎ ꯌꯥꯎꯗꯕ ꯁꯔꯨꯛꯀꯤ ꯇ꯭ꯔꯦꯂꯔꯗ ꯍꯥꯞꯄꯁꯤ ꯍꯧꯖꯤꯛ ꯆꯠꯅꯩ ꯍꯥꯏ ꯃꯔꯤꯗ ꯍꯥꯏꯐꯦꯠ ꯂꯩꯅꯍꯟꯕ ꯌꯦꯡꯅꯤꯡꯕ ꯃꯌꯥꯝ ꯌꯥꯝ ꯄꯣꯛꯍꯟꯕ ꯑꯗꯨꯒ ꯐꯤꯂꯝꯗꯨꯗ ꯌꯥꯎꯕꯗꯤ ꯅꯠꯇꯕ ꯄꯣꯠꯀꯥꯁꯤ ꯍꯥꯞꯄꯒ ꯇ꯭ꯔꯦꯂꯔꯁꯤ ꯊꯥꯗꯣꯛꯄꯀꯣ ꯑꯁꯤꯀꯥꯁꯤꯁꯨ ꯑꯗꯨꯝ ꯆꯠꯅꯩ ꯍꯥꯏꯅ ꯍꯥꯏꯌꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯉꯁꯥꯏꯒꯤ ꯔꯣꯕꯥꯅ ꯄꯤꯕꯤꯔꯤꯕ ꯄ꯭ꯔꯃꯥꯟꯗꯨꯗꯗꯤ ꯐꯤꯂꯝꯁꯤ ꯅꯝꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯃꯥꯔꯀꯦꯇꯤꯡꯁꯤ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯕꯅꯦꯕ ꯑꯁꯦꯡꯕꯗꯤ ꯅꯝꯗ꯭ꯔꯤꯉꯩꯗꯒꯤ ꯍꯧꯒꯗꯕꯅꯤ ꯃꯥꯒꯤ ꯕꯖ ꯍꯥꯏꯁꯦ ꯑꯦꯛꯁꯥꯏꯠꯃꯦꯟ ꯑꯃ ꯀ꯭ꯔꯤꯌꯦꯠ ꯇꯧꯍꯧꯕ ꯑꯗꯨꯒ ꯕꯤꯍꯥꯏꯟ ꯗ ꯁꯤꯟ ꯐꯨꯇꯦꯖꯁꯤꯡꯁꯤ ꯌꯥꯝꯅ ꯀꯂꯦꯛ ꯇꯧꯕꯤꯍꯧꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯕ꯭ꯂꯣꯛꯁꯤꯡꯁꯤꯗ ꯊꯥꯗꯣꯛꯄ ꯃꯇꯝꯗ ꯏꯟꯇꯔꯚ꯭ꯌꯨꯒ ꯇꯧꯔꯒ ꯍꯦꯔꯣ ꯍꯦꯔꯣꯏꯟꯗꯨ ꯌꯥꯎꯅ ꯏꯟꯇꯔꯚ꯭ꯌꯨꯒ ꯇꯧꯕ ꯆꯥꯏꯜ ꯑꯥꯔꯇꯤꯁ ꯌꯥꯎꯔꯒꯁꯨ ꯆꯥꯏꯜ ꯑꯥꯔꯇꯤꯁꯀ ꯌꯥꯎꯍꯟꯕ ꯑꯗ ꯃꯥꯒꯤ ꯑꯦꯛꯇꯤꯡꯗꯨ ꯇꯥꯛꯄ ꯃꯇꯝꯗ ꯗꯤꯔꯦꯛꯇꯔꯗꯨꯅ ꯀꯃꯥꯏꯅ ꯇꯧꯕ ꯈꯣꯠꯄ ꯑꯗꯒꯤ ꯀꯞꯄꯒ ꯁꯤꯟ ꯑꯣꯏꯔꯒꯁꯨ ꯀꯞꯄ ꯂꯣꯏꯔꯐꯥꯎꯗ ꯑꯩꯗꯤ ꯊꯤꯡꯉꯝꯗꯅ ꯀꯦꯃꯦꯔꯥ ꯀꯩꯅꯣ ꯇꯧꯔꯐꯥꯎꯗ ꯀꯠ ꯍꯥꯏꯈ꯭ꯔꯐꯥꯎꯗ ꯀꯞ ꯂꯩꯍꯧꯏꯒ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯗꯨꯒꯤ ꯀꯞꯄꯒꯤ ꯃꯇꯥꯡꯗꯣ ꯀꯃꯥꯏꯅ ꯇꯧꯖꯥꯠꯅꯣ ꯀꯥꯏꯁꯤ ꯈꯪꯅꯤꯡꯕ ꯂꯣꯏꯅꯗꯤ ꯍꯥꯏꯗꯣꯛꯍꯟꯗꯕ ꯁꯤ ꯏꯁꯇ꯭ꯔꯥꯇꯦꯖꯤ ꯑꯃꯅꯦꯕ ꯑꯗꯒꯤ ꯑꯇꯣꯞꯄ ꯑꯃꯅ ꯔꯦꯗꯤꯑꯣꯗ ꯅꯍꯥꯔꯣꯟꯒꯤ ꯈꯣꯟꯖꯦꯜ ꯀꯩꯀꯩ ꯔꯦꯗꯤꯑꯣꯗꯁꯨ ꯑꯗꯨꯝ ꯑꯗꯨꯅ ꯉꯁꯥꯏ ꯀꯟꯇꯦꯟ ꯐꯖꯕ ꯍꯥꯏꯁꯦ ꯀꯟꯇꯦꯟ ꯌꯥꯝ ꯐꯖꯗ꯭ꯔꯒꯗꯤ ꯔꯦꯗꯤꯑꯣꯗ ꯑꯩꯒꯤ ꯑꯗꯨꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯑꯃ ꯄꯤꯕꯤꯌꯨ ꯍꯥꯏꯕꯗꯤ ꯀꯩꯁꯨ ꯌꯥꯔꯣꯏꯀꯣ ꯔꯦꯗꯤꯑꯣꯗꯁꯨ ꯇꯧꯕ ꯑꯗꯨꯒ ꯄ꯭ꯔꯤꯟ ꯃꯦꯗꯤꯌꯥꯗꯁꯨ ꯑꯗꯨꯝ ꯁꯨꯝꯕ ꯐꯤꯂꯝ ꯑꯃ ꯄꯨꯊꯣꯛꯀꯗꯧꯔꯦ ꯈꯣꯠꯇꯧꯔꯦ ꯇꯥꯏ ꯍꯟꯗꯛꯀꯤꯁꯤꯅ ꯀꯌꯥ ꯁꯨꯕ ꯄ꯭ꯔꯗꯛꯁꯟꯅꯣ ꯅꯣꯏꯒꯤ ꯕꯦꯅꯔꯁꯤꯒꯤ ꯑꯗꯨꯒ ꯁꯤꯅ ꯀꯅꯥ ꯀꯅꯥꯒꯨꯝꯕ ꯀꯃꯥꯏꯅ ꯇꯧꯕ ꯀꯥ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯉꯥꯏꯕꯤꯔꯣ ꯀꯥꯏꯅ ꯇꯧꯕꯗꯣ ꯑꯁꯤꯁꯨ ꯑꯩꯈꯣꯏ ꯁꯤꯗ ꯈꯕꯔ ꯀꯥꯒꯖꯁꯤꯗ ꯌꯥꯎꯗꯕꯒꯤ ꯋꯥꯅꯤ ꯃꯤꯒꯤꯗꯤ ꯋꯤꯛ ꯑꯦꯟꯗ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯁ꯭ꯋꯥꯏ ꯌꯧꯔꯀꯥꯟꯁꯤꯗ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯒꯤ ꯀꯂꯝ ꯑꯃ ꯑꯗꯨꯝ ꯂꯩꯗꯣꯏꯅꯦ ꯍꯥꯏꯕ ꯃꯄꯥꯟ ꯇꯧꯅꯩꯁꯤꯗꯤꯀꯣ ꯑꯗꯨꯒꯨꯝꯕꯗꯒ ꯌꯥꯎꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯀꯟꯇꯦꯛ ꯇꯧꯕ ꯌꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯦꯗꯚꯔꯇꯤꯁꯃꯦꯟꯒꯤ ꯁꯔꯨꯛ ꯀꯦꯝꯄꯦꯟꯒꯤ ꯁꯔꯨꯛꯁꯤ ꯌꯥꯝ ꯍꯧꯕꯤꯕ ꯇꯥꯕ ꯃꯔꯛꯇ ꯈꯔ ꯍꯥꯏꯇꯔꯛꯀꯦ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝ ꯐꯣꯔꯝ ꯃꯅꯤꯄꯨꯔ ꯂꯩꯗꯅ ꯁꯣ ꯐꯤꯂꯝ ꯐꯣꯔꯝ ꯃꯅꯤꯄꯨꯔ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯈꯟꯕꯗ ꯑꯩꯈꯣꯏꯒꯤ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟꯒꯤ ꯀꯩꯅꯣꯁꯦ ꯔꯨꯜꯁ ꯑꯦꯟ ꯗꯤꯛꯇꯦꯠꯁꯦ ꯁꯤꯁꯨ ꯈꯔ ꯊꯣꯛꯄ ꯐꯩꯅ ꯈꯜꯂꯤ ꯀꯩꯒꯤꯅꯣꯗꯤ ꯗꯥꯔꯕꯟ ꯍꯧꯖꯤꯛ ꯍꯥꯏꯕ ꯄ꯭ꯔꯦꯛꯇꯤꯀꯦꯂꯤꯇꯤꯗꯨꯅꯤ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕꯗꯣ ꯁꯤꯃꯥ ꯁꯦꯝꯕ ꯂꯣꯏꯔꯦ ꯑꯗꯨ ꯃꯇꯨꯡ ꯀꯩꯗꯧꯒꯗꯒꯦ ꯍꯥꯏꯔ ꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝ ꯐꯣꯔꯝꯒꯤ ꯔꯨꯜꯁ ꯂꯩꯕꯅꯤꯅ ꯔꯨꯜꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯆꯦꯟ ꯍꯥꯏꯇꯥꯔꯦ ꯍꯣꯜꯗ ꯊꯥꯗꯕ ꯆꯦꯔꯤꯇꯤ ꯆꯠꯄ ꯑꯣꯔ ꯂꯥꯁꯇ ꯗꯤꯖꯤꯇꯦꯜꯂꯤ ꯊꯥꯗꯔꯛꯄ ꯍꯥꯏꯒꯤ ꯐꯣꯔꯃꯦꯠꯁꯦ ꯁꯤꯒꯨꯝꯕꯁꯦ ꯔꯨꯜꯁ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯤꯕ ꯍꯥꯏꯇꯥꯔꯦ ꯁꯤꯅꯦꯃꯥ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯁꯤꯅꯦꯃꯥ ꯍꯧꯖꯤꯛ ꯃꯄꯥꯟꯒꯤꯗ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯁꯤꯅꯦꯃꯥꯁꯦ ꯋꯥꯟꯁ ꯍꯣꯜ ꯇꯥꯔꯒꯗꯤ ꯃꯥꯅ ꯁꯤꯠꯄ ꯉꯝꯃꯤꯕ ꯃꯇꯝ ꯁꯤꯠꯈ꯭ꯔ ꯃꯇꯨꯡꯗꯅꯦ ꯑꯩꯈꯣꯏ OTT ꯂꯥꯛꯏꯁꯦ ꯕꯠ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯍꯟꯗꯛꯁꯦ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯒꯤ ꯁꯥꯎꯠꯀꯤ ꯏꯟꯗꯤꯌꯥ ꯑꯩꯈꯣꯏ ꯄꯨꯁꯄꯥꯗꯣ ꯑꯩꯈꯣꯏꯒꯤ ꯅꯦꯠꯐ꯭ꯂꯤꯛꯁꯅ ꯂꯩꯈꯤꯕꯅꯦꯕ 40 ꯃꯤꯂꯤꯌꯟ ꯀꯝꯗ ꯂꯩ ꯍꯥꯏꯅ ꯇꯥꯈꯤꯕꯗ ꯑꯗꯨꯅ ꯁꯣ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯊꯥ ꯑꯃꯅꯤ ꯐꯥꯗ꯭ꯔꯤꯉꯩꯗ ꯁꯤꯃꯥꯗꯣ ꯍꯥꯞꯀꯠꯂꯛꯑꯦꯕ ꯅꯦꯠꯐ꯭ꯂꯤꯛꯁꯇ ꯁꯣ ꯗꯤꯖꯤꯇꯦꯜ ꯃꯥꯔꯀꯦꯠ ꯑꯃ ꯂꯥꯛꯄꯒꯤꯅꯦꯕ ꯁꯣ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯁꯤꯒꯤ ꯆꯦꯟꯖꯁꯦ ꯁꯤꯒꯤ ꯇ꯭ꯔꯦꯟꯁꯦ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄꯨꯗꯤ ꯂꯥꯛꯑꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯍꯧꯖꯤꯛꯀꯤ ꯐꯣꯔꯃꯦꯠꯇꯣ ꯊꯤꯌꯦꯇꯔꯗ ꯍꯥꯟꯅ ꯇꯥꯕ ꯊꯤꯌꯦꯇꯔ ꯇꯥꯕ ꯍꯥꯏꯁꯦ ꯅꯣꯠ ꯑꯣꯟꯂꯤ ꯑꯣꯟ ꯋꯥꯟ ꯊꯤꯌꯦꯇꯔ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤꯗꯤ ꯑꯃꯇꯪ ꯇꯥꯕꯗꯨꯗꯤ ꯄ꯭ꯔꯗ꯭ꯌꯨꯁꯔꯗꯣ ꯔꯤꯀꯣꯕꯔꯤ ꯉꯝꯗꯦꯕ ꯁꯣ ꯐꯤꯂꯝ ꯐꯣꯔꯝꯒꯤ ꯃꯈꯥꯗ ꯃꯣꯏꯒꯤ ꯔꯨꯜ ꯑꯃ ꯂꯩꯔꯝꯒꯗ꯭ꯔꯗꯤ ꯈꯪꯗꯦ ꯕꯨꯗꯤ ꯐꯖꯅ ꯌꯦꯡꯁꯤꯟꯗ꯭ꯔꯤꯕ ꯊꯝꯃꯒꯗꯤ ꯗꯦꯟ ꯋꯥꯟꯁ ꯊꯥꯗꯔꯒꯗꯤ ꯁꯤꯃꯥꯁꯦ ꯂꯣꯏꯅꯃꯛ ꯊꯥꯗꯒꯗꯧꯅꯦ ꯍꯥꯏꯕꯗꯣ ꯑꯗꯨꯗꯤ ꯄ꯭ꯔꯗ꯭ꯌꯨꯁꯔꯗꯣ ꯌꯥꯝ ꯈꯣꯝꯒꯠꯆꯕ ꯉꯝꯃꯦꯕ ꯁꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯨꯝꯕ ꯗꯦꯟ AFTER THAT ꯆꯦꯔꯤꯇꯤ ꯗꯦꯟ OTT ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯒꯨꯝꯕ ꯐꯣꯔꯃꯦꯠ ꯑꯃꯗ ꯐꯣꯂꯣ ꯇꯧꯔꯒꯗꯤ ꯃꯥꯔꯀꯦꯇꯤꯡ ꯍꯥꯏꯕꯗꯣ ꯃꯁꯥꯅ ꯑꯗꯨꯝ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯆꯦꯅꯦꯜ ꯂꯩꯈ꯭ꯔꯒꯗꯤ ꯑꯗꯨꯝ ꯆꯠꯈꯤꯅꯤꯕ
ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯑꯦꯟ ꯄ꯭ꯔꯣꯃꯣꯁꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯅ ꯌꯦꯡꯕ ꯌꯦꯡꯗꯕꯗꯨ ꯂꯩꯗꯣꯏꯅꯦꯕ ꯕꯠ ꯄ꯭ꯂꯦꯠꯐꯣꯝꯗꯣ ꯍꯥꯟꯅ ꯊꯝꯃꯝꯕ ꯑꯃ ꯆꯪꯉꯦꯕ ꯁꯤꯃꯥꯗꯣ ꯂꯣꯏꯔꯀꯥꯟꯗ ꯑꯩꯁꯤ ꯊꯥꯗꯔꯦ ꯁꯤ ꯀꯗꯥꯏ ꯆꯠꯀꯅꯤ ꯍꯥꯏꯕꯗꯣ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯦꯄꯜ ꯊꯥꯔꯀꯥꯟꯗ ꯑꯦꯄꯜꯗꯣ ꯃꯥꯔꯀꯦꯠ ꯑꯃꯗꯤ ꯂꯩꯔꯝꯃꯤꯗꯅ ꯁꯣ ꯑꯗꯨꯒꯤ ꯃꯥꯔꯀꯦꯠꯀꯤ ꯐꯣꯔꯃꯦꯠꯁꯦ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯑꯉꯝ ꯑꯉꯝ ꯃꯣꯏ ꯇꯧꯅꯕ ꯑꯣꯏꯅ ꯏꯟꯗꯤꯕꯤꯖꯨꯋꯦꯂꯤ ꯂꯣꯏ ꯇꯧꯋꯦꯕ ꯃꯤꯟꯁ ꯈꯔꯅ ꯆꯦꯔꯤꯇꯤ ꯆꯠꯄ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯒꯤ ꯇꯤꯝꯗ ꯆꯠꯄ ꯌꯥꯎꯏ ꯑꯣꯔ ꯈꯟꯅꯕꯒꯤ ꯊ꯭ꯔꯨꯗ ꯆꯦꯔꯤꯇꯤ ꯆꯠꯍꯟꯕ ꯌꯥꯎꯋꯦꯕ ꯄ꯭ꯔꯣꯖꯦꯛꯇ ꯄꯨꯔꯒ ꯀꯥꯞ ꯈꯣꯠꯇꯅ ꯇꯧꯕꯗꯣ ꯁꯣ ꯂꯥꯁꯇꯗꯤ ꯁꯤ ꯑꯦꯕ꯭ꯔꯤꯊꯤꯡꯁꯦ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯅ ꯃꯊꯟꯇ ꯂꯣꯏ ꯍꯦꯟꯗꯜ ꯇꯧꯔꯛꯄꯒꯤ ꯏꯁꯨ ꯑꯃ ꯂꯩꯌꯦꯕ ꯁꯣ ꯁꯤꯁꯦ ꯐꯣꯔꯃꯦꯠꯇꯣ ꯑꯗꯨꯃꯥꯏꯅ ꯁ꯭ꯇ꯭ꯔꯤꯝꯂꯥꯏꯟ ꯇꯧꯊꯣꯛꯑꯒꯗꯤ ꯍꯦꯟꯅꯁꯨ ꯄꯩꯁꯥ ꯔꯤꯀꯣꯚꯔ ꯉꯝꯅꯤ ꯈꯜꯂꯦ ꯑꯗꯨꯒ ꯑꯗꯨꯒꯤ ꯐꯣꯔꯃꯦꯠ ꯑꯃꯗꯤ ꯂꯩꯁꯨ ꯂꯩ ꯕꯠ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯣꯏꯅ ꯂꯩꯇꯕꯗꯣ ꯐꯣꯔꯃꯦꯂꯥꯏꯁ ꯑꯣꯏꯅ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯏꯟꯐꯣꯔꯃꯦꯜ ꯑꯣꯏꯅ ꯂꯩꯕ ꯁꯦꯛꯇꯔ ꯑꯃꯗꯤ ꯑꯣꯏꯗꯣꯏꯅꯦꯕ ꯂꯩꯗꯤ ꯂꯩꯔꯤꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯀꯥꯞꯄ ꯂꯣꯏꯔ ꯃꯇꯨꯡ ꯊꯧꯕꯥꯜ ꯊꯥꯗꯕ ꯌꯥꯎꯏ ꯌꯥꯏꯔꯤꯄꯣꯛ ꯊꯥꯗꯕ ꯌꯥꯎꯋꯦꯕ ꯁꯤꯃꯥꯁꯦ ꯑꯦꯟ ꯗꯦꯟ ꯆꯦꯔꯤꯇꯤ ꯆꯠꯈꯤꯕ ꯌꯥꯎꯋꯦꯕ ꯑꯗꯨꯝ MSFDSꯇ ꯄ꯭ꯔꯤꯃꯤꯌꯔ ꯇꯧꯔ ꯃꯇꯨꯡꯗ ꯍꯥꯏꯇꯥꯔꯦ ꯑꯣꯔ ꯁ꯭ꯄꯦꯁꯤꯌꯦꯜ ꯁꯣ ꯈꯔꯗꯪ ꯀꯥꯞꯄ ꯌꯥꯎꯋꯦꯕ ꯁꯣ ꯂꯩꯇꯕꯗꯤ ꯅꯠꯇꯦ ꯂꯩ ꯕꯠ ꯐꯣꯔꯃꯦꯠꯇꯣ ꯐꯣꯂꯣ ꯇꯧꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗ ꯃꯥꯔꯀꯦꯇꯤꯡꯒꯤꯗꯤ ꯍꯧꯖꯤꯛꯀꯤ ꯁꯦꯝ ꯁ꯭ꯇ꯭ꯔꯛꯆꯔꯗ ꯑꯣꯏꯗꯣꯏꯅꯦꯕ ꯊꯤꯌꯦꯇꯔ ꯆꯦꯔꯤꯇꯤ ꯑꯦꯟ OTT ꯑꯗꯨꯅ ꯍꯦꯛ ꯁꯦꯝꯕ ꯂꯣꯏꯔꯒꯗꯤ ꯑꯦꯅꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯁꯤꯁꯇꯦꯝ ꯑꯃꯅꯦꯕ ꯑꯗꯨꯃꯥꯏꯅ ꯂꯩ ꯇꯧ ꯑꯗꯨꯝ ꯃꯌꯥꯝ ꯑꯗꯨꯝ ꯈꯪꯅꯕ ꯉꯥꯛꯇꯅ ꯍꯧꯖꯤꯛꯀꯤ ꯅꯍꯥꯔꯣꯟꯗꯤꯀꯣ ꯃꯣꯏꯅ ꯍꯥꯏꯁꯦ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯇ꯭ꯋꯤꯇꯔ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯐꯦꯁꯕꯨꯛ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯂꯣꯏꯅ ꯁꯤꯖꯤꯟꯅꯔꯒ ꯇꯧ ꯍꯥꯏꯅ ꯍꯥꯏ ꯑꯗꯩ ꯃꯄꯥꯟ ꯂꯝꯗꯒ ꯇꯧꯕꯕꯨꯗꯤ ꯇꯤ ꯁꯥꯔꯠꯀ ꯇꯧꯕꯁꯤꯁꯨ ꯇꯧꯋꯦꯕ ꯇꯤ ꯁꯥꯔꯠꯇ ꯐꯤꯂꯝꯒꯤ ꯃꯃꯤꯡꯒꯥꯇꯨ ꯇꯧꯔꯒ ꯁꯠꯂꯒ ꯊꯥꯗꯣꯛꯄ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯂꯣꯏ ꯅꯝꯕ ꯍꯩꯔꯦꯗꯅ ꯅꯝꯕ ꯌꯥꯔꯦꯅ ꯇꯧꯒꯦꯗꯤ ꯑꯗꯨꯝ ꯇꯧꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯗꯨꯃꯥꯏꯅꯒ ꯇꯧꯊꯣꯛꯑꯒ ꯐꯤꯂꯝꯗꯨꯅ ꯍꯌꯦꯡ ꯁꯨꯠ ꯂꯥꯎꯔꯒꯗꯤ ꯆꯣꯛꯀꯗꯣꯏꯅꯦ ꯋꯥꯔꯤꯕꯨ ꯇꯁꯦꯡꯅ ꯐꯖꯔꯦ ꯀꯥꯏꯅ ꯈꯜꯂꯒꯗꯤ ꯑꯅꯧꯕꯅꯤ ꯀꯥꯏꯅ ꯈꯜꯂꯒꯗꯤ ꯇꯤ ꯁꯥꯔꯠ ꯅꯠꯇ꯭ꯔꯒ ꯀꯦꯞ ꯑꯃ ꯑꯩꯈꯣꯏꯅ ꯁꯠꯂꯥꯎ ꯊꯥꯗꯣꯛꯄ ꯌꯥꯏꯑꯕ ꯃꯥꯔꯀꯦꯠꯇ ꯅꯍꯥꯔꯣꯟꯅ ꯌꯥꯝ ꯄꯥꯝꯅꯒꯅꯤ ꯍꯥꯏꯔꯁꯨ ꯅꯍꯥꯔꯣꯟꯅ ꯄꯥꯝꯕ ꯃꯈꯜꯒꯤ ꯇꯤ ꯁꯥꯔꯠꯇ ꯇꯤ ꯁꯥꯔꯠ ꯌꯣꯟꯕ ꯗꯨꯀꯥꯟꯗꯨꯒ ꯑꯩꯒ ꯉꯥꯡꯅ ꯇꯥꯔꯦꯗꯅ ꯑꯩꯈꯣꯏ ꯁꯨꯝꯕꯝ ꯇꯧꯒꯦ ꯅꯪꯒꯤ ꯊ꯭ꯔꯨꯗꯒꯤ ꯍꯥꯏꯅ ꯑꯁꯤꯁꯨ ꯏꯁꯇ꯭ꯔꯥꯇꯦꯖꯤ ꯑꯃꯅꯤ ꯁꯨꯃꯥꯏꯅ ꯃꯦꯅꯤ ꯏꯁꯇ꯭ꯔꯥꯇꯦꯖꯤ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯗꯨ ꯑꯜꯇꯤꯃꯦꯠꯂꯤ ꯉꯁꯥꯏ ꯀꯣꯟꯇꯦꯟ ꯐꯧ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯑꯁꯤꯃꯗꯤ ꯀꯥꯎꯕꯤꯅꯨ ꯐꯤꯂꯝ ꯅꯝꯕ ꯂꯣꯏꯔꯒ ꯃꯥꯔꯀꯦꯇꯤꯡ ꯍꯧꯒꯗꯕ ꯅꯠꯇꯦ ꯁꯤꯃꯗꯤ ꯑꯈꯪ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯍꯥꯏꯔꯕꯅꯤ ꯐꯤꯂꯝ ꯅꯝꯃꯤꯉꯩꯗꯒꯤ ꯍꯧꯒꯗꯕꯅꯤ ꯑꯗꯨꯒ ꯉꯁꯥꯏ ꯇ꯭ꯋꯤꯇꯔꯗ ꯀꯩꯗ ꯕ꯭ꯂꯣꯛꯇ ꯑꯗꯩ ꯁꯣꯔꯠꯁꯇꯒ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯍꯤꯟꯗꯤ ꯐꯤꯂꯝꯒꯤ ꯏꯁꯩ ꯑꯃ ꯌꯥꯝ ꯐꯥꯎꯔꯦ ꯑꯗꯩ ꯏꯁꯩꯗꯨ ꯑꯩꯅ ꯃꯇꯧ ꯇꯝꯃꯒ ꯑꯩꯅ ꯑꯃꯨꯛ ꯁꯛꯑꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯃꯊꯪ ꯍꯦꯛꯇ ꯑꯗꯒꯤꯗꯤ ꯚꯥꯏꯔꯦꯜ ꯃꯥꯔꯀꯦꯇꯤꯡ ꯍꯥꯏꯗꯨꯗ ꯑꯃꯨꯛ ꯂꯥꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯝꯕꯒꯤ ꯄꯣꯠꯇꯨ ꯑꯩꯈꯣꯏ ꯁꯤꯃꯛꯇ ꯄꯥꯟꯁꯤꯟꯕ ꯌꯥꯕ ꯌꯥꯗꯕ ꯄꯣꯠꯇꯤ ꯑꯗꯨ ꯐꯥꯎꯕ ꯌꯥꯝ ꯂꯩꯗꯤ ꯂꯩꯈ꯭ꯔꯦ ꯑꯗꯣ ꯍꯥꯟꯅ ꯐꯖꯕ ꯀꯟꯇꯦꯟ ꯄꯨꯊꯣꯛꯅꯕꯗꯣ ꯑꯗꯨ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏ ꯑꯗꯨ ꯈꯟꯅꯒꯤꯁꯤ ꯁꯤꯅ ꯑꯩ ꯍꯥꯏꯖꯩꯁꯤꯅ ꯇꯦꯛꯅꯤꯀꯦꯜꯂꯤ ꯑꯦꯁꯊꯦꯇꯤꯀꯦꯜꯂꯤ ꯑꯗꯨꯒ ꯁ꯭ꯇꯣꯔꯤ ꯂꯥꯏꯟ ꯑꯦꯕ꯭ꯔꯤꯊꯤꯡꯗ ꯑꯗꯨ ꯑꯣꯏꯔꯀꯥꯟꯗꯗꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤ ꯃꯁꯥ ꯑꯗꯨꯝ ꯂꯥꯛꯆꯅꯦꯕ ꯀꯩꯁꯨ ꯊꯤꯕ ꯋꯥꯕ ꯄꯣꯠ ꯅꯠꯇꯦ ꯍꯧꯖꯤꯛ ꯃꯇꯝꯗ ꯑꯣꯖꯥ ꯑꯣꯗꯤꯌꯟꯁꯀꯤ ꯂꯛꯇꯒꯤ ꯆꯥꯟꯁ ꯈꯔ ꯄꯤꯕꯤꯌꯨ ꯀꯣꯏꯁꯟꯒꯨꯝꯕ ꯍꯪꯅꯤꯡꯕ ꯂꯩꯔꯁꯨ ꯑꯣꯖꯥꯅ ꯍꯥꯏꯕꯤꯔꯨ ꯍꯧꯖꯤꯛꯀꯤ ꯔꯣꯕꯥꯔꯠꯅ ꯍꯥꯏꯕꯁꯤꯗ ꯑꯣꯗꯤꯌꯟꯁꯇꯩ ꯍꯥꯏꯕꯅꯤꯅ ꯑꯗꯨꯝ ꯂꯧꯖꯈ꯭ꯔꯕꯅꯤ ꯑꯇꯩ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯈꯪꯕꯤꯅꯤꯡꯕ ꯈꯤꯇꯪ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯃꯔꯛꯁꯤꯗ ꯑꯝꯇꯒ ꯊꯦꯠꯆꯤꯟꯖꯧ ꯀꯥꯎꯒꯦꯅꯦꯅ ꯇꯧꯕꯅꯤꯀꯣ ꯋꯦꯕꯁꯥꯏꯠ ꯀꯩꯅꯣ ꯑꯃꯒ ꯅꯪꯒꯤ ꯍꯥꯡꯕ ꯌꯥꯏ ꯍꯥꯏꯕ ꯀꯣ ꯑꯗꯒꯤ ꯅꯣꯏꯒꯤ ꯍꯦꯁꯇꯦꯛ ꯀꯥꯏꯗꯣ ꯃꯁꯤ ꯊꯣꯛꯈꯤꯕꯒꯤ ꯑꯩ ꯉꯁꯥꯏꯒꯤ ꯀꯣꯊꯥ ꯐꯝ ꯀꯥꯕꯒꯤ ꯗꯥꯏꯔꯦꯛꯇꯔꯗꯨꯗ ꯑꯩꯅ ꯍꯪꯕ ꯃꯇꯝꯗ ꯃꯥꯅ ꯍꯌꯨꯝ ꯃ꯭ꯌꯨꯖꯤꯛ ꯍꯥꯏꯕꯗꯨꯗ ꯃꯥ ꯏꯁꯩ ꯃꯌꯥꯝꯁꯨ ꯊꯥꯗꯣꯛꯑꯦ ꯑꯗ ꯃꯥꯒꯤ ꯍꯥꯡꯀꯣꯛ ꯐꯤꯂꯝꯁ ꯍꯥꯏꯅ ꯃꯥꯒꯤ ꯋꯦꯕꯁꯥꯏꯠ ꯑꯃ ꯑꯃꯨꯛ ꯁꯦꯝꯃꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ MSDSꯀꯤ ꯍꯣꯜꯗ 2 days ꯐꯤꯂꯝꯁꯤ ꯀꯥꯞꯄ ꯃꯇꯝꯗ ꯍꯥꯎꯁꯐꯨꯜ ꯑꯣꯏꯈꯤ ꯁꯤ ꯃꯥꯒꯤ ꯃꯥꯔꯀꯦꯇꯤꯡ ꯏꯁꯇ꯭ꯔꯥꯇꯦꯖꯤꯅꯤ ꯁꯤ ꯐꯤꯂꯝꯁꯤꯒꯤ ꯑꯣꯏꯕ ꯅꯧꯕ ꯋꯦꯕꯁꯥꯏꯠ ꯑꯃ ꯅꯪ ꯀꯩꯅꯣ ꯀ꯭रिꯌꯦꯠ ꯇꯧꯕꯁꯨ ꯌꯥꯏꯑꯕ ꯑꯗꯨꯏꯗꯨꯗ ꯊꯥꯗꯣꯛꯑꯒ ꯍꯥꯏꯇꯥꯔꯦ ꯀꯣ ꯌꯦꯁ ꯄ꯭ꯂꯤꯖ ꯑꯩ ꯕꯤꯔꯃꯒꯣꯟ ꯑꯩꯒꯤ ꯋꯥꯍꯪꯁꯤ ꯉꯁꯥꯏꯒꯤ ꯀꯦꯔꯂꯥꯒ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛꯀꯤ ꯈꯦꯠꯅꯕ ꯈꯔ ꯇꯥꯛꯄꯤꯈ꯭ꯔꯦ ꯀꯦꯔꯂꯥꯗꯅ ꯀꯩꯅꯣ ꯏꯟꯗꯁꯇ꯭ꯔꯤ ꯑꯃ ꯑꯣꯏꯅ ꯃꯈꯣꯏꯅ ꯁꯛ ꯈꯪꯕꯤꯕ ꯃꯈꯣꯏꯒꯤ ꯂꯩꯉꯥꯛꯅ ꯑꯩꯈꯣꯏꯒꯤ ꯁꯤꯗꯅ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕ ꯐꯝꯄꯥꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯄꯥ ꯁꯛꯄꯤꯔꯤꯕ ꯂꯩꯉꯥꯛꯄꯁꯤꯡꯅ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔ ꯇꯧꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯁꯤꯕꯨꯗꯤ ꯊꯥꯒꯠꯄꯤꯔꯒ
ꯑꯗꯒꯤ ꯏꯟꯗꯁꯇ꯭ꯔꯤ ꯑꯃ ꯑꯣꯏꯅ ꯁꯛ ꯈꯪꯕꯤꯗꯕꯁꯦ ꯁꯤꯒꯤ ꯃꯔꯝꯁꯤ ꯀꯔꯤꯒꯤꯅꯤ ꯍꯥꯏꯅ ꯈꯟꯕꯤꯕꯒꯦ ꯁꯤ ꯈꯛꯇꯅꯤ ꯍꯥꯏꯐꯦꯠꯇꯤ ꯑꯗꯨꯝ ꯄꯟꯖꯈ꯭ꯔꯦꯀꯣ ꯐꯤꯂꯝ ꯃꯦꯀꯤꯡꯗ ꯌꯥꯎꯕꯤꯔꯤꯕ ꯃꯌꯥꯝ ꯏꯟꯗꯁꯇ꯭ꯔꯤ ꯍꯥꯏꯔꯒꯗꯤ ꯏꯟꯗꯁꯇ꯭ꯔꯤꯗ ꯌꯥꯎꯔꯤꯕ ꯃꯤꯁꯤꯡꯗꯨ ꯑꯗꯨꯗ ꯌꯥꯎꯔꯒ ꯃꯥꯒꯤ ꯄꯨꯛꯆꯥꯛ ꯊꯥꯛꯄꯗꯨ ꯉꯝꯒꯗꯣꯏꯅꯦ ꯍꯥꯏꯕꯀꯣ ꯑꯗ ꯑꯩꯈꯣꯏꯒꯤꯗꯤ ꯑꯆꯧꯕ ꯃꯥꯔꯀꯦꯠ ꯀꯩꯅꯣꯅ ꯕ꯭ꯔꯥꯏꯟꯅ ꯌꯥꯝ ꯄꯟꯕꯤꯗꯨ ꯄꯣꯄꯨꯂꯦꯁꯟ ꯄꯤꯛꯄꯅꯤꯅ ꯃꯥꯔꯀꯦꯠꯇꯨ ꯆꯥꯎꯗꯕꯅꯤꯅ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯗꯣ ꯐꯤꯂꯝꯒꯤ ꯃꯦꯀꯞ ꯇꯧꯕ ꯃꯤ ꯑꯃꯅ ꯃꯦꯀꯞꯇꯨ ꯇꯧꯔꯒ ꯍꯤꯡꯕ ꯉꯝꯃꯕ꯭ꯔꯥ ꯍꯥꯏꯗꯣ ꯍꯧꯖꯤꯛ ꯀꯣꯔꯤꯌꯣꯒ꯭ꯔꯥꯐꯔ ꯐꯥꯎꯕ ꯐꯖꯅ ꯍꯤꯡꯕ ꯉꯝꯃꯦ ꯈꯔ ꯃꯃꯤꯡ ꯆꯠꯄ ꯀꯣꯔꯤꯌꯣꯒ꯭ꯔꯥꯐꯔ ꯗꯥꯟꯁ ꯗꯤꯔꯦꯛꯇꯔꯁꯤꯀꯣ म्यूजिक डायरेक्टर से हिंग ngam me do ayamba film actor actress pawn munna hangogadi moi paisa kya pige hayu ka yadamne yam pida bani na pamjabagi yaw boin tawni kaiso adun hingba haibasi yam ngamna deba hingba du ngamda ba pot tu na maram orga industry ne haiba yadabane industry haiba tu de adega third be input output magi income invest or bidu matungina madura magi livelihood tu phanggadoi ni dana अदुबु मुने यंगसिलगद अनि मसामले रेसिप्रोकेटरी ओइबा पोटने हाबा इंडस्ट्री ने सा खंगबि दबदुना मरम ओरगा मु हिंगबुसु ngमंद्रिने मसेंगबदि इंडस्ट्री ने न खंगबिरगदि सेंथांग आपितदना मेकअप तो मिसु मेकअप की पोचे लेबदा नंग अखोय सब्सिडी पीबा यारे हायरदि कैमरा मेंगेसु प्रमाणी को सुमाइना लोइना दगी फिल्म की कनो होल साबकिसु ब्राइन साहिबिदु गवर्नमेंट टिबिस होल साबदुसुनि इंडस्ट्री ने हायरगदि इंडस्ट्री की मागी रूल अमा एक मैम की इंडस्ट्री चाखन बहन मीदुदा सेंथंग पे भाई लेजबनीना आर्ट एंड कल्चर की लेतबन आर्ट एंड कल्चर की याम पिखरे हाब इंडस्ट्री याम चावना लेग्रेबको इंडस्ट्री ने हायना सा खंबिरगदी अदुदगी सेंथंग मैम लौरगा फिल्म तौरिब मिसिंगसिना राइटर्स कांगदे अदगी सागी रोज गार्डन का तौरिब मयाम से मागी फिल्म की शूटिंग लोकेशन नि हारगा इंडस्ट्री दुति मा लोन लोबा यादोइनेबा चुनगी रोज गार्डन शूटिंग की लोकेशन ने हायरगा प्रमाणिको सुमाय तौना लोइना इन्वॉल्व तौबे मिसिंग असी इंडस्ट्रियल एक्ट की मखा पोना मागी सेंथंग मैम से लोबा यारकतोइने हाजरिबको अदेदुदा अदु हायरुबा मतमदा हिंबा ngamgadra मोइने लौकिबा पैसादु मांगोइद्रा सिनेबा गवर्नमेंट चिंगनरिसि क्या मार्केट काय मैम चावरदना इन्वेस्ट तौगे पैसादु मोइ हंगपा ngamgadra natragadi senthang pigi myamdu mangoidra sinebu kidna moine industry ne lauthopa ngamdrisi adubu khare henna hiram sida khangba akhoi ainga saiba tamo mega sandawe ama mana manungi yamna khara intricate oiba somehow akhoi gi oiba yamna medium oiba standard ta manipur ki context ka sanana नेशनल की थाक डायरेक्टर मना कैमरामैन मना सिबाव पैसा लौब याय बदु मनपुरी कंटेक्स्ट ना तंखाय बावदं लौ यायरसु दुबाई थिबावदं लौ यायरसु प्रमाणनी कंटेक्स्ट का जानना सेंबा याबा करै लेके का हायबदो खंगाय सिंगना हेना खंबिरमगनी अरुगा रफली दि हजि थमजरिबा सिनी इंडस्ट्री लाउथो मतमदा दगी सेना मुटपा मयाम यावरिसिनेबा नावे कैनोगी मिनगा कंसारी मिनगा मुटके प्रमाणिको सुमाइन तौदना अदुगा कीबसे दुम लैबा मागे इंडिया की स्टेट अमा ओरमनिना इंडिया की मफम खुदिंग द चनरिबा इंडस्ट्रियल एक्ट की करी की मागे सब्सिडी की एक्ट मतुंगिना मनपुर की सीपीयू दु हारकदोइनी अदु पीरु कांड पैसा तो हंगरपा ngamdragadi मार्केट तो ngसागी तु पिकपनिना कैमरामैन नु प्रोडक्शन वाइबा मतम कया पीबीगेबा अखोइ दि कसु याम पिरमोएबा तो अदुने अदुदि माना कैमरा अफाबा अदु सेंथंग यावरगा लैरु कान हायंग पैसादो हंगपा ngamक्त्रगदि हाइबगुम बे क्वेश्चन सु दुम लैबा अदु ननी मरोइना लाउथोपा ngamjisi अदर फैक्टर्स सु लैरमगनी मेन फैक्टर दि कॉमन सेंस द सिने लैदिस केरला गुम्बदि कमर्शियल फिल्म आसिना लोइना पामनाग्रे को अदुगी मथक्ता मोइदि गसाइगी सीरियस फिल्म मेकर अदुर गोपाल कृष्णन गाइदु फावरिनी वालदु तुम फावरिनी मयाम लैग्रे मोइगिदि अदुना मेन स्ट्रीम फिल्म तोबसु पैरेलल फिल्म और सीरियस फिल्म तोबसु लोइना मोइदि अदुम हिंगी वाट हारिबको मॉर्निंग शो काने ले केरला दगादि अयु पुंग निपान मापनदा तोब फिल्म ले अदुदे ngसाइ सीरियस फिल्म इंडिपेंडेंट फिल्म मेकर की फिल्म मकन सितका उठपा गासु लैरि असुमाइन तौदना मोइददि
ꯏꯟꯗꯁꯇ꯭ꯔꯤꯅ ꯂꯥꯎꯊꯣꯛꯄ ꯃꯇꯝꯗ ꯑꯗꯨꯒꯤ ꯏꯟꯚꯦꯁ ꯇꯧꯈꯤꯕꯁꯤꯡꯗꯨ ꯉꯁꯥꯏꯒꯤ ꯌꯦꯡꯕꯤꯅꯕ ꯃꯤꯗꯨ ꯌꯥꯝ ꯂꯩꯔꯕꯅꯤꯅ ꯌꯦꯡꯕꯁꯨ ꯍꯩꯔꯕꯅꯤꯅ ꯍꯥꯏꯇꯥꯔꯦꯅꯦ ꯑꯔꯨꯕ ꯐꯤꯂꯝꯁꯨ ꯅꯝꯃꯁꯨ ꯑꯗꯨꯝ ꯌꯦꯡꯕ ꯍꯩꯕ ꯃꯌꯥꯝ ꯂꯩꯔꯕꯅꯤꯅ ꯑꯗꯒꯤ ꯐꯦꯁꯇꯤꯚꯦꯜ ꯀꯩꯗ ꯃꯄꯥꯟ ꯆꯠꯄꯒꯤꯁꯨ ꯃꯌꯥꯝꯁꯨ ꯂꯩꯔꯕꯅꯤꯅ ꯋꯥꯠꯇꯕꯅꯤꯅ ꯉꯁꯥꯏꯒꯤ ꯏꯟꯗꯁꯇ꯭ꯔꯤꯅ ꯂꯥꯎꯊꯣꯛꯄꯗꯨꯗ ꯃꯇꯤꯛ ꯃꯄꯥ ꯆꯥꯕ ꯍꯥꯏꯕꯗꯨ ꯊꯣꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯕ꯭ꯔꯥꯏꯟ ꯍꯥꯏꯕꯗꯨꯗ ꯑꯃꯨꯛꯁꯨ ꯇꯥꯁꯨ ꯇꯥꯔꯛꯏ ꯄꯣꯄꯨꯂꯦꯁꯟ ꯄꯤꯛꯄ ꯑꯗꯨꯅ ꯏꯟꯚꯦꯁ ꯌꯥꯝ ꯇꯧꯕ ꯀꯤꯕ ꯏꯟꯚꯦꯁ ꯌꯥꯝꯅ ꯇꯧꯕ ꯀꯤꯕꯅꯤꯅ ꯏꯟꯗꯁꯇ꯭ꯔꯤ ꯑꯃꯒꯤ ꯁ꯭ꯇꯦꯇꯁꯇꯨ ꯌꯧꯗ꯭ꯔꯤ ꯍꯥꯏꯕꯅꯤꯗ ꯆꯞ ꯆꯥꯕꯗꯤ ꯊꯥꯒꯠꯆꯔꯤ ꯁꯨꯝꯂꯕ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯇꯣꯄꯤꯛ ꯁꯤꯒꯤ ꯔꯤꯁꯣꯔꯁ ꯄꯔꯁꯟ ꯑꯣꯏꯕꯤꯕ ꯕ꯭ꯔꯥꯏꯟ ꯑꯀꯣꯏꯖꯝ ꯑꯗꯨꯒ ꯗꯤꯁꯀꯁꯟ ꯑꯁꯤꯒꯤ ꯃꯣꯗꯔꯦꯇꯔ ꯑꯣꯏꯕꯤꯕ ꯑꯣꯖꯥ ꯕꯤꯁꯤꯈꯨꯝ ꯑꯗꯨꯒ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯣꯗꯤꯌꯟꯁ ꯑꯗꯨ ꯏꯟꯇꯔꯦꯛ ꯇꯧꯕꯤꯕ ꯑꯣꯖꯥꯁꯤꯡ ꯑꯣꯗꯤꯌꯟꯁꯇ ꯐꯝꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯁꯨꯝꯂꯕ ओपन फोरम की सेशन असी मतंग असिदा लोइसिनजरे अदुगा ngaihakki manungda akhoi नॉर्थ ईस्ट इंडिया फिल्म फेस्टिवल 2025 अनिसुबा एडिशन की क्लोजिंग एंड अवार्ड सेरेमनी पांगथोकजरगनी क्लोजिंग एंड अवार्ड सेरेमनी की हेक मांगजौना अखोगी मरकी ब्रेक सिदा चा की ब्रेक अमतंग तौजगे मपानदा नुंगशा याइबिरगा मिनिट 5-10 कुन चा थकपियु कुकीज खरा अखोई चीनी यावतबा चा खरसो अखोइना रेडी तौरगा थमजै मदु मयाम पुनमक ngahaktang pothaminaba oina nungsa yaiminaba oina cha paibiyu haina noluna hangachari thagachari punamak